mayam puna mo pusan sa sarama na taram na uksari. Movie story Manipuri nga si mupudun laksari ba film sige maming Sherlock Holmes. Movie si 2009 de release tau kiba action adventure mystery category oiba Hollywood movie mani. Ado kaina explain tau jaga dari ba si first part ni. Masigi second part su thokre. Film sina phangkiba rating sing di IMDb da 10 manung da 7.6 ki rating phangi. Rotten Tomatoes da 69% ki fresh oi. Metacritic da 57% ki score doi. Google users na 84% ki like firaba film mani. Film sigi director Guy Ritchie, producer na Joel Silver amadi Lionel Wigram na oi. Movie si Arthur Conan Doyle haiba phauba I baduna 1887 de iramba Sherlock Holmes haiba maming lerpa novel adudagi Lionel Wigram haiba I wasina muk khara semdok semjin tawraba matung de ithoklaga film oina muk nam thokpani. Film sin number the sangkiba senfam na US dollar million marphutara sangki hairi. Adugo film sin tankiba box office collection gi senfam na dollar million chamnga ga kunmari tankhre hairi. Maroi ba saktam langliba singdi film sigi main protagonist Sherlock Holmes ki saktam da maming leraba actor Robert Downey Jr. mayam gina Iron Man haina khangnari basini. Dr. John Watson ki saktam da Jude Law. Iron Adler ki saktam da Russell McAdams. Mary Morstan ki saktam da Kelly Reilly. Adugo film sigi main villain Lord Henry Blackwood ki saktam da Mark Strong. Film sigi wari si khara di kok leikhai ba haibadu oibani. Aduna khara mamut tani yengbina bagi damakta mayam da thamjari. Pare mayam ai husik film sigi wari li ba hujjarage. Aina haibada soi kiwlan kiba madi si thau yaw matam da mayam da ngakpiyo haibo apam thamjari. Hello friends. Adona Man Matters Hair Gummies ki matang tabirabro. Hausikan gi miyo ayamana hair problem sing mayok nei. Madu ko khan bagi damakta product ma pudun laksari. Masigi maming na Man Matters Hair Gummies han kawi. mayam na khangbi gadabadi masamau faraba samsing hawn nabagi damakta nutrient sing darkar lai maruoina biotin zinc amadi multivitamin sing darkar lai Man Matters Hair Gummies haribasina ekhoi gi samda multivitamin sing pige doribani madusu yummy swable gummies ki form dani haibadi mahau leiraba saibi aba gummies sing masina ekhoi gi sam gi darkar laiba nutrient sing piba ga loina na mapangal kalab sam ohenga doribani masigi benefit sing haijarake number 1 sam amadi koi mapung phan hawn bada mateng pangi number 2 sambu thicker amadi stronger ohen bada mateng pangi number 3 sam pathabadagi masin ngakthoi number 4 sam kaiwa amadi tek pahanthali number 5 sam gi collagen production sing bu stimulate tawwa amadi ahalo silaputagi sam ken ba sungak thoi maroina sinarbe ingredient singdi biotin masina maroiba ingredient ni ani subda zinc ahum subda multivitamin sing maroina vitamin A C amadi E marang kain yauribani masibu sinabagi mawung su haijaramge daily gi oina gami amam sagadabani aduga tha ani dagi na ahum phawu sinaraba matamda masigi best result phangbigani product asi sinabada completely safe oil zero side effect ni haibadi side effect mata leite Man Matters ki product si sugar free 100% vegan gelatin free oiba daily diet ki oina phangpham thokpa nutritional cover piribani gami gi form da ikhoina masibu consume tawbana yamna super convenient oiba mong da kanaba piri karigumba adongi samna mapung phana mangtharak padu prevent tawba pamnabadi matamna thengthadringai haibadi adongi samna mapung phana mangdringai masibu adongi daily diet on sinabi Man Matters haibasi India gi oina amata ngairaba holistic men's wellness platform amani companies na putholiba products sing asi maroina hair skin weight sexual well-being performance hygiene amadi sleep category gi mari lena product ngaktani makhoi se amata ngairaba nupa singi damakta kanaba piriba digital health clinic amani madu sufi da certify oriba doctor singa online consult tawnaduna health amadi wellness issue gi maranda tathok tasin tawnaba yariba mafam su oiribani aduna product sing si lobbi nabagi damakta panthaba tawdana description da pithok chariba link si sangsin biu aduna di mayamna matam thinthaba tawdana Man Matters Hair Gummies product sing sibu sinabiu movies ki ahu maktada uribasi London City dani matamna 1890 gi matamni haibadi sokli sing maga chanipan marphutara gi matamni sagol gari khari yangna thojilakpagi saktam chu uri sagol gari sigi manung di yauribasi Dr. John Watson haibasiga city sigi maming lerba police officer moiriba Inspector Lestat ko bunu pasigani makhoi se husig yam luba mission ma changbagi saktamni aduga nakala mata nupa ma yamna kana selakpagi saktam chu uri mahakasni film sigi main protagonist oiriba Sherlock Holmes hariba nupa si sagol gari sigi manung di yauriba police sing sna yam section nongmai sing sem sakre aduga Sherlock su yamna kana selakpaga loina na building amadagi amada chong chong duni yam thuna sangsilagi asumna mahak sangsilakpana mi leitaba building amada yausilale building sigi manung da khutta lantern paiduna leipa nupa amui nupa sigi mawng matawgi maramda Sherlock na mangjongna na kupna naina duna khalli nupa se nakong na ma bera lairongani haibsi maki mawng matawdagi Sherlock na khangkre aduga mataw karama nupa si phugani haibagi maramda mangjongna na analyze tawbuga loina na phugada step singi mawng adu mangjongna na vision na magi mamita hani yengthokli ahan step ta nupa sigi nakong da thaba ani subi step ta khadang makhada phugatba ahum subi step ta magi mabukta thinba masi matung da oi thangba khong da muk thinba haiba step sing si mana loina hana da ya thok tun thamle asuma ta utar badi nupa si second maudra di wan thaduna leiragani matung da mani mikap tholala basu pung amarom di leng mangam dan leigani haiba si mana mangjona na hana wakhal ya thokle
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯅꯨꯄꯥꯁꯤ ꯃꯥꯅ ꯑꯦꯇꯦꯛ ꯇꯧꯈ꯭ꯔꯦ ꯃꯥꯅ ꯃꯥꯡꯖꯧꯅꯅ ꯈꯟꯈꯤꯕ ꯁ꯭ꯇꯦꯞꯁꯤꯡ ꯑꯗꯨꯃꯛ ꯅꯨꯄꯥꯁꯤꯗ ꯆꯠꯊꯔꯦ ꯑꯁꯨꯝꯅ ꯅꯨꯄꯥꯁꯤ ꯃꯐꯝꯁꯤꯗ ꯋꯥꯟꯊꯗꯨꯅ ꯇꯥꯔꯒ ꯂꯩꯍꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯍꯥꯛꯅ ꯕꯤꯜꯗꯤꯡꯒꯤ ꯀꯥꯁꯤꯡ ꯑꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯑꯃꯨꯛ ꯎꯠꯂꯛꯂꯤꯕꯁꯤ ꯅꯨꯄꯤ ꯑꯃꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯆꯠꯊꯗꯨꯅ ꯂꯩꯕꯒꯤ ꯊꯧꯑꯣꯡ ꯑꯁꯤ ꯎꯠꯂꯛꯏ ꯃꯐꯝꯁꯤꯗ ꯅꯨꯄꯥ ꯑꯃꯅ ꯃꯟꯇ꯭ꯔ ꯁꯣꯟꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯑꯁꯤ ꯂꯣꯔꯗ ꯍꯦꯅꯔꯤ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯅ ꯈꯪꯅꯩ ꯑꯁꯨꯝꯅ ꯃꯥꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯑꯁꯤꯕꯨ ꯃꯊꯛ ꯊꯪꯕ ꯀꯥ ꯑꯃꯗ ꯂꯩꯗꯨꯅ ꯁꯔꯂꯣꯛꯅꯁꯨ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕꯅꯤ ꯑꯗꯨꯒ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒꯤ ꯃꯅꯥꯛꯇ ꯑꯇꯣꯞꯄ ꯃꯥꯒꯤ ꯑꯣꯏꯕ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯁꯨ ꯂꯩꯕ ꯎꯔꯤ ꯑꯁꯨꯝꯅ ꯁꯔꯂꯣꯛꯅ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯉꯩ ꯃꯅꯥꯛꯇ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯃꯤꯑꯣꯏ ꯑꯃ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯉꯣꯟꯗ ꯑꯦꯇꯦꯛ ꯇꯧꯔꯛꯂꯦ ꯃꯥꯅꯁꯨ ꯅꯨꯄꯥꯁꯤꯕꯨ ꯐꯨꯒꯦ ꯇꯧꯏ ꯇꯥꯟꯖꯥꯁꯤꯗ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯖꯣꯟ ꯋꯥꯠꯁꯟ ꯆꯪꯉꯛꯇꯨꯅ ꯅꯨꯄꯥꯁꯤꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯃꯉꯛꯇ ꯆꯞꯇꯨꯅ ꯊꯝꯂꯒ ꯅꯨꯄꯥꯁꯤꯕꯨ ꯋꯥꯟꯊꯍꯟꯈ꯭ꯔꯦ ꯃꯈꯣꯏ ꯑꯅꯤꯅ ꯄꯨꯜꯂꯨꯕꯁꯤꯗ ꯌꯥꯝꯅꯁꯨ ꯍꯔꯥꯎꯖꯔꯝꯃꯤ ꯁꯔꯂꯣꯛꯅ ꯍꯪꯂꯤ ꯏꯟꯁꯄꯦꯛꯇꯔꯗꯤ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯋꯥꯠꯁꯟꯅ ꯃꯥꯒꯤ ꯄꯨꯂꯤꯁ ꯐꯣꯔꯁꯁꯤꯡ ꯁꯦꯝꯒꯠꯍꯧꯔꯤꯕꯅꯤ ꯍꯥꯏꯔꯛꯏ ꯃꯥꯅ ꯑꯗꯨꯝꯅ ꯇꯧꯔꯤꯉꯩ ꯉꯁꯤ ꯅꯣꯡꯃꯁꯤꯃ ꯆꯪꯈ꯭ꯔꯒꯅꯤ ꯍꯥꯏꯗꯨꯅ ꯁꯔꯂꯣꯛꯅꯁꯨ ꯀꯔꯦꯝꯅꯗꯨꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯗ ꯑꯦꯇꯦꯛ ꯇꯧꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯅꯥꯔꯣꯟꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯨꯕ ꯍꯧꯈ꯭ꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤꯅ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯊꯥꯡ ꯑꯃ ꯄꯥꯏꯈꯠꯈ꯭ꯔꯦ ꯑꯗꯨꯒ ꯃꯃꯤꯠ ꯂꯣꯡꯊꯣꯛꯄꯒ ꯂꯣꯏꯅꯅ ꯃꯁꯥꯁꯤ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯊꯥꯡ ꯑꯁꯤꯅ ꯃꯁꯥꯗ ꯊꯤꯟꯖꯤꯟꯗꯨꯅ ꯁꯤꯖꯤꯟꯅꯕ ꯍꯣꯠꯅꯔꯛꯂꯦ ꯅꯥꯀꯜ ꯑꯃꯗ ꯁꯔꯂꯣꯛꯀ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯅ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯌꯥꯝꯅ ꯍꯩꯁꯤꯡꯕꯒ ꯂꯣꯏꯅꯅ ꯐꯨꯊꯔꯝꯃꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯗ ꯐꯖꯅ ꯇ꯭ꯔꯦꯟ ꯇꯧꯔꯕ ꯃꯤꯑꯣꯏꯁꯤꯡꯅꯤ ꯑꯗꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯌꯥꯝ ꯇꯝꯊꯤꯅ ꯐꯨꯊꯔꯦ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯅꯨꯄꯤꯁꯤꯅ ꯊꯥꯡꯅ ꯊꯤꯟꯖꯔꯒ ꯁꯤꯖꯤꯟꯅꯕ ꯇꯧꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯅꯨꯄꯤꯁꯤꯒꯤ ꯈꯨꯠ ꯑꯁꯤ ꯐꯥꯈꯤꯔꯝꯃꯤ ꯑꯗꯨꯕꯨ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯗꯤ ꯍꯧꯖꯤꯛꯁꯨ ꯃꯐꯝꯁꯤꯗ ꯂꯦꯡꯗꯅ ꯃꯈꯨꯠ ꯊꯥꯡꯒꯠꯇꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯔꯂꯣꯛ ꯍꯣꯝꯁ ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯕ ꯏꯜꯂꯕ ꯍꯨꯏ ꯑꯃ ꯑꯣꯏꯔꯤꯕ ꯗꯥꯛꯇꯔ ꯖꯣꯟ ꯋꯥꯠꯁꯟ ꯅꯪꯗꯤ ꯗꯥꯛꯇꯔ ꯑꯃꯁꯨ ꯑꯣꯏꯔꯤꯕꯅꯤ ꯑꯗꯨꯅ ꯑꯩꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯅꯪꯒꯤ ꯃꯦꯗꯤꯀꯦꯜꯒꯤ ꯑꯣꯏꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯕꯗ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯝꯒꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯤ ꯑꯗꯨꯅ ꯑꯩꯒꯤ ꯊꯕꯛꯁꯤꯡ ꯑꯁꯤ ꯀꯝꯗꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯛꯏ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯌꯥꯝꯅ ꯁꯥꯎꯕꯒ ꯂꯣꯏꯅꯅ ꯉꯁꯤꯗꯤ ꯅꯪ ꯂꯣꯏꯁꯤꯜꯂꯒꯦ ꯍꯥꯏꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝꯗ ꯁꯔꯂꯣꯛ ꯍꯣꯝꯅ ꯃꯥꯕꯨ ꯐꯥꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯈꯨꯠꯇꯒꯤ ꯌꯥꯝꯅ ꯄꯤꯛꯂꯕ ꯇ꯭ꯔꯥꯟꯁꯄꯦꯔꯦꯟ ꯑꯣꯏꯕ ꯊꯥꯡ ꯑꯃ ꯊꯤꯟꯗꯣꯛꯇꯨꯅ ꯂꯩꯔꯤꯕꯁꯤ ꯅꯪ ꯎꯗꯕꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅꯁꯨ ꯃꯨꯟꯅ ꯌꯦꯡꯂꯨꯕ ꯃꯇꯝꯗꯗꯤ ꯄꯤꯛꯂꯕ ꯊꯥꯡ ꯑꯁꯤ ꯃꯥꯅꯁꯨ ꯎꯔꯦ ꯃꯁꯤꯗ ꯃꯥꯁꯨ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯊꯥꯡꯁꯤ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯥꯒꯤ ꯀꯣꯛꯈꯨꯝ ꯑꯁꯤ ꯂꯧꯊꯣꯔꯛꯄ ꯃꯇꯝꯗ ꯃꯈꯣꯏꯅꯁꯨ ꯈꯪꯂꯦ ꯃꯐꯝꯁꯤꯗ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯥꯟꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯂꯣꯔꯗ ꯍꯦꯅꯔꯤ ꯕ꯭ꯂꯦꯛꯋꯨꯗꯅꯤ ꯍꯥꯏꯕꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅꯁꯨ ꯃꯉꯣꯟꯗ ꯐꯨꯖꯤꯜꯂꯝꯃꯤ ꯃꯌꯥꯝꯅ ꯚꯥꯞ ꯇꯥꯅꯕ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯉꯁꯤ ꯊꯣꯛꯂꯤꯕ ꯊꯧꯗꯣꯛ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯅꯨꯄꯤ 5 ꯑꯃꯁꯨ ꯃꯥꯒꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯑꯁꯤ ꯌꯥꯝꯅ ꯇꯝꯊꯤꯕ ꯃꯤ ꯍꯥꯠꯄ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝ ꯑꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯇꯧꯕꯗꯒꯤ ꯃꯐꯝꯁꯤꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯊꯨꯅ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯔꯁꯤ ꯍꯥꯏꯗꯨꯅ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇꯔꯀꯤ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯂꯦ ꯄꯨꯂꯤꯁ ꯀꯥꯡꯕꯨ ꯑꯁꯤꯅ ꯕ꯭ꯂꯦꯛꯋꯨꯗꯄꯨ ꯐꯥꯈ꯭ꯔꯦ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯅꯨꯄꯤ ꯑꯁꯤ ꯍꯧꯖꯤꯛ ꯌꯥꯝꯅ ꯊꯨꯅ ꯍꯣꯁꯄꯤꯇꯥꯜꯗ ꯄꯨꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯔꯛꯂꯦ ꯕ꯭ꯂꯦꯛꯋꯨꯗꯄꯨ ꯐꯥꯔꯤꯕ ꯄꯨꯂꯤꯁꯁꯤꯡ ꯑꯁꯤꯅꯗꯤ ꯀꯤꯕ ꯐꯥꯎꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯍꯩꯕꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯈꯣꯏꯗ ꯀꯔꯤ ꯀꯔꯤ ꯇꯧꯔꯛꯀꯗꯔꯥ ꯍꯥꯏꯕꯗꯨꯒꯤ ꯑꯀꯤꯕ ꯃꯈꯣꯏꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤ ꯍꯧꯖꯤꯛ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇ꯭ꯔꯦꯠꯅ ꯁꯔꯂꯣꯛꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯔꯤꯒꯤꯗꯃꯛꯇ ꯑꯩꯒꯤ ꯑꯣꯔꯗꯔ ꯉꯥꯏꯗ꯭ꯔꯤꯕꯅꯣ ꯅꯈꯣꯏꯅ ꯍꯥꯟꯅ ꯑꯦꯇꯦꯛ ꯇꯧꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯅꯪꯒꯤ ꯑꯣꯔꯗꯔ ꯉꯥꯏꯗꯨꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤꯁꯤ ꯁꯣꯏꯗꯅ ꯁꯤꯔꯒ ꯂꯩꯔꯝꯒꯅꯤ ꯃꯥꯕꯨ ꯍꯤꯡꯅ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯣꯏꯊꯣꯛꯇꯕꯅꯤ ꯑꯗꯨꯒ ꯋꯥꯐꯝ ꯑꯃꯅ ꯅꯨꯄꯤꯁꯤꯒꯤ ꯃꯃꯥ ꯃꯄꯥꯅ ꯃꯆꯥꯅꯨꯄꯤꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯑꯩꯉꯣꯟꯗ ꯍꯥꯏꯕꯗꯒꯤ ꯑꯩ ꯃꯐꯝꯁꯤꯗ ꯂꯥꯛꯄꯅꯤ ꯃꯁꯤꯗ ꯏꯟꯁꯄꯦꯛꯇꯔꯅ ꯍꯥꯏꯔꯛꯏ ꯑꯃꯕꯨ ꯑꯣꯏꯔꯕꯁꯨ ꯍꯧꯖꯤꯛꯇꯤ ꯂꯟꯗꯟꯗ ꯏꯪꯅ ꯇꯞꯅ ꯄꯥꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯃꯔꯝꯗꯤ ꯐꯠꯇ꯭ꯔꯕ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯐꯥꯔꯕꯅꯤꯅ ꯑꯁꯨꯝꯅ ꯍꯥꯏꯅꯕꯒ ꯂꯣꯏꯅꯅ ꯃꯈꯣꯏ ꯑꯍꯨꯝꯁꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯅꯔꯤ ꯇꯥꯟꯖꯥꯁꯤꯗ ꯐꯣꯇꯣꯒ꯭ꯔꯥꯐꯔ ꯑꯃꯅ ꯃꯈꯣꯏꯒꯤ ꯄꯥꯎ ꯑꯁꯤ ꯈꯕꯔꯗ ꯍꯥꯞꯅꯕꯒꯤꯗꯃꯛꯇ ꯐꯣꯇꯣ ꯀꯥꯞꯅꯕ ꯁꯦꯝ ꯁꯥꯔꯛꯏ ꯑꯗꯨꯕꯨ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯃꯃꯥꯏꯁꯤ ꯈꯟꯖꯤꯜꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯒꯤ ꯑꯣꯏꯅ ꯈꯕꯔꯗ ꯄꯥꯎ ꯌꯥꯎꯕ ꯄꯥꯝꯗꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯃꯔꯝ ꯑꯁꯤꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤꯒꯤ ꯀ꯭ꯔꯦꯗꯤꯠ ꯑꯁꯤ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇ꯭ꯔꯦꯠ ꯑꯃꯗꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯑꯅꯤꯗ ꯑꯣꯏꯅ ꯄꯤꯕꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗ ꯎꯠꯂꯛꯂꯤꯕꯁꯤꯅ ꯕꯦꯀꯔ ꯁ꯭ꯇ꯭ꯔꯤꯠ ꯍꯥꯏꯔꯤꯕ ꯃꯐꯝꯁꯤꯗꯅꯤ ꯃꯐꯝꯁꯤꯒꯤ 221B ꯍꯥꯏꯅ ꯃꯤꯡꯊꯣꯟꯕ ꯕꯤꯜꯗꯤꯡ ꯑꯁꯤꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯑꯃꯗꯤ ꯁꯔꯂꯣꯛ ꯍꯣꯝ ꯑꯁꯤ ꯂꯩꯕꯅꯤ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕ ꯋꯥꯔꯤ ꯑꯁꯤ ꯊꯥ 3 ꯍꯧꯈ꯭ꯔꯕ ꯃꯇꯨꯡꯗꯅꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒ ꯅꯨꯄꯥ ꯑꯃꯒ ꯋꯥꯔꯤ ꯁꯥꯟꯅꯗꯨꯅ ꯂꯩꯔꯤ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯤ ꯅꯪꯅ ꯀꯔꯝꯕ ꯃꯇꯝꯗ ꯅꯪꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯍꯣꯡꯒꯗꯕꯅꯣ ꯋꯥꯠꯁꯟꯅ ꯍꯥꯏꯔꯤ ꯍꯞꯇꯥ ꯑꯃꯒꯤ ꯃꯅꯨꯡꯗ ꯑꯩ ꯁꯣꯏꯗꯅ ꯍꯣꯡꯂꯛꯂꯒꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯥꯀꯜꯗꯒꯤ ꯅꯣꯡꯃꯩ ꯀꯥꯞꯂꯛꯄꯒꯤ ꯃꯈꯣꯜ ꯇꯥꯔꯦ ꯋꯥꯠꯁꯟꯒ ꯂꯦꯞꯃꯤꯟꯅꯔꯤꯕ ꯅꯨꯄꯥꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯋꯥꯠꯁꯟꯅ ꯍꯥꯏꯔꯤ ꯃꯁꯤ ꯅꯣꯡꯃꯩ ꯑꯣꯏꯔꯝꯂꯣꯏ ꯑꯩꯒꯤ ꯔꯨꯝꯃꯦꯠ ꯑꯣꯏꯔꯤꯕ ꯏꯃꯥꯟꯅꯕꯁꯤꯅ ꯅꯨꯡꯊꯪꯅ ꯐꯛꯂꯥꯡꯗ ꯌꯣꯠꯄꯤ ꯌꯩꯕꯒꯤ ꯃꯈꯣꯜ ꯑꯣꯏꯔꯝꯒꯅꯤ ꯍꯥꯏꯔꯤ ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯅ ꯆꯦꯛ ꯇꯧꯔꯅꯕ ꯆꯪꯒꯦ ꯇꯧꯏ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯀꯣꯛꯆꯥꯛꯄꯁꯤꯗꯤ ꯅꯪꯒꯤ ꯑꯅꯧꯕ ꯌꯨꯝ ꯑꯗꯨꯗ ꯂꯥꯛꯂꯣꯏꯗꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯗꯨꯅ ꯍꯪꯂꯤ ꯃꯁꯤꯗ ꯋꯥꯠꯁꯟꯅꯁꯨ ꯃꯥꯗꯤ ꯂꯥꯛꯂꯣꯏꯗ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯆꯪꯁꯤꯟꯈ꯭ꯔꯦ ꯋꯥꯠꯁꯟꯅ ꯆꯪꯁꯤꯜꯂꯛꯄꯗ ꯀꯥ ꯚꯔꯥ ꯁꯥꯜꯂꯤꯕ ꯌꯨꯝ ꯑꯁꯤꯒꯤ ꯌꯨꯝꯕꯨ ꯅꯨꯄꯤꯁꯤ ꯊꯦꯡꯅꯔꯦ ꯃꯥꯅ ꯍꯥꯏꯔꯤ ꯅꯪꯒꯤ ꯅꯃꯥꯟꯅꯕ ꯁꯔꯂꯣꯛ ꯍꯥꯏꯔꯤꯕ ꯑꯉꯥꯎꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯈꯨꯠꯇ ꯍꯧꯖꯤꯛ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯗꯨꯅ ꯑꯩ ꯆꯪꯕ ꯉꯝꯂꯔꯣꯏ ꯍꯥꯏꯗꯅ ꯊꯛ ꯊꯛ ꯅꯤꯛꯇꯨꯅ ꯀꯤꯗꯨꯅ ꯂꯩꯔꯝꯂꯦ ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯅ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯂꯨꯔꯅꯨ ꯃꯥꯒꯤ ꯆꯥ ꯑꯗꯨ ꯑꯩ ꯄꯨꯁꯤꯟꯈ꯭ꯔꯒꯦ ꯍꯥꯏꯗꯨꯅ ꯆꯥ ꯑꯁꯤ ꯂꯧꯔꯝꯃꯤ ꯅꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯅꯗꯤ ꯋꯥꯠꯁꯟꯅ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯠꯈ꯭ꯔꯒꯅꯤ ꯍꯥꯏꯕꯁꯤꯗ ꯌꯥꯝꯅ ꯄꯥꯈꯠꯆꯔꯝꯃꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯔꯂꯣꯛ ꯍꯣꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯃꯐꯝꯁꯤꯗ ꯂꯩꯍꯧꯒꯅꯤ ꯈꯟꯕꯗꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯅꯨꯡꯗꯒꯤ ꯑꯃꯨꯛꯀꯁꯨ ꯅꯣꯡꯃꯩ ꯀꯥꯞꯄꯛꯄꯗ ꯃꯈꯣꯏ ꯀꯤꯕꯗ ꯂꯣꯏꯔꯦ ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯆꯪꯁꯤꯜꯂꯛꯂꯦ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗꯅ ꯁꯔꯂꯣꯛꯅ ꯑꯔꯤꯕ ꯃꯈꯜꯒꯤ ꯔꯤꯚꯣꯜꯚꯔ ꯑꯃ ꯀꯥꯞꯇꯨꯅ ꯂꯩꯔꯝꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯋꯥꯠꯁꯟ ꯑꯩꯅ ꯇꯧꯔꯤꯕꯁꯤ ꯑꯈꯟꯅꯕ ꯗꯤꯚꯥꯏꯁ ꯑꯃ ꯁꯦꯝꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯅꯣꯡꯃꯩꯒꯤ ꯃꯈꯣꯜ ꯑꯁꯤꯕꯨ ꯊꯣꯛꯍꯟꯗꯕ ꯉꯝꯕ ꯑꯗꯨꯒꯨꯝꯕ ꯗꯤꯚꯥꯏꯁ ꯑꯗꯨꯅꯤ ꯑꯩꯅ ꯍꯧꯖꯤꯛ ꯁꯦꯝꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤꯕꯁꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯂꯩꯔꯤꯕ ꯀꯥ ꯑꯁꯤꯒꯤ ꯊꯣꯡ ꯊꯣꯡꯅꯥꯎ ꯂꯣꯏꯅ ꯂꯣꯟꯁꯤꯜꯂꯒ ꯄꯨꯝꯃꯝ ꯃꯝꯕ ꯃꯐꯝꯁꯤꯗ ꯂꯩꯕꯅꯤ
ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯅ ꯆꯪꯁꯤꯟꯗꯨꯅ ꯊꯣꯡꯅꯥꯎꯁꯤꯡꯁꯤ ꯍꯥꯡꯗꯣꯛꯂꯦ ꯑꯁꯨꯝꯅ ꯀꯥꯁꯇ ꯃꯉꯥꯜ ꯆꯪꯁꯤꯜꯂꯛꯄꯗ ꯁꯔꯂꯣꯛ ꯑꯁꯤ ꯍꯩꯅꯗꯕ ꯐꯥꯎꯔꯝꯃꯤ ꯃꯥꯅꯗꯤ ꯊꯣꯡꯅꯥꯎꯁꯤꯡꯁꯤ ꯍꯥꯡꯗꯣꯛꯇꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯔꯤ ꯑꯗꯨꯕꯨ ꯋꯥꯠꯁꯟꯅꯗꯤ ꯂꯦꯞꯄ ꯂꯩꯇꯅ ꯊꯣꯡꯅꯥꯎꯁꯤꯡꯁꯤ ꯂꯣꯏꯅ ꯍꯥꯡꯗꯣꯛꯂꯦ ꯋꯥꯠꯁꯟꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯃꯃꯥꯡꯗ ꯀꯦꯁ ꯄꯥꯏꯈ꯭ꯔꯤꯕꯗꯨ ꯊꯥ 3 ꯍꯧꯈ꯭ꯔꯦ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯃꯨꯛ ꯑꯅꯧꯕ ꯀꯦꯁ ꯄꯥꯏꯅꯅꯕ ꯇꯧꯁꯤ ꯍꯥꯏꯔꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅꯁꯨ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛꯅꯤ ꯑꯩꯅ ꯄꯥꯝꯂꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯩꯅ ꯊꯕꯛ ꯑꯃꯠꯇ ꯇꯧꯗꯅ ꯂꯩꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯀꯣꯛ ꯑꯁꯤ ꯆꯥꯛꯄ ꯍꯧꯔꯛꯏ ꯑꯗꯨꯅ ꯌꯥꯔꯤꯕꯃꯈꯩ ꯈꯤꯇꯪ ꯊꯨꯅ ꯑꯩꯉꯣꯟꯗ ꯀꯦꯁ ꯑꯃꯇꯪ ꯁꯤꯟꯅꯧ ꯅꯠꯇ꯭ꯔꯕꯗꯤ ꯑꯩ ꯉꯥꯎꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯃꯈꯣꯏꯅ ꯄꯥꯏꯒꯗꯕ ꯀꯦꯁ ꯈꯔ ꯄꯨꯊꯣꯛꯇꯨꯅ ꯎꯠꯂꯛꯏ ꯑꯍꯥꯟꯕꯗ ꯅꯨꯄꯥ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯋꯥꯐꯝꯅꯤ ꯃꯁꯤꯒꯤ ꯀꯦꯁ ꯑꯁꯤꯗꯤ ꯁꯔꯂꯣꯛꯅ ꯌꯥꯝꯅ ꯊꯨꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯑꯅꯤꯁꯨꯕ ꯀꯦꯁꯅ ꯗꯥꯏꯃꯟꯒꯤ ꯂꯤꯛ ꯑꯃ ꯃꯥꯡꯈꯤꯕꯒꯤ ꯀꯦꯁꯅꯤ ꯃꯁꯤꯁꯨ ꯌꯥꯝꯅ ꯊꯨꯅ ꯁꯔꯂꯣꯛꯅ ꯀꯦꯁ ꯑꯁꯤꯕꯨ ꯁꯣꯜꯕ ꯇꯧꯕ ꯉꯝꯈ꯭ꯔꯦ ꯑꯗꯨꯒ ꯁꯔꯂꯣꯛꯅ ꯄꯥꯏꯔꯤꯕ ꯈꯕꯔ ꯑꯁꯤꯗ ꯄꯥꯎ ꯑꯃꯁꯨ ꯌꯥꯎꯔꯦ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯀꯗꯧꯔꯤ ꯑꯗꯨꯒ ꯑꯦꯇꯦꯟꯗꯦꯟꯠ ꯐꯤꯖꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯁꯤ ꯃꯥꯒꯤ ꯃꯃꯥꯟꯅꯕ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯑꯁꯤ ꯑꯣꯏꯒꯗꯧꯔꯤ ꯍꯥꯏꯕ ꯄꯥꯎꯁꯨ ꯌꯥꯎꯔꯦ ꯃꯁꯤꯗ ꯋꯥꯠꯁꯟꯅꯁꯨ ꯍꯥꯏꯔꯤ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯒꯤ ꯃꯔꯝꯗ ꯋꯥꯔꯣꯏꯁꯤꯟ ꯑꯃ ꯄꯨꯔꯛꯄꯗꯣ ꯑꯩꯅ ꯄꯥꯝꯃꯤ ꯃꯔꯝ ꯑꯁꯤꯅ ꯃꯥꯒꯤ ꯐꯥꯁꯤ ꯇꯧꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯅ ꯑꯦꯇꯦꯟꯗꯦꯟꯠ ꯐꯤꯖꯤꯁꯤꯌꯥꯟ ꯑꯣꯏꯅ ꯂꯩꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯅꯦꯅꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯆꯥꯛ ꯄꯨꯁꯤꯟꯗꯨꯅ ꯆꯪꯂꯛꯏ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯣꯏꯅ ꯑꯩꯕꯨ ꯂꯣꯠꯅ ꯌꯦꯡꯕ ꯂꯥꯛꯂꯤ ꯃꯍꯥꯛ ꯑꯁꯤ ꯑꯔꯣꯟꯕ ꯄꯥꯎꯃꯤ ꯑꯃ ꯑꯣꯏꯔꯝꯒꯗ꯭ꯔꯥ ꯍꯥꯏꯗꯨꯅ ꯑꯩꯅ ꯆꯤꯡꯅꯔꯤ ꯃꯥꯅ ꯄꯨꯁꯤꯜꯂꯛꯂꯤꯕ ꯆꯥꯁꯤꯗ ꯍꯨ ꯍꯥꯞꯂꯝꯕꯁꯨ ꯌꯥꯔꯤ ꯍꯥꯏꯗꯨꯅ ꯃꯍꯥꯛꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯅꯦꯅꯤ ꯑꯁꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤ ꯁꯦꯡꯗꯣꯛꯀꯦ ꯇꯧꯕꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯂꯩꯔꯤꯕ ꯄꯣꯠꯆꯩꯁꯤꯡ ꯑꯗꯨꯗ ꯈꯨꯠ ꯑꯃꯠꯇ ꯁꯣꯛꯄꯤꯒꯅꯨ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯍꯥꯟꯅꯗꯒꯤ ꯃꯐꯝ ꯆꯥꯅ ꯂꯩꯔꯕ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯦꯅꯤꯅ ꯍꯨꯏ ꯑꯃꯅ ꯑꯁꯤꯕꯒꯨꯝ ꯇꯥꯔꯤꯕꯁꯤ ꯎꯕꯗꯒꯤ ꯃꯥꯅ ꯇꯥꯛꯂꯛꯏ ꯃꯁꯤꯗꯒꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯅꯪꯅ ꯍꯨꯏꯁꯤꯗ ꯀꯔꯤ ꯄꯤꯖꯔꯨꯔꯕꯅꯣ ꯍꯥꯏꯗꯨꯅ ꯁꯥꯎꯔꯛꯂꯦ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯥ ꯀꯔꯤꯁꯨ ꯇꯧꯗꯕꯅꯤ ꯑꯩꯅ ꯄꯨꯊꯣꯛꯄ ꯄꯪꯊꯅꯕ ꯍꯤꯗꯥꯛ ꯃꯈꯜ ꯑꯃ ꯇꯦꯁ ꯇꯧꯕꯒꯤ ꯋꯥꯅꯤ ꯃꯗꯨ ꯁꯦꯀꯦꯟ ꯈꯔꯒꯤ ꯑꯣꯏꯅ ꯋꯥꯟꯊꯕꯅꯤ ꯁꯤꯕ ꯅꯠꯇꯦ ꯃꯍꯥꯛ ꯀꯩꯁꯨ ꯇꯧꯔꯣꯏ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯥ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯃꯉꯥꯜ ꯐꯥꯎꯕ ꯆꯪꯍꯟꯗꯅ ꯂꯩꯈꯠꯂꯛꯂꯤꯕꯁꯤ ꯍꯞꯇꯥ 2 ꯁꯨꯔꯕꯅꯤ ꯑꯗꯨꯅ ꯌꯨꯝ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯇꯨꯅ ꯈꯔ ꯀꯣꯏꯊꯣꯛꯂꯨꯕꯁꯨ ꯐꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯅ ꯉꯁꯤꯗꯤ ꯗ ꯔꯣꯌꯦꯜ ꯍꯥꯏꯕ ꯍꯣꯇꯦꯜ ꯑꯗꯨꯗ ꯆꯠꯂꯨꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯔꯂꯣꯛꯅꯁꯨ ꯌꯥꯝꯅ ꯍꯔꯥꯎꯖꯔꯝꯃꯤ ꯑꯗꯨꯕꯨ ꯋꯥꯠꯁꯟꯅ ꯃꯈꯥ ꯇꯥꯔꯛꯏ ꯉꯁꯤꯗꯤ ꯃꯦꯔꯤꯁꯨ ꯂꯥꯛꯀꯅꯤ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛ ꯑꯁꯤ ꯄꯥꯈꯠꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯦꯔꯤ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒ ꯅꯨꯡꯁꯤꯅꯔꯤꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯗꯤ ꯅꯪꯉꯔꯣꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯌꯥꯝꯅ ꯁꯥꯎꯖꯤꯜꯂꯝꯃꯤ ꯑꯗꯨꯅ ꯅꯪ ꯉꯁꯤꯗꯤ ꯂꯥꯛꯇꯕ ꯁꯨꯡꯌꯥ ꯌꯥꯔꯣꯏ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗ ꯔꯣꯌꯦꯜ ꯍꯥꯏꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯟꯅ ꯂꯥꯛꯇꯨꯅ ꯉꯥꯏꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯇꯧꯅꯔꯤꯕ ꯊꯕꯛꯁꯤꯡ ꯃꯌꯥꯝ ꯑꯁꯤꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯕꯁꯤꯡ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒ ꯃꯦꯔꯤꯒꯁꯨ ꯌꯧꯁꯤꯜꯂꯛꯂꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯃꯦꯔꯤꯒ ꯁꯔꯂꯣꯛꯀꯁꯨ ꯃꯁꯛ ꯈꯪꯅꯍꯜꯂꯦ ꯃꯦꯔꯤꯅ ꯍꯥꯏꯔꯤ ꯑꯩꯅ ꯑꯗꯣꯝꯒꯤ ꯃꯔꯝꯗ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯇꯥꯖꯈ꯭ꯔꯦ ꯑꯩꯒꯤ ꯌꯨꯝꯗ ꯗꯤꯇꯦꯛꯇꯤꯚꯀꯤ ꯑꯣꯏꯕ ꯅꯣꯚꯦꯜ ꯀꯌా ꯑꯃꯁꯨ ꯂꯩ ꯃꯁꯤꯗ ꯑꯩꯅ ꯌꯥꯝꯅ ꯉꯛꯂꯤꯕꯗꯤ ꯑꯄꯤꯛꯄ ꯋꯥꯐꯝꯁꯤꯡꯅ ꯀ꯭ꯂꯨꯁꯤꯡ ꯑꯣꯏꯔꯕ ꯃꯇꯨꯡꯗ ꯑꯗꯣꯝꯅ ꯀꯦꯁ ꯀꯌꯥ ꯃꯥꯏ ꯄꯥꯛꯂꯤꯕꯁꯤꯅꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯑꯄꯤꯛꯄ ꯋꯥꯐꯝꯁꯤꯡ ꯑꯁꯤꯅ ꯌꯥꯝꯅ ꯃꯔꯨꯑꯣꯏꯕ ꯋꯥꯐꯝ ꯑꯃ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯗꯒꯤ ꯑꯩꯅ ꯀꯦꯁꯁꯤꯡꯕꯨ ꯃꯥꯏ ꯄꯥꯛꯅ ꯁꯣꯜꯕ ꯇꯧꯕ ꯉꯝꯂꯤꯕꯅꯤ ꯃꯇꯨꯡꯗ ꯁꯔꯂꯣꯛꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯗ ꯑꯣꯟꯁꯤꯟꯗꯨꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯄ꯭ꯔꯃꯥꯟ ꯑꯣꯏꯅ ꯋꯥꯠꯁꯟꯗ ꯌꯦꯡꯂꯒ ꯍꯥꯏꯖꯒꯦ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯋꯥꯠꯁꯟꯅ ꯄꯥꯏꯔꯤꯕ ꯋꯥꯀꯤꯡ ꯁ꯭ꯇꯤꯛ ꯑꯁꯤꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯂꯦ ꯑꯃꯗꯤ ꯋꯥꯠꯁꯟ ꯑꯁꯤ ꯀꯅꯥꯅꯣ ꯉꯜꯂꯤꯉꯩ ꯃꯇꯝꯗ ꯀꯔꯤ ꯁꯤꯟꯐꯝ ꯇꯧꯔꯝꯕꯒꯦ ꯍꯥꯏꯕꯅꯆꯤꯡꯕꯒꯤ ꯃꯔꯝꯗ ꯃꯥꯅ ꯁꯨꯒꯥꯏꯅ ꯍꯥꯏꯗꯣꯔꯛꯂꯦ ꯃꯁꯤꯒꯤ ꯂꯣꯏꯅꯅ ꯁꯔꯂꯣꯛꯅ ꯋꯥꯠꯁꯟꯒꯤ ꯄꯣꯀꯦꯠꯇꯒꯤ ꯇꯤꯀꯦꯠ ꯑꯃꯁꯨ ꯁꯠꯇꯣꯔꯛꯂꯦ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯌꯥꯎꯔꯤꯕ ꯇꯤꯀꯦꯠ ꯑꯁꯤ ꯕꯣꯛꯁꯤꯡ ꯃꯦꯠꯆ ꯑꯃꯒꯤ ꯇꯤꯀꯦꯠꯅꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯋꯥꯠꯁꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯖ꯭ꯋꯥꯔ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯍꯥꯏꯕꯗꯤ ꯐꯥꯏꯠ ꯀ꯭ꯂꯕꯅꯆꯤꯡꯕꯗ ꯃꯤ ꯐꯨꯅꯔꯤꯕꯗꯨꯗ ꯄꯩꯁꯥ ꯊꯥꯕ ꯄꯥꯝꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯃꯦꯔꯤꯅꯁꯨ ꯍꯥꯏꯔꯛꯏ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯑꯩꯒꯤ ꯃꯔꯝꯗꯁꯨ ꯅꯪ ꯍꯥꯏꯕ ꯉꯝꯒꯗ꯭ꯔꯥ ꯑꯗꯨꯕꯨ ꯋꯥꯠꯁꯟꯅꯗꯤ ꯃꯦꯔꯤꯒꯤ ꯃꯔꯝꯗ ꯍꯥꯏꯔꯛꯄ ꯄꯥꯝꯗꯦ ꯁꯔꯂꯣꯛ ꯃꯁꯥꯅꯁꯨ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯃꯗꯤ ꯑꯩꯁꯨ ꯍꯥꯏꯕ ꯄꯥꯝꯗꯦ ꯑꯗꯨꯕꯨ ꯃꯦꯔꯤꯅꯗꯤ ꯃꯥꯒꯤ ꯃꯔꯝꯗ ꯐꯣꯡꯗꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯅꯪꯅ ꯑꯗꯨꯝꯅ ꯍꯥꯏꯔꯕꯅꯤꯅ ꯅꯪꯒꯤ ꯃꯔꯝꯗ ꯍꯥꯏꯕ ꯇꯥꯔꯦ ꯍꯥꯏꯗꯨꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯈ꯭ꯔꯦ ꯋꯥꯠꯁꯟꯅꯗꯤ ꯇꯧꯗꯅꯕꯒꯤꯗꯃꯛꯇ ꯌꯥꯝꯅ ꯀꯟꯅ ꯉꯥꯡꯂꯤ ꯑꯗꯨꯕꯨ ꯁꯔꯂꯣꯛꯅ ꯌꯥꯗ꯭ꯔꯦ ꯑꯁꯨꯝꯅ ꯃꯨꯟꯅ ꯌꯦꯡꯂꯝꯂꯒ ꯃꯦꯔꯤ ꯍꯥꯏꯔꯤꯕꯤ ꯅꯨꯄꯤꯁꯤꯒꯤ ꯃꯔꯝꯗ ꯑꯆꯨꯝꯕ ꯋꯥꯐꯝꯁꯤꯡ ꯂꯣꯏꯅ ꯐꯣꯡꯗꯣꯔꯛꯂꯦ ꯃꯥꯅ ꯃꯊꯪ ꯍꯥꯏꯊꯔꯛꯄꯗ ꯃꯦꯔꯤꯒꯤ ꯈꯨꯠꯁꯥꯗ ꯇꯥꯔꯤꯕ ꯈꯨꯗꯣꯞꯀꯤ ꯃꯃꯤ ꯑꯁꯤ ꯌꯦꯡꯗꯨꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯑꯍꯥꯟꯕꯗ ꯑꯇꯣꯞꯄ ꯅꯨꯄꯥ ꯑꯃꯒ ꯅꯨꯡꯁꯤꯅꯔꯝꯃꯤ ꯃꯥꯒꯤ ꯑꯦꯡꯒꯦꯖꯃꯦꯟ ꯐꯥꯎꯕ ꯇꯧꯅꯗꯨꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯕꯨ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯕ ꯑꯣꯏꯕꯗꯒꯤ ꯃꯥꯕꯨ ꯊꯥꯗꯣꯛꯂꯝꯂꯒ ꯑꯇꯣꯞꯄ ꯏꯅꯥꯛ ꯈꯨꯟꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯤꯗꯨꯅ ꯃꯐꯝꯁꯤꯗ ꯑꯃꯨꯛ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗꯒꯤ ꯃꯦꯔꯤ ꯑꯁꯤ ꯌꯥꯝꯅ ꯁꯥꯎꯅꯤꯡꯂꯛꯇꯨꯅ ꯃꯥꯅ ꯊꯛꯀꯦ ꯇꯧꯔꯝꯃꯤꯕ ꯗ꯭ꯔꯤꯡ ꯑꯁꯤ ꯁꯔꯂꯣꯛꯀꯤ ꯃꯃꯥꯏꯗ ꯑꯣꯏꯅ ꯍꯩꯖꯤꯜꯂꯦ ꯍꯧꯖꯤꯛꯇꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇ꯭ꯔꯦ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤꯕ ꯃꯦꯔꯤꯒꯤ ꯃꯔꯝꯗ ꯈꯟꯕꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯃꯃꯥꯟꯅꯕ ꯑꯣꯏꯔꯤꯕ ꯁꯔꯂꯣꯛꯀꯤ ꯃꯔꯝꯗꯁꯨ ꯅꯨꯡꯉꯥꯏꯇꯦ ꯍꯧꯖꯤꯛ ꯃꯦꯔꯤꯅ ꯌꯥꯝꯅ ꯅꯨꯡꯉꯥꯏꯇꯕꯒ ꯂꯣꯏꯅꯅ ꯈꯣꯟꯖꯦꯜ ꯇꯞꯊꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯍꯦꯛ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯆꯨꯝꯃꯤ ꯇꯧꯕꯇꯕꯨ ꯑꯃꯗꯤ ꯂꯥꯜꯂꯤ ꯃꯗꯨꯗꯤ ꯑꯩꯅ ꯅꯨꯡꯁꯤꯅꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯂꯥꯏꯔꯦ ꯍꯥꯏꯗꯨꯅ ꯑꯩꯅ ꯊꯥꯗꯣꯛꯇꯨꯅ ꯂꯥꯛꯄ ꯅꯠꯇꯦ ꯃꯍꯥꯛ ꯁꯤꯈꯤꯕꯗꯒꯤ ꯑꯩꯅ ꯃꯐꯝꯁꯤꯗ ꯂꯥꯛꯈꯤꯕꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯆꯠꯂꯒꯦ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯊꯣꯛꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯔꯂꯣꯛꯀꯤ ꯃꯥꯏꯊꯣꯡꯁꯤꯗ ꯅꯨꯡꯉꯥꯏꯇꯕꯒꯤ ꯃꯃꯤ ꯑꯃꯠꯇ ꯇꯥꯕ ꯎꯗꯦ ꯌꯥꯝꯅ ꯊꯧꯁꯥꯗꯕ ꯃꯑꯣꯡꯗ ꯃꯥꯒꯤ ꯃꯃꯥꯡꯗ ꯂꯩꯔꯤꯕ ꯑꯆꯥ ꯑꯊꯛꯁꯤꯡꯁꯤꯕꯨ ꯆꯥꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯐꯥꯏꯠ ꯇꯧꯅꯐꯝ ꯑꯃꯗꯅꯤ ꯁꯔꯂꯣꯛꯅ ꯋꯥꯡ ꯆꯥꯎꯔꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯨꯄꯥ ꯑꯃꯒ ꯂꯝꯕꯥ ꯑꯣꯏꯅ ꯊꯦꯡꯒꯥꯏꯅꯔꯤ ꯃꯥꯒꯤ ꯍꯩꯁꯤꯡꯂꯕ ꯇ꯭ꯔꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯔꯤ ꯑꯗꯨꯕꯨ ꯃꯥꯒ ꯃꯥꯌꯣꯛꯅꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯗꯒꯤ ꯃꯥꯕꯨ ꯄꯥꯏꯗꯨꯅ ꯂꯪꯊꯣꯔꯛꯂꯦ ꯃꯥꯅ ꯍꯧꯒꯠꯂꯛꯄꯗ ꯑꯉꯧꯕ ꯃꯆꯨꯒꯤ ꯔꯨꯃꯥꯜ ꯑꯃ ꯂꯩꯕꯁꯤ ꯎꯔꯦ ꯔꯨꯃꯥꯜ ꯑꯁꯤꯗ ꯁꯤꯝꯕꯣꯜ ꯑꯃ ꯌꯥꯎꯔꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯂꯦ ꯑꯀꯣꯏꯕꯁꯤꯗ ꯀꯣꯌꯦꯡ ꯌꯦꯡꯗꯨꯅ ꯀꯅꯥꯒꯨꯝꯕ ꯑꯃꯕꯨ ꯊꯤꯕ ꯍꯧꯔꯛꯂꯦ ꯃꯥꯅ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯃꯥꯏꯗ ꯌꯥꯝꯅ ꯀꯟꯅ ꯊꯤꯟꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯍꯥꯛ ꯂꯩꯃꯥꯏꯗ ꯇꯥꯔꯦ ꯍꯟꯗꯛ ꯑꯃꯨꯛꯀ ꯃꯥꯅ ꯍꯧꯒꯠꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯅꯨꯄꯤ ꯑꯃ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯒꯤ ꯅꯨꯄꯤ ꯑꯁꯤꯕꯨꯅꯤ ꯃꯥꯅ ꯉꯁꯥꯏꯗꯒꯤ ꯊꯤꯔꯤꯕꯁꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯅꯨꯄꯤ ꯑꯁꯤꯒꯤ ꯃꯃꯤꯡ ꯑꯁꯤ ꯑꯥꯏꯔꯟ ꯑꯦꯗꯂꯔ ꯍꯥꯏꯅ ꯀꯧꯏ
matam amada Sherlock kasu nungsinarami amadi magi advisor oinsu leiramba nupi mani masi ubudagi Sherlock na phuna basi tolaga satki ge tawi adu maga mayok na ribu nupas na makha na phuna na bagi wafam sting nangduna leire masi ga loina na nupas na magi tungda su tin sisilakle asuma torkas de Sherlock si shawda loikre masdi ngasai film si ga hubuda mana tawkiba du mana na nupas si uma taw karam na phuga dege haibu gi matangda sangsin ge da step sing adu mangjawna na calculation tawi asuma tawgada thabak sing si magi mamita vision ama utholaba matungda mana khalliba thong si sak mana nupas si phurami asumna yamatam thina phubudagi di nupas si lengba ngamdana leimai ta haduna leikre mafamsda leiriba miyam si wa machet amata ngangnadana ngakutuna Sherlock ti yengaduna leire hojik Sherlock na anguburu malasi khungalaba matungda match si mai pakpagi magi oina phangpham thokpa paisa sing lawrga mafamsda gi thokre matangi sindana Blackwood hariba nupa si phajinduna thamliba jail si dugulale jail si bungak seliba police nupa ama Blackwood na magi black magic si nabadagi mathong waram khangdana angau phai haibadu oire hojik police nupa si tawpham khangdana laimai tharo tharo onduna leire matungda hospital da punana bagi tamta nupa si puthokre mafamsda sangsilaliba police asina Blackwood ta hangli kari gi tamakta masi tawribano haiduna masdagi Blackwood hairi ay hojik mi mo unaba pami haiduna mayamda khangan jaramge mafamsda mano unaba pami haribasi Sherlock Holmes muli matangi sindana Sherlock asi mulai mana hojik tawribasi haying kya ma phajilaba matungda mana pairiba guitar masa asdigi music sing khongjinba matamda haying sing sina kari tawbun haibudu munni yengsil mana khongliba music ki scale su hongduni yengi asuma tawraga haying sing sina kari tawrupano haibuduni mana yamna munni yengsilibasi tawbudabu mana tawriba thong si watson na diyaningde mana hangli mataw karamna haying sing si pharaga masida hapsilibano masida Sherlock na hairi amamam do ina pharaga hapsinbani masi tawna bo honabada pung taruk changki masdi watson na panthadana haying sing si buloina thadokre aduga hairi nangi musical experiment si oidabani kanada bada mata manghan bani haiduna haying sing si loina thadokre asuma tawbus de Sherlock si am shauninglami Dr. Watson hairi nang hojik yam thuna pirol loisilo phasi tawduna hat ka dorba Blackwood na aroi boina unaba pamiba misak si nangni hai aduna magi manak chattaba yararo hena phongdoli masi matungda makhoi ni si sagol gari mata tongduna Blackwood pu phasi tawduna hat ka doriba mafam sida lagi gari manung sida makhoi ni si phagi tawna duna wafam kyam su phongdomnari Sherlock na ngasai fight tawna ka phangakhiba paisa du su udli mang hairi nangna mafam da leiramdrabani na nangi mahut sinduna ina fight tawna bani asumna makhoi ni si phasi tawgudoriba mafam sida yausilagle hojik Sherlock na police nupa ma galoina na jail si manung sangsilagli hojik makhoi na sangsilagli bo mafam sigi jail gi ka sing si loina hangbui masigi maram su Sherlock na hangli police nupa na hairi karigumba Blackwood hariba nupa sigi nakna na bandi sing thamlubu tarbadi makhoi gi brain bu control tawsilaga mathong sada ba thabak kyama sathai maram aduna mafam sida leiramba bandi kyama khoina mafam hongdokre hena phongdoli adugo police nupa si Blackwood ki manakta sangak pasida yamna ki ba phawrami masi ubudagi Sherlock na su nangi duty tawzeru do haiduna mafam sida thadokre atung Sherlock asi sangsilagli mana sangsilakda Blackwood hariba nupa na ngangmagi makhol jail asigi phaklang sida black magic kamari lina ba symbol kya ma su yegli aduga matomta wa kya ngangjari ba sisu akibagi masak ore wafam ngaktani masi nakal dagi Sherlock na ta dun leiribani adubu Sherlock haribu nupas di lightin boot preta thajada ba misakamani makti science pu thajabani hojik makhoi ni si wari sanare Blackwood nadi Sherlock pu magi mating pangna na ba haibadi maga marup sanana ba wafam sing phongdoli masig loina Blackwood na hairi aina tawri basidi yamna powerful oirba lai amana taw haina insin badagi tawbugi wani aduna karigumba nangna ai mateng panglabadi nang sukana ba phangani haibu wafam si phongdoli adubu Sherlock na hairi karigumba aina nang si kharangan khatna pharamba tarbadi nangna mamangda hatriba nupi manga adu su siramloi adubu hojikti nang makha tana mi hat pangamlaroi aigi manaba Dr. Watson na nang si phasi tawruba matungda aseng maki oina sire haibu wafam si mana sek tawru matungda lapthokadoribani Blackwood na hairi aina mamangda hatriba nupi manga adu bali kalibani makhoi sing adu bali katpana achouba thabak amabu pangthoknabagi makta khong thangjilibani masdagi Sherlock na sauduna hairi nangna se angau misakamani nangi nakok tu daga laing thokpa ngamba tarabadi yamna phagadabani masi haram laga Sherlock si chatki torok matamda Blackwood si yamna shawbu loina na Sherlock ki nakong me wafam khara phongdorle angna hairi nangi singlaba nakok adu khanthau tungda thoklaga daba yamna chawba khudong thiba thaba mabu nangna mirai dun leire nangdi asingba mini nangna bu khantarabadi soidana uba phangani ibani se lambi tongan jarbasu nakalamada di manharibani prakriti gi leijariba thawong sibu thugairaga chatpa ngamba adu mamioi singni aduna nangna bu munna khantarabadi soidana uba phangani akhoi ani na amatoina karigumba punsin batarabadi sangsar sita kanamata thingmangam loidoribani aduna aina haribasi yaw nanga igasi amatoina punsin si hairagle adu mana haribu wafam sita Sherlock na di yadre wafam si thadokuna sakhi ge tawi Blackwood na hairi munna taw tawriba thawng si hawda ngairibani atopa miyo ahum amaga su siga da wani matamadu da nangna soidana khangani masidi aina thingmangam loidaba thabakni haidara aina tawriba thabak sing asi nangna phap tarakpa matamdadi nangna se mapung phana angaw misak haibadu oikragani asum harikpasta Sherlock ki thamoi da sukarigumba akiba mati phawre adubu wafam amata phongdok lamba tawdana mahak mafamstigi tholakle mana tholakpada inspector Lestrade ki kangbu sing aidun lerami aduga hanglai nangondagi mana phawni basi karino masda Sherlock na hairi mana phawni basi karino haibse ai chukhangde tawdubu mana hairali bo wafam sing sigi demakta na koina wani ngai su leide haramlaga mahak mafamstigi thokre
ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕ꯭ꯂꯦꯛꯋꯨꯗꯄꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯅꯕꯒꯤ ꯁꯦꯝ ꯁꯥꯔꯤꯕ ꯑꯁꯤꯅꯤ ꯍꯧꯖꯤꯛ ꯖꯁꯅ ꯂꯥꯎꯊꯣꯛꯂꯦ ꯂꯣꯔꯗ ꯍꯦꯅꯔꯤ ꯕ꯭ꯂꯦꯛꯋꯨꯗ ꯅꯪ ꯑꯁꯤ ꯍꯧꯖꯤꯛ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯄꯒꯤ ꯗꯟꯗꯤ ꯄꯤꯔꯒꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯅꯪꯅ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯅꯧꯖꯔꯤꯕꯤ ꯅꯨꯄꯤ ꯃꯉꯥꯕꯨ ꯍꯥꯠꯇꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯇꯔꯨꯛ ꯁꯨꯕ ꯑꯣꯏꯅ ꯅꯨꯄꯤ ꯑꯃꯕꯨꯁꯨ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯝꯈꯤ ꯃꯁꯤꯒꯤ ꯃꯔꯥꯜꯗ ꯅꯪ ꯑꯁꯤ ꯍꯧꯖꯤꯛ ꯁꯤꯕꯒꯤ ꯗꯟꯗꯤ ꯄꯤꯔꯒꯅꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯅꯪ ꯀꯔꯤ ꯍꯥꯏꯅꯤꯡꯕꯅꯣ ꯍꯥꯏꯅ ꯍꯪꯂꯛꯂꯦ ꯃꯁꯤꯗ ꯕ꯭ꯂꯦꯛꯋꯨꯗꯅ ꯍꯥꯏꯔꯛꯏ ꯁꯤꯕ ꯍꯥꯏꯕꯁꯤꯗꯤ ꯍꯧꯕꯗ ꯉꯥꯏꯔꯤꯕꯅꯤ ꯃꯈꯥ ꯇꯥꯕ ꯀꯤꯔꯕ ꯊꯧꯗꯣꯛ ꯀꯌꯥ ꯑꯃ ꯊꯣꯛꯂꯛꯈꯤꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯐꯤ ꯑꯃꯨꯕ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯃꯉꯛꯁꯝꯗ ꯊꯧꯔꯤ ꯊꯨꯔꯕ ꯃꯇꯨꯡꯗ ꯃꯥꯕꯨ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯍꯥꯠꯇꯣꯛꯂꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯥꯒꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯕꯨ ꯃꯄꯨꯡ ꯐꯥꯅ ꯁꯤꯔꯕꯔ ꯁꯤꯗ꯭ꯔꯤꯕꯔ ꯍꯥꯏꯕꯗꯨ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯆꯦꯛ ꯇꯧꯔꯤ ꯑꯁꯨꯝꯅ ꯋꯥꯠꯁꯟꯅ ꯌꯥꯝꯅ ꯃꯨꯟꯅ ꯆꯦꯛ ꯇꯧꯔꯕ ꯃꯇꯨꯡꯗ ꯃꯍꯥꯛ ꯑꯁꯤ ꯃꯄꯨꯡ ꯐꯥꯅ ꯁꯤꯔꯦ ꯍꯥꯏꯕꯗꯨ ꯂꯥꯎꯊꯣꯛꯂꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯁꯔꯂꯣꯛꯅ ꯇꯨꯝꯗꯨꯅ ꯂꯩꯔꯤꯉꯩ ꯃꯥꯒꯤ ꯀꯥꯁꯤꯗ ꯑꯥꯏꯔꯟ ꯑꯦꯗꯂꯔ ꯀꯧꯕꯤ ꯅꯨꯄꯤ ꯑꯁꯤ ꯂꯥꯛꯇꯨꯅ ꯂꯩꯔꯝꯂꯦ ꯅꯨꯄꯤꯁꯤꯅ ꯋꯥ ꯉꯥꯡꯂꯛꯄꯒꯤ ꯈꯣꯟꯖꯦꯜ ꯑꯁꯤ ꯇꯥꯕꯗ ꯁꯔꯂꯣꯛ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯑꯦꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤ ꯌꯥꯝꯅ ꯍꯩꯁꯤꯡꯕꯤ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜꯁꯨ ꯌꯥꯝꯅ ꯍꯩꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯃꯔꯝ ꯑꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯀꯥꯁꯤꯗ ꯊꯝꯂꯤꯕ ꯑꯔꯨꯕ ꯄꯣꯠꯆꯩ ꯀꯔꯤ ꯍꯨꯔꯥꯟꯈ꯭ꯔꯕꯅꯣ ꯍꯥꯏꯗꯨꯅ ꯆꯦꯛ ꯇꯧꯔꯤ ꯑꯗꯨꯒ ꯀꯥꯁꯤꯡ ꯃꯅꯨꯡꯗ ꯑꯦꯗꯂꯔꯒꯤ ꯐꯣꯇꯣ ꯑꯃꯁꯨ ꯊꯝꯂꯤ ꯑꯗꯨꯕꯨ ꯑꯦꯗꯂꯔꯅ ꯎꯗꯅꯕꯒꯤꯗꯃꯛꯇ ꯐꯣꯇꯣ ꯑꯁꯤꯕꯨ ꯃꯥ ꯂꯣꯠꯁꯤꯟꯈꯤꯔꯝꯃꯤ ꯃꯌꯥꯝꯗ ꯋꯥꯐꯝ ꯑꯃꯇꯪ ꯊꯝꯖꯔꯝꯒꯦ ꯑꯦꯗꯂꯔꯒꯤ ꯐꯣꯇꯣꯕꯨ ꯃꯥꯅ ꯌꯨꯝ ꯑꯁꯤꯗ ꯊꯝꯂꯤꯕꯒꯤ ꯃꯔꯝꯗꯤ ꯉꯁꯤꯁꯨ ꯃꯥꯒꯤ ꯊꯃꯣꯏꯗ ꯑꯦꯗꯂꯔꯕꯨ ꯅꯨꯡꯁꯤꯖꯔꯤ ꯍꯥꯏꯕꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯇꯧꯕꯇꯕꯨ ꯃꯁꯥꯅ ꯎꯗꯅꯕꯒꯤꯗꯃꯛꯇ ꯂꯣꯠꯁꯤꯟꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯂꯣꯠꯁꯤꯟꯈꯤꯕꯁꯤ ꯑꯦꯗꯂꯔ ꯃꯁꯥꯅꯗꯤ ꯎꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯈ꯭ꯔꯕ ꯋꯥꯔꯤ ꯀꯌꯥꯁꯨ ꯄꯨꯊꯣꯛꯅꯗꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯦꯗꯂꯔꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯤꯕꯁꯤ ꯃꯥꯒꯤ ꯑꯣꯏꯕ ꯀꯦꯁ ꯑꯃ ꯄꯥꯏꯕꯤꯅꯕꯒꯤꯗꯃꯛꯇꯅꯤ ꯂꯨꯛ ꯔꯤꯑꯣꯔꯗꯥꯟ ꯀꯧꯕ ꯃꯥꯡꯈ꯭ꯔꯕ ꯅꯨꯄꯥ ꯑꯃꯕꯨ ꯊꯤꯕꯒꯤ ꯀꯦꯁ ꯑꯁꯤ ꯃꯉꯣꯟꯗ ꯁꯤꯟꯅꯔꯦ ꯑꯁꯨꯝꯅ ꯀꯦꯁ ꯑꯁꯤ ꯁꯤꯟꯅꯔꯝꯂꯕ ꯃꯇꯨꯡꯗ ꯑꯦꯗꯂꯔ ꯑꯁꯤ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯊꯣꯛꯂꯛꯄꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯍꯧꯖꯤꯛ ꯑꯦꯗꯂꯔꯅ ꯑꯗꯨꯝ ꯊꯣꯛꯂꯛꯄꯅ ꯁꯣꯔꯣꯛꯀꯤ ꯂꯝꯕꯤ ꯑꯁꯤ ꯌꯧꯅꯅꯕ ꯂꯥꯛꯂꯦ ꯃꯇꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯂꯦ ꯑꯦꯗꯂꯔꯅ ꯊꯕꯛ ꯇꯧꯔꯤꯕꯁꯤ ꯀꯅꯥꯒꯨꯝꯕ ꯃꯁꯛ ꯈꯪꯗꯕ ꯅꯨꯄꯥ ꯑꯃꯒꯤꯅꯤ ꯁꯛꯎꯗꯕ ꯅꯨꯄꯥꯁꯤꯅ ꯃꯍꯥꯛꯅ ꯇꯝꯂꯤ ꯑꯗꯣꯝꯒꯤ ꯊꯕꯛ ꯑꯗꯨ ꯁꯔꯂꯣꯛꯅ ꯇꯧꯅꯕꯒꯤꯗꯃꯛꯇ ꯌꯥꯍꯧꯔꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯁꯛꯎꯗꯕ ꯅꯨꯄꯥꯁꯤꯅ ꯑꯦꯗꯂꯔꯕꯨ ꯊꯥꯒꯠꯄ ꯐꯣꯡꯗꯣꯛꯂꯤ ꯁꯛꯎꯗꯕ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯂꯨꯛ ꯔꯤꯑꯣꯔꯗꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥꯗꯨꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯊꯕꯛ ꯇꯧꯔꯝꯕꯅꯤ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯅꯤ ꯑꯩꯅ ꯈꯪꯕ ꯄꯥꯝꯂꯤꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯛꯈꯪꯗꯕ ꯅꯨꯄꯥ ꯑꯃ ꯃꯈꯣꯏꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯗ ꯊꯣꯝꯖꯤꯜꯂꯛꯄꯗꯒꯤ ꯇꯨꯔꯦ ꯃꯥꯅ ꯍꯧꯒꯠꯂꯕ ꯃꯇꯨꯡꯗ ꯅꯥꯔꯣꯜꯗ ꯍꯥꯏꯔꯛꯏ ꯁꯥꯔ ꯑꯩꯉꯣꯟꯗ ꯌꯥꯝꯅ ꯐꯖꯔꯕ ꯔꯥꯏꯐꯜ ꯑꯃ ꯂꯩ ꯃꯁꯤꯕꯨ ꯑꯍꯣꯡꯕ ꯃꯃꯜꯗ ꯑꯩꯅ ꯌꯣꯟꯊꯣꯛꯆꯒꯦ ꯃꯁꯤ ꯂꯧꯕꯤꯒꯦꯅ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯥꯏꯔꯨꯕꯗꯒꯤ ꯁꯒꯣꯜ ꯒꯥꯔꯤꯁꯤꯒꯤ ꯃꯅꯨꯡꯗ ꯇꯣꯡꯂꯤꯕ ꯁꯛꯎꯗꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯄꯤꯛꯂꯕ ꯅꯣꯡꯃꯩ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯔꯥꯏꯐꯜ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯑꯦꯝ ꯇꯧꯔꯛꯂꯦ ꯑꯗꯨꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯠꯈꯤꯅꯕ ꯍꯥꯏꯔꯛꯂꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥꯁꯤꯅ ꯑꯩꯕꯨ ꯉꯥꯛꯄꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝ ꯑꯁꯤꯗꯒꯤ ꯊꯣꯔꯛꯂꯦ ꯃꯌꯥꯝꯗ ꯚꯥꯞ ꯇꯥꯅꯕ ꯍꯥꯏꯖꯔꯝꯒꯦ ꯃꯐꯝ ꯑꯁꯤꯗ ꯔꯥꯏꯐꯜ ꯌꯣꯟꯒꯦ ꯍꯥꯏꯔꯤꯕ ꯇꯨꯄꯤ ꯎꯞꯄ ꯅꯨꯄꯥ ꯑꯁꯤ ꯁꯔꯂꯣꯛ ꯍꯣꯝ ꯃꯁꯥꯃꯛꯅꯤ ꯃꯇꯧ ꯀꯔꯝꯅ ꯃꯐꯝ ꯑꯁꯤꯗ ꯌꯧꯁꯤꯜꯂꯛꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯃꯌꯥꯝꯅ ꯁꯣꯏꯗꯅ ꯍꯧꯖꯤꯛ ꯈꯪꯕꯤꯔꯒꯅꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯅꯥꯀꯜ ꯑꯃꯗ ꯎꯠꯂꯛꯂꯤꯕꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯁꯔꯂꯣꯛꯄꯨ ꯀꯔꯦꯝꯅꯗꯨꯅ ꯂꯩꯔꯤ ꯃꯍꯥꯛꯅ ꯍꯥꯏꯔꯤ ꯍꯧꯖꯤꯛꯀꯤ ꯑꯥꯏꯔꯟ ꯑꯦꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯗꯨꯅ ꯅꯪꯕꯨ ꯑꯃꯨꯛꯇ ꯅꯠꯇꯅ ꯑꯅꯤꯔꯛ ꯃꯥꯏꯊꯤꯕ ꯄꯤꯔꯝꯂꯕꯅꯤ ꯅꯪꯕꯨ ꯏꯀꯥꯏꯕ ꯆꯣꯞꯄ ꯅꯪꯍꯜꯂꯝꯂꯕꯅꯤ ꯅꯪꯅ ꯉꯁꯤ ꯐꯥꯎꯕꯗ ꯃꯥꯏꯊꯤꯕ ꯅꯪꯂꯤꯕꯁꯤ ꯃꯥꯒꯤ ꯃꯈꯨꯠꯇ ꯈꯛꯇ ꯑꯣꯏꯔꯝꯒꯅꯤ ꯃꯗꯨꯁꯨ ꯅꯪꯒꯤ ꯊꯃꯣꯏꯅꯗꯤ ꯌꯥꯝꯅ ꯅꯨꯡꯁꯤꯖꯕꯤ ꯅꯨꯄꯤꯅꯤ ꯍꯧꯖꯤꯛ ꯐꯥꯎꯕ ꯅꯪ ꯃꯥꯕꯨ ꯀꯥꯎꯕ ꯉꯝꯗ꯭ꯔꯤꯕꯔꯥ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯔꯤ ꯍꯧꯖꯤꯛꯁꯨ ꯅꯪꯅ ꯃꯥꯕꯨ ꯇꯥꯟꯅꯔꯨꯕꯗꯒꯤ ꯅꯪꯒꯤ ꯅꯃꯥꯏꯗ ꯁꯣꯛꯇꯨꯅ ꯂꯥꯛꯂꯦꯗꯅ ꯍꯥꯏꯗꯨꯅ ꯀꯔꯦꯝꯅꯕ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯅꯪꯒꯤ ꯋꯥꯐꯝ ꯑꯗꯨ ꯇꯣꯛꯄꯤꯔꯣ ꯌꯥꯔꯦ ꯑꯩꯅ ꯇꯧꯔꯨꯔꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨꯒꯤ ꯃꯔꯝ ꯑꯗꯨ ꯅꯪꯉꯣꯟꯗ ꯈꯪꯍꯜꯂꯒꯦ ꯃꯁꯤꯒꯤ ꯋꯥꯔꯤ ꯂꯤꯔꯒꯦ ꯍꯥꯏꯔꯛꯂꯦ ꯑꯗꯨꯒ ꯑꯃꯅ ꯁꯔꯂꯣꯛꯀꯤ ꯃꯃꯥꯏ ꯑꯃꯗꯤ ꯃꯆꯤꯟꯗꯁꯨ ꯁꯣꯛꯇꯨꯅ ꯏ ꯊꯣꯛꯂꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯍꯧꯖꯤꯛ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯦꯡꯖꯤꯜꯂꯨꯕ ꯑꯗꯨꯅꯅꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯍꯟꯒꯠꯇꯨꯅ ꯋꯥꯔꯤ ꯂꯤꯔꯛꯂꯦ ꯉꯁꯥꯏ ꯑꯦꯗꯂꯔꯅ ꯀꯥꯁꯤꯗꯒꯤ ꯊꯣꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯅꯁꯨ ꯌꯥꯝꯅ ꯊꯨꯅ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯇꯥꯟꯅꯈꯤꯕꯅꯤ ꯃꯥꯅ ꯍꯦꯛ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯁꯨ ꯊꯦꯡꯅꯔꯦ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯅꯣꯛꯅꯤꯡꯂꯤꯕꯗꯤ ꯁꯔꯂꯣꯛꯀꯤ ꯅꯥꯇꯣꯟ ꯑꯁꯤ ꯑꯍꯥꯞꯄꯅꯤ ꯍꯥꯏꯕꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯈꯪꯈ꯭ꯔꯦ ꯑꯁꯨꯝꯅ ꯑꯍꯥꯞꯄ ꯅꯥꯇꯣꯟ ꯑꯃ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯁꯛꯂꯣꯟ ꯍꯣꯡꯂꯒ ꯀꯔꯤꯒꯨꯝꯕ ꯑꯔꯣꯟꯕ ꯊꯕꯛ ꯑꯃ ꯇꯧꯔꯅꯤ ꯍꯥꯏꯕꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅꯗꯤ ꯈꯪꯈ꯭ꯔꯕꯅꯤ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯋꯥꯠꯁꯟꯒꯤ ꯀꯣꯠ ꯑꯁꯤ ꯂꯧꯔꯒ ꯊꯣꯡꯅꯥꯎ ꯑꯁꯤꯗꯒꯤ ꯆꯣꯡꯊꯗꯨꯅ ꯆꯠꯈ꯭ꯔꯦ ꯋꯥꯠꯁꯟꯅ ꯈꯜꯂꯤꯕꯅ ꯃꯥꯒ ꯍꯥꯟꯅ ꯅꯨꯡꯁꯤꯅꯔꯝꯕꯤ ꯑꯥꯏꯔꯟ ꯑꯦꯗꯂꯔ ꯀꯧꯕꯤ ꯅꯨꯄꯤꯁꯤꯒꯤ ꯇꯨꯡ ꯏꯅꯅꯤꯡꯕꯗꯒꯤ ꯃꯥꯅ ꯈꯥꯝꯕ ꯌꯥꯗꯅ ꯆꯦꯜꯂꯤꯕꯅꯤ ꯍꯥꯏꯗꯨꯅ ꯈꯟꯗꯨꯅ ꯂꯩꯍꯧꯔꯦ ꯁꯔꯂꯣꯛꯅ ꯆꯣꯡꯊꯔꯛꯄꯗ ꯇꯣꯏꯂꯦꯠ ꯂꯩꯔꯤꯕꯁꯤꯒꯤ ꯃꯊꯛꯇ ꯇꯥꯁꯤꯟꯕꯗꯒꯤ ꯁꯦꯒꯥꯏꯗꯨꯅ ꯇꯥꯁꯤꯜꯂꯦ ꯃꯁꯤꯗꯒꯤ ꯊꯣꯛꯂꯛꯇꯨꯅ ꯌꯥꯝꯅ ꯊꯨꯅ ꯑꯦꯗꯂꯔꯕꯨ ꯇꯥꯟꯅꯅꯕ ꯍꯣꯠꯅꯔꯤ ꯑꯁꯨꯝꯅ ꯑꯦꯗꯂꯔꯅ ꯆꯠꯂꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯃꯥꯡꯅ ꯂꯣꯟꯅ ꯌꯦꯡꯗꯨꯅ ꯏꯅꯔꯤ ꯍꯧꯖꯤꯛ ꯒꯦꯡ ꯈꯨꯠꯄꯨ ꯈꯔꯅ ꯑꯦꯗꯂꯔꯕꯨ ꯐꯥꯔꯒ ꯄꯩꯁꯥ ꯃꯨꯟꯅꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯖꯈ꯭ꯔꯦ ꯑꯦꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤꯁꯤꯗꯤ ꯌꯥꯝꯅ ꯐꯥꯏꯇꯤꯡ ꯁ꯭ꯀꯤꯜ ꯍꯩꯕꯤ ꯅꯨꯄꯥꯁꯤꯡꯅ ꯂꯥꯛꯁꯤꯟꯕ ꯉꯝꯗꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯒꯦꯡꯁꯤꯡ ꯑꯁꯤꯕꯨ ꯃꯥꯅ ꯌꯥꯝꯅ ꯂꯥꯏꯅ ꯐꯨꯈꯤꯔꯝꯃꯤ ꯑꯗꯨꯒ ꯒꯦꯡꯁꯤꯡ ꯑꯁꯤꯗꯒꯤ ꯍꯟꯗꯨꯅ ꯑꯗꯨꯝ ꯃꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯆꯠꯈꯤꯔꯝꯃꯤ ꯑꯗꯨꯒ ꯅꯥꯀꯜꯗ ꯂꯨꯝꯗꯨꯅ ꯌꯦꯡꯂꯤꯕ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤ ꯃꯁꯤꯒꯤ ꯅꯨꯄꯤꯁꯤ ꯑꯔꯥꯏꯕꯤ ꯅꯨꯄꯤ ꯅꯠꯇꯦ ꯑꯁꯨꯝꯅ ꯃꯊꯪ ꯇꯥꯟꯅꯔꯛꯄꯅ ꯉꯁꯥꯏ ꯃꯃꯥꯡꯗ ꯎꯠꯈ꯭ꯔꯕ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯣꯝꯖꯤꯟꯕꯒꯤ ꯃꯇꯥꯡ ꯑꯗꯨ ꯎꯠꯂꯛꯂꯦ ꯃꯥꯅ ꯔꯥꯏꯐꯜ ꯌꯣꯟꯕꯒꯤ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯂꯨꯕꯗ ꯁꯛꯎꯗꯕ ꯅꯨꯄꯥꯗꯨꯅ ꯃꯥꯒꯤ ꯃꯈꯨꯠꯇꯒꯤ ꯑꯉꯛꯄ ꯃꯈꯜꯒꯤ ꯅꯣꯡꯃꯩ ꯃꯆꯥ ꯑꯃ ꯄꯨꯊꯣꯔꯛꯇꯨꯅ ꯃꯉꯣꯟꯗ ꯀꯤꯍꯜꯂꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯋꯥꯔꯤ ꯑꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤ ꯃꯐꯝꯗ ꯁꯔꯂꯣꯛꯅ ꯂꯤꯗꯨꯅ ꯇꯥꯍꯜꯂꯤꯕꯅꯤ ꯁꯔꯂꯣꯛꯅ ꯃꯈꯥ ꯇꯥꯔꯤ ꯑꯩꯅ ꯎꯔꯤꯕ ꯁꯛꯇꯝ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯁꯛꯎꯗꯕ ꯅꯨꯄꯥꯗꯨꯅ ꯑꯦꯗꯂꯔꯕꯨ ꯐꯥꯖꯤꯟꯗꯨꯅ ꯃꯥꯒꯤ ꯊꯕꯛ ꯇꯧꯍꯜꯂꯦ ꯍꯥꯏꯕꯁꯤꯃꯗꯤ ꯑꯩꯅ ꯈꯪꯂꯦ ꯑꯗꯨꯕꯨ ꯑꯦꯗꯂꯔ ꯍꯥꯏꯔꯤꯕ ꯅꯨꯄꯤ ꯑꯁꯤꯗꯤ ꯑꯔꯥꯏꯕ ꯅꯨꯄꯤ ꯅꯠꯇꯦ ꯃꯥꯕꯨ ꯂꯥꯏꯅ ꯍꯦꯛ ꯂꯥꯛꯁꯤꯟꯕ ꯉꯝꯒꯗꯕ ꯅꯠꯇꯦ ꯇꯧꯕꯇꯕꯨ ꯁꯛꯎꯗꯕ ꯅꯨꯄꯥꯗꯨꯅꯗꯤ ꯃꯥꯕꯨ ꯁꯤꯖꯤꯟꯅꯕ ꯉꯝꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃꯗꯤ ꯂꯩꯔꯦ ꯍꯥꯏꯅ ꯃꯥꯅ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯋꯥꯠꯁꯟꯅ ꯍꯥꯏꯔꯤ ꯑꯩꯕꯨ ꯍꯥꯏꯌꯨ ꯍꯥꯏꯔꯒꯗꯤ ꯃꯥꯅ ꯅꯪꯉꯣꯟꯗ ꯇꯧꯅꯅꯕ ꯍꯥꯏꯔꯝꯂꯤꯕ ꯊꯕꯛ ꯑꯁꯤ ꯇꯧꯔꯨꯅꯨ ꯃꯁꯤꯅ ꯅꯪꯉꯣꯟꯗ ꯈꯨꯗꯣꯡꯊꯤꯕ ꯇꯥꯒꯅꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯉꯣꯟꯗ ꯀꯥ ꯚꯔꯥ ꯄꯤꯅꯅꯕ ꯄꯩꯁꯥ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯗꯨꯅ ꯀꯦꯁ ꯑꯁꯤꯒꯤꯗꯃꯛꯇ ꯃꯥꯅ ꯄꯤꯔꯝꯂꯤꯕ ꯄꯩꯁꯥ ꯑꯁꯤ ꯗꯔꯀꯥꯔ ꯂꯩꯒꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯐꯝ ꯑꯁꯤꯗ ꯀ꯭ꯂꯥꯛꯀꯤ ꯀꯧꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯆꯪꯁꯤꯜꯂꯛꯂꯦ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇ꯭ꯔꯦꯠꯅ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯅꯕ ꯍꯥꯏꯔꯤ ꯑꯗꯨꯒ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯃꯈꯥ ꯇꯥꯔꯛꯏ ꯋꯥꯐꯝꯁꯦ ꯑꯔꯥꯏꯕ ꯅꯠꯇꯦ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯃꯥꯒꯤ ꯃꯪꯐꯝꯗꯒꯤ ꯑꯃꯨꯛ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯃ ꯂꯩꯔꯦ
asumna harakpasida Sherlock singakpada loikre aduga Dr. Watson chu hen ngakre man hairi ai samangna magi asi bhakchang adu check tawro matungda sire haina lauthokibani aduga matau kramna man hingduna satka dawriba Clarky haribu police nupasna hairai mangphambu senari bu nupa aduna tamlakpadadi magi mamit mangna ngarang numidang si Blackwood haribu nupasi mangphamdagi hawtuna sakibasi ui haina paudamli hojik Dr. Watson hairai masigi case asimade yauraroi matik charaba haisinglaba nangna adum tawbiro haina phongdoli adubu Sherlock na hairai chop ka dawribasi ai natte doctor nangni nangna magi haksang bu check tawro matungda sire haina lauthokibani mi amabu sire amadi sidri haiba pau khangma ngamdaba doctor nangonda kana nupina luhongbi ga dawriban aduna wafam si Mary na khangki batarabadi nangulan tholon maga chen khigani aduna case asi hojik akhoi ani pullaga paidaba yaro haiba wafam si thamlakli asumna harakpasida Dr. Watson si upai leitre masi matungdu ulagibasi Sherlock Dr. Watson amadi Clarky haribu police officer si loinana Blackwood ki mongpham leiramliba mafam si yengba laklei siraba Blackwood ki haksang hapsiliba kudubu phumjinduna thamliba chawrba nungi body si thugaiduna leiramle mafamsida Inspector Lestrade si leiramni Sherlock na hangli magi ku du tikrai da leikre Inspector Lestrade na madubu lokthokna honari hana khomi adubu Blackwood ki ku lokthokna leiriba police personnel sing si kibada loire masdagi Inspector Lestrade singchenduna police personnel sing sti chairamni asumna chaibadi police sing sina Blackwood ki ku si puthokna tholale aduga nakalamadana mangphamgi jaga si upanari bu nupa si hauji yamna pakhatuna leiri Dr. Watson na nupa si bu kidana bagi dakta themjin biri nakalamadana Sherlock na mafamsida kaidun leiriba chawrba nungi structure asigi machet tariba singsta marito na lek tuna yengba loina na karigumma makhangna na yamna kan honari Inspector Lestrade na Dr. Watson na hairi nangna magi asi bhakchang adu da check tawraga masi mapung phana sire haina phongdokhiba natra aduga matau karamna mahagasi hinglamni bano haina hangli Watson hairi aina magi hakchang adu da check taw matamda magi singli sing adu mapung phana mathau taw leble maramasna aina mabu sire haina lauthokibani hojai police personnel singasna Blackwood ki ku si puthokuna tholale matungda ku si hangdoktuna yenglu matamdadi ku si gi manung di yawram libasi Blackwood ki asi bhakchang oiramdre atoppa kanaguma misak amagi asi bhakchang oiramle makoina munni yengbadagi khangle Luke Riordan haribu nupa aduni haibasi mayamda bhap tana ba haijaramge Luke Riordan haribasi ngasai Irene Adler na Sherlock ki mafamda thina na bagi damakta hairamba nupa aduni hojik Sherlock na asi bhakchang si manakta ghari ma leibasi ure masibu atoppa police personnel singsna udana bagi damakta magi topi isna khanjinkhre nakalagi yamna kiba amadi pakhatpa matauda mongphamgi jaga sibu senari bu nupasna hairai aigi imit simang na uhurabani Blackwood haribu nupa aduna magi mangphamsidagi hogalaklaga phatraba devil single loinarga mafhamsidagi thokibani aduna sire haina lauthokraba Blackwood na hogalakpa haibasi lamdamasda leiriba mioi kyadi soidana awafamda taragani misam praja mayam ama suksoi soidana siragani haiduna yamna kiba wafamsi phongdoli asumna hairapasda mafamsida leiriba Inspector Lestrade si yamna kiba phawrami adubu Sherlock ki thamoidadi kari su khande makoina sumna haineringai gari sibu lotna mana paishinkre masi matungda Sherlock ka Dr. Watson ki si mafamsidagi thorale Watson na hangli Blackwood na awai maki oina magi mafamsidagi hawatuna hingduna satlamgani haibasi nang thajabra masda Sherlock na hairai thajaba thajadabagi wadu dinakalda thamko hojai akhoi na thamoida hangdaba wahangdi masi matau karamna oiribano haibasini asum wari sana duna mafamsidagi makoi ani thokre hojik Sherlock Watson gasi mi yamna kungna satpa street amata lagli Sherlock na hairi tawriba thawong sing asi thajanabagi damakta yamna mapung pharaba plan ama mangjongna na hana dagi yalaga thambo soidana oiramgani asumna haibag loinana ngasai asi bhakchang gi manaka leramba ghari si puthokduna ghari asi karamba factory dagi sarakpano haibasi gi maramna mana thigan aba honari ghari ista munni yenglakpa matamda M8 saina thaduna leribasi ure masina phongdolibasi karino haiduna mafamsida leiduna yenglakpada medicine and hair kana thariba ghari sapham oriba mafamasi ure mastigi makhoi mafamsida sangsilagle masing matungda makhoi ani si khaidokuna chanaba tare hojiki Dr. Watson na magi nuksinari bi Mary gi manaka chattabi yadre hairagle aduga Sherlock na ghari asigi maramda thigatnabagi damakta sangsin batari asumna makhoi ani si lambi iste khaidoknaraga tokhai chanakhre adubu Sherlock na satkhaba matungda Dr. Watson gi thamoida karigumba chingnaba ma phawga loinana munni yengduna lehui masing matungda ulaglibasi Sherlock na yum masing manungda sangsilaga magi phurit manungda yauriba khusu khulaina thalaba pocket asidagi angakpa makhalgi khulai sing puthokduna yumgi thong se hangdoknaba honari asum leringi khanguduna thong se kaukhairagle adubu thong se kaukhairaglibasi atai kanana sunate Dr. Watson ani ngasai mana munni yengdun lehuribadu atai gi natte maga luna tinariba mamanabasi thadokna satpa ngamloi haba wafamadu magi thamoida phawjabani masidagi mana amung mafamsida lakibani asuma Dr. Watson amu halakpasida Sherlock su yamna harawjarami Watson hairai ai mafamsida kuina leiroi nangi mateng pangnabagi damakta minute 10 khaktani aina leigadoribasi nakalamaromda Mary na ngaiduna leiramlagani ai amathuna sattaba yaro haina su phongdoli asumna wari sana duna kaasida check toragi kaasigi manungda lang thaklibasi su ure Sherlock na hairi Irene Adler haribi nupi du mafamsida laklambe ai maramdi mangonda sinariba perfume gi manamadu mafamsida su namli natragana Luke Riordan haribu nupa aduna maga manaba perfume sinaramasu yai asumna haina sangsilakpana toppa kaata sangsilakpa matamdadi mafamsida experiment kya tawkhibagi khudam uba phangle chemical gi oiba polam kya leiribasi Sherlock na munni yengsilami mafamsida Sherlock na karigumba angakpa posak mu ure masi mai hoganba pokhaiganba posak ma test tawkhre haibasi su magi mamita uri Dr. Watson munni yengduna hairi mafamsida leiriba che changsing sina takpadi science ki oiba thawong sing sibu magic ki oiba thawong sing ga punsil hannabagi damakta tawre haibasi aina khangle scientist nupa aduna tawromgada thawok sing adu Sherlock ki mamita huji uri
ꯁꯥꯏꯟꯇꯤꯁꯠꯁꯅ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯔꯕ ꯃꯇꯨꯡꯗ ꯊꯤꯑꯣꯔꯤꯁꯤꯡ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯈꯤꯕꯒꯤ ꯂꯩꯔꯤꯕ ꯆꯦ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯑꯃ ꯈꯪꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯁꯔꯂꯣꯛꯅ ꯀꯣꯏꯌꯦꯡ ꯌꯦꯡꯂꯛꯄꯗ ꯈꯣꯏꯍꯤꯅ ꯂꯩꯔꯤꯕꯁꯤꯁꯨ ꯎꯔꯦ ꯑꯗꯨꯒ ꯍꯪꯉꯣꯏ ꯀꯌꯥ ꯑꯃꯅ ꯁꯤꯗꯨꯅ ꯂꯩꯔꯤꯕ ꯑꯃꯗꯤ ꯍꯪꯉꯣꯏ ꯑꯃꯕꯨꯅ ꯂꯦꯟꯈꯥꯏꯔꯒ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯇꯧꯈꯤꯕꯒꯤ ꯁꯛꯇꯝ ꯑꯁꯤꯁꯨ ꯎꯕ ꯐꯪꯂꯦ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯄꯥꯇ꯭ꯔ ꯑꯁꯤ ꯀꯣꯔꯤꯒꯤꯅꯤ ꯍꯥꯏꯕꯁꯨ ꯈꯪꯂꯦ ꯃꯁꯤꯕꯨ ꯁꯔꯂꯣꯛꯅ ꯃꯅꯝ ꯇꯥꯗꯨꯅ ꯌꯦꯡꯂꯤ ꯑꯗꯨꯒ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯇꯥꯡꯒꯣꯏ ꯇꯥꯈ꯭ꯔꯕ ꯆꯦ ꯑꯁꯤꯗ ꯏꯔꯝꯂꯤꯕ ꯃꯌꯦꯛꯁꯤꯡ ꯑꯁꯤ ꯑꯇꯣꯞꯄ ꯆꯦ ꯑꯃꯗ ꯄꯨꯊꯣꯛꯅꯕꯒꯤ ꯊꯧꯑꯣꯡꯁꯤꯡꯁꯨ ꯇꯧꯔꯤ ꯑꯁꯨꯝꯅ ꯇꯧꯕꯁꯤꯗ ꯆꯦ ꯑꯁꯤꯗ ꯁꯤꯝꯕꯣꯜ ꯑꯃ ꯊꯣꯛꯂꯛꯂꯦ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯍꯥꯏꯔꯛꯏ ꯃꯁꯤꯗ ꯊꯣꯛꯂꯛꯂꯤꯕ ꯁꯤꯝꯕꯣꯜ ꯑꯁꯤꯅ ꯇꯥꯛꯄꯗꯤ ꯂꯨꯛ ꯔꯤꯑꯣꯔꯗꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯕ꯭ꯂꯦꯛꯋꯨꯗꯀꯤꯗꯃꯛꯇ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯈꯪꯂꯦ ꯃꯁꯤꯗ ꯁꯔꯂꯣꯛꯅꯁꯨ ꯍꯥꯏꯔꯛꯏ ꯍꯣꯏ ꯅꯪꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯗꯨ ꯆꯨꯝꯒꯅꯤ ꯇꯧꯕꯇꯕꯨ ꯑꯩꯈꯣꯏꯅ ꯈꯪꯒꯗꯕꯗꯤ ꯃꯥꯅ ꯀꯗꯥꯏ ꯐꯥꯎꯕ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯊꯕꯛ ꯇꯧꯈꯤꯕꯅꯣ ꯍꯥꯏꯕꯁꯤ ꯈꯪꯅꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯒ ꯑꯩꯅ ꯈꯪꯕ ꯋꯥꯐꯝ ꯑꯃꯅ ꯂꯨꯛ ꯔꯤꯑꯣꯔꯗꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯈ꯭ꯔꯤꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯈꯨꯗꯤꯡꯃꯛ ꯑꯗꯨ ꯃꯥꯏ ꯄꯥꯛꯈ꯭ꯔꯦ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯉꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯥꯕꯨ ꯍꯥꯠꯇꯣꯛꯂꯒ ꯊꯝꯂꯝꯃꯤꯕ ꯑꯗꯨꯅ ꯇꯥꯛꯄꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯅ ꯑꯇꯣꯞꯄ ꯀꯥꯁꯤꯡꯗꯁꯨ ꯆꯪꯗꯨꯅ ꯊꯤꯔꯛꯄ ꯃꯇꯝ ꯑꯁꯤꯗ ꯃꯐꯝ ꯑꯁꯤꯗ ꯃꯤꯑꯣꯏ ꯑꯅꯤ ꯆꯪꯁꯤꯜꯂꯛꯂꯦ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯌꯦꯡꯗꯨꯅ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯅꯈꯣꯏꯅ ꯃꯐꯝ ꯑꯁꯤꯗ ꯆꯪꯂꯛꯂꯤꯕꯁꯤ ꯃꯩ ꯊꯥꯅꯅꯕ ꯄꯣꯠꯆꯩ ꯀꯌꯥꯁꯨ ꯌꯥꯎꯗꯨꯅ ꯆꯪꯂꯛꯂꯤ ꯃꯁꯤꯅ ꯇꯥꯛꯄꯗꯤ ꯕꯤꯜꯗꯤꯡ ꯑꯁꯤꯕꯨ ꯃꯩ ꯊꯥꯗꯣꯛꯂꯒ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕ ꯁꯥꯈꯤ ꯑꯣꯏꯕ ꯌꯥꯕ ꯄꯣꯠꯆꯩꯁꯤꯡ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕ ꯂꯥꯛꯄꯅꯤ ꯍꯥꯏꯕꯁꯤ ꯑꯩꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯅꯨꯄꯥ ꯑꯃꯅ ꯇꯨꯡꯂꯣꯝꯗ ꯑꯣꯟꯗꯨꯅ ꯗ꯭ꯔꯦꯖꯔ ꯍꯥꯏꯅ ꯀꯧꯈꯤꯔꯝꯃꯤ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯗ꯭ꯔꯦꯖꯔ ꯀꯧꯕ ꯐꯨꯠ 9 ꯋꯥꯡꯕ ꯌꯥꯝꯅ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯅꯨꯄꯥ ꯑꯃ ꯆꯪꯁꯤꯜꯂꯛꯂꯦ ꯃꯁꯤ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤ ꯎꯕꯗ ꯁꯔꯂꯣꯛꯀ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯤꯁꯨ ꯀꯤꯕꯗ ꯂꯣꯏꯈ꯭ꯔꯦ ꯋꯥꯡ ꯆꯥꯎꯔꯕ ꯗ꯭ꯔꯦꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤꯒ ꯁꯔꯂꯣꯛꯀ ꯄꯥꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯤꯑꯣꯏ ꯑꯅꯤ ꯑꯁꯤꯒ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒ ꯄꯥꯅꯈ꯭ꯔꯦ ꯃꯇꯧ ꯑꯁꯨꯝꯅ ꯀꯥꯁꯤꯒꯤ ꯃꯅꯨꯡꯗ ꯃꯈꯣꯏ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯅꯔꯦ ꯁꯔꯂꯣꯛ ꯍꯣꯝꯅ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯗ꯭ꯔꯦꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯐꯨꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯀꯔꯥ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯍꯦꯟꯕꯗꯒꯤ ꯁꯔꯂꯣꯛꯄꯨ ꯄꯥꯏꯗꯨꯅ ꯂꯪꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅꯁꯨ ꯃꯥꯒꯤ ꯊꯣꯛꯄ ꯇꯧꯗꯨꯅ ꯅꯨꯄꯥ ꯑꯅꯤꯁꯤꯕꯨ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯗꯔꯤ ꯋꯥꯠꯁꯟꯅ ꯒꯦꯡꯁꯤꯡ ꯑꯁꯤꯒ ꯐꯨꯅꯔꯛꯄꯗ ꯃꯥꯒꯤ ꯏꯡꯒꯦꯖꯃꯦꯟ ꯔꯤꯡ ꯑꯁꯤ ꯃꯈꯥꯗ ꯇꯥꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯁꯔꯂꯣꯛꯄꯨ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯈꯧꯖꯦꯡꯗ ꯆꯞꯇꯨꯅ ꯊꯝꯈ꯭ꯔꯦ ꯑꯗꯨꯒ ꯇꯟꯖꯥꯁꯤꯗ ꯁꯔꯂꯣꯛꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯥꯔꯖ ꯄꯨꯕ ꯗꯤꯚꯥꯏꯁ ꯑꯃꯁꯨ ꯐꯪꯈ꯭ꯔꯦ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯊꯥꯗꯣꯔꯛꯄ ꯆꯥꯔꯖꯅ ꯌꯩꯕꯗꯒꯤ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯈ꯭ꯔꯦ ꯃꯁꯤ ꯎꯕꯗ ꯋꯥꯠꯁꯟ ꯑꯁꯤꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯗꯨꯒ ꯁꯔꯂꯣꯛ ꯃꯁꯥꯁꯨ ꯉꯛꯄꯗ ꯂꯣꯏꯔꯦ ꯃꯁꯤꯕꯨ ꯀꯔꯝꯕ ꯗꯤꯚꯥꯏꯁꯅꯣ ꯍꯥꯏꯗꯨꯅ ꯃꯍꯥꯛ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯠꯁꯟꯕꯨ ꯒꯦꯡ ꯑꯃꯅ ꯊꯥꯡꯅ ꯊꯤꯟꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯃꯥꯅ ꯄꯥꯏꯔꯤꯕ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯑꯃꯨꯛꯀ ꯍꯟꯅ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯥꯔꯖ ꯄꯤꯔꯤ ꯑꯁꯣꯝꯅ ꯆꯥꯔꯖ ꯄꯤꯔꯕ ꯃꯇꯨꯡꯗ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤ ꯑꯃꯨꯛ ꯍꯧꯒꯠꯂꯛꯀꯗꯧꯔꯦ ꯈꯪꯕꯗꯒꯤ ꯃꯥꯅ ꯉꯥꯏꯗꯨꯅ ꯂꯩꯔꯤ ꯍꯧꯖꯤꯛ ꯅꯨꯄꯥ ꯑꯁꯤ ꯑꯣꯟꯊꯣꯛꯄ ꯐꯤꯕꯝ ꯑꯃꯗ ꯊꯣꯛꯂꯛꯂꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯠꯁꯟꯅ ꯒꯦꯡ ꯑꯅꯤꯁꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯍꯧꯖꯤꯛ ꯒꯦꯡ ꯑꯃꯅ ꯋꯥꯠꯁꯟꯒꯤ ꯆꯦꯔꯝꯗ ꯊꯥꯡ ꯅꯝꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯁꯔꯂꯣꯛꯇ ꯑꯦꯇꯦꯛ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯊꯥꯡ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯩꯔꯤꯕ ꯌꯣꯠꯀꯤ ꯄꯥꯏꯞ ꯑꯁꯤꯗ ꯊꯦꯡꯕꯗ ꯄꯥꯏꯞ ꯑꯁꯤꯕꯨ ꯊꯦꯡꯗꯨꯅ ꯂꯩꯔꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤꯗ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯌꯩꯕꯗꯒꯤ ꯑꯃꯨꯛꯀꯁꯨ ꯃꯍꯥꯛ ꯄꯥꯏꯊꯣꯛꯇꯨꯅ ꯋꯥꯠꯁꯟꯒꯤ ꯆꯦꯔꯝꯗ ꯊꯥꯡꯂꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤꯗ ꯊꯣꯝꯗꯨꯅ ꯆꯠꯈ꯭ꯔꯦ ꯇꯧꯔꯤꯕ ꯃꯑꯣꯡ ꯑꯁꯤꯗ ꯋꯥꯠꯁꯟꯗꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯃꯥꯅ ꯍꯪꯂꯤ ꯀꯔꯤꯅꯣ ꯑꯗꯨꯕꯨ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯑꯩꯁꯨ ꯈꯪꯗꯦ ꯍꯥꯏꯔꯤ ꯑꯁꯨꯝꯅ ꯉꯥꯡꯅꯔꯤꯉꯩ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤ ꯊꯧꯔꯤ ꯑꯃꯗꯒꯤ ꯆꯣꯡꯊꯗꯨꯅ ꯀꯥꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯑꯗꯨꯒ ꯁꯔꯂꯣꯛꯅꯁꯨ ꯃꯥꯒꯤ ꯈꯣꯡꯒꯨꯜ ꯂꯤꯗꯨꯅ ꯇꯥꯟꯅꯔꯛꯂꯤ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯠꯁꯟꯅ ꯃꯥꯒꯤ ꯏꯡꯒꯦꯖꯃꯦꯟ ꯔꯤꯡ ꯑꯗꯨ ꯊꯤꯔꯤ ꯑꯗꯨꯕꯨ ꯈꯨꯗꯣꯞ ꯑꯁꯤ ꯃꯥꯅ ꯐꯪꯕ ꯉꯝꯗꯕꯗꯒꯤ ꯌꯥꯝꯅ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅ ꯂꯩꯔꯦ ꯅꯥꯀꯜ ꯑꯃꯗ ꯗ꯭ꯔꯦꯖꯔ ꯍꯥꯏꯔꯤꯕ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯀꯟꯅ ꯆꯦꯜꯂꯛꯂꯤ ꯃꯅꯤꯡꯗꯅ ꯁꯔꯂꯣꯛꯅ ꯀꯟꯅ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯌꯥꯝꯅ ꯀꯟꯅ ꯇꯥꯟꯅꯔꯛꯄꯅ ꯅꯨꯄꯥꯁꯤꯡ ꯃꯅꯥꯛꯇ ꯁꯔꯂꯣꯛ ꯑꯁꯤ ꯌꯧꯁꯤꯜꯂꯛꯂꯦ ꯑꯃꯨꯛꯀꯁꯨ ꯗꯤꯚꯥꯏꯁ ꯑꯁꯤꯗꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯀꯔꯦꯟ ꯊꯥꯗꯣꯛꯇꯨꯅ ꯌꯩꯍꯟꯕꯗꯒꯤ ꯅꯨꯄꯥ ꯑꯁꯤ ꯂꯥꯞꯅ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯗꯤꯚꯥꯏꯁ ꯑꯁꯤꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯥꯔꯖ ꯑꯁꯤꯁꯨ ꯍꯟꯊꯔꯛꯂꯕꯅꯤ ꯃꯇꯨꯡꯗ ꯁꯔꯂꯣꯛꯅ ꯅꯨꯄꯥꯁꯤꯡ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯇꯨꯅ ꯍꯪꯉꯤ ꯅꯪꯕꯨ ꯀꯅꯥꯅ ꯊꯥꯔꯛꯄꯅꯣ ꯅꯈꯣꯏꯒꯤ ꯂꯨꯆꯤꯡꯕꯗꯨ ꯀꯅꯥꯅꯣ ꯍꯥꯏꯌꯣ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯛꯂꯦ ꯑꯩꯅ ꯈꯪꯉꯤ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯤꯕ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯊꯕꯛ ꯇꯧꯕꯅꯤ ꯃꯁꯤꯗ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯃꯍꯥꯛ ꯁꯤꯈ꯭ꯔꯕꯁꯨ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯂꯕꯅꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯃꯍꯥꯛ ꯁꯤꯕꯗꯒꯤ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄ ꯅꯠꯇꯦ ꯃꯐꯝ ꯑꯃꯗ ꯃꯥ ꯂꯣꯠꯇꯨꯅ ꯂꯩꯔꯤ ꯍꯥꯏꯕꯁꯤ ꯑꯩ ꯆꯞ ꯆꯥꯅ ꯈꯪꯉꯤ ꯃꯥ ꯀꯗꯥꯏꯗ ꯂꯩꯕꯅꯣ ꯍꯥꯏꯌꯨ ꯍꯥꯏꯗꯨꯅ ꯇꯛꯁꯤꯜꯂꯛꯏ ꯑꯗꯨꯕꯨ ꯍꯟꯗꯛꯃꯛꯇꯤ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯏꯂꯦꯛꯇ꯭ꯔꯤꯛ ꯆꯥꯔꯖ ꯄꯨꯕ ꯗꯤꯚꯥꯏꯁ ꯑꯁꯤꯕꯨ ꯃꯈꯨꯠꯅ ꯄꯥꯏꯁꯤꯟꯈ꯭ꯔꯦ ꯊꯥꯗꯣꯛꯂꯤꯕ ꯀꯔꯦꯟ ꯑꯁꯤ ꯁꯣꯟꯖꯤꯜꯂꯛꯂꯕꯅꯤꯅ ꯃꯥꯅꯁꯨ ꯈꯥꯡꯕ ꯉꯝꯂꯦ ꯃꯇꯨꯡꯗ ꯃꯥꯅ ꯍꯥꯏꯔꯛꯏ ꯅꯪ ꯍꯧꯖꯤꯛꯇꯤ ꯆꯦꯜꯍꯧꯔꯣ ꯍꯥꯏꯗꯨꯅ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯁꯨ ꯎꯄꯥꯏ ꯂꯩꯔꯔꯣꯏ ꯈꯪꯕꯗꯒꯤ ꯃꯐꯝꯁꯤꯗꯒꯤ ꯆꯦꯜꯂꯦ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨ ꯍꯥꯠꯅꯅꯕꯒꯤꯗꯃꯛꯇ ꯇꯥꯟꯅꯔꯛꯂꯤ ꯑꯁꯨꯝꯅ ꯃꯊꯪ ꯆꯦꯜꯂꯛꯄꯅ ꯆꯥꯎ ꯁꯥꯡꯂꯕ ꯅꯨꯡꯊꯪ ꯑꯃ ꯄꯥꯏꯗꯨꯅ ꯁꯔꯂꯣꯛꯄꯨ ꯍꯥꯠꯅꯅꯕ ꯇꯥꯟꯅꯔꯛꯂꯤ ꯅꯨꯄꯥꯁꯤꯒꯤ ꯃꯈꯨꯠꯇꯒꯤ ꯃꯍꯥꯛ ꯁꯤꯅꯤꯡ ꯆꯤꯠꯇ ꯑꯗꯨꯝ ꯍꯤꯡꯂꯦ ꯋꯥꯡ ꯆꯥꯎꯔꯕ ꯅꯨꯄꯥꯁꯤꯅ ꯃꯐꯝꯁꯤꯗ ꯊꯨꯒꯥꯏ ꯌꯩꯈꯥꯏꯕꯒꯤ ꯊꯕꯛ ꯇꯧꯔꯛꯄꯁꯤꯗ ꯃꯐꯝꯁꯤꯗ ꯑꯀꯥꯏ ꯑꯇꯣꯏ ꯀꯌꯥ ꯑꯃ ꯊꯣꯛꯂꯦ ꯍꯧꯖꯤꯛ ꯃꯈꯣꯏꯅ ꯐꯨꯅꯔꯤꯕ ꯃꯐꯝ ꯑꯁꯤ ꯆꯥꯎꯔꯕ ꯖꯍꯥꯖꯁꯤꯡ ꯁꯥꯐꯝ ꯃꯐꯝ ꯑꯃꯅꯤ ꯇꯧꯕꯇꯕꯨ ꯍꯧꯖꯤꯛ ꯀꯟꯅ ꯁꯥꯔꯤꯕ ꯖꯍꯥꯖꯁꯤꯡ ꯑꯁꯤꯕꯨ ꯉꯥꯛꯂꯧ ꯄꯤꯔꯤꯕ ꯆꯥꯎꯔꯕ ꯎꯁꯤꯡ ꯑꯁꯤꯕꯨ ꯅꯨꯄꯥꯁꯤꯅ ꯃꯥꯒꯤ ꯆꯥꯎꯔꯕ ꯅꯨꯡꯊꯪ ꯑꯁꯤ ꯁꯤꯖꯤꯟꯅꯗꯨꯅ ꯊꯨꯒꯥꯏꯔꯛꯄꯗꯒꯤ ꯂꯣꯏꯅ ꯇꯦꯛꯈꯤꯕꯗꯒꯤ ꯖꯍꯥꯖ ꯑꯁꯤ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯂꯦ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤ ꯄꯥꯈꯠꯅꯕꯗꯒꯤ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯟꯅꯔꯦ ꯑꯁꯨꯝꯅ ꯂꯩꯔꯤꯉꯩ ꯗꯥꯛꯇꯔ ꯋꯥꯠꯁꯟꯁꯨ ꯆꯦꯟꯁꯤꯜꯂꯛꯂꯦ ꯋꯥꯠꯁꯟꯅ ꯅꯨꯄꯥꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯛꯂꯤ ꯁꯔꯂꯣꯛꯅ ꯆꯦꯟꯒꯦ ꯇꯧꯕꯗ ꯅꯨꯄꯥꯁꯤꯅ ꯆꯥꯎꯔꯕ ꯆꯦꯟ ꯑꯃ ꯂꯪꯁꯤꯜꯂꯛꯄꯗꯒꯤ ꯄꯥꯟꯗꯨꯅ ꯃꯍꯥꯛ ꯇꯨꯔꯦ ꯑꯗꯨꯒ ꯋꯥꯠꯁꯟꯅ ꯍꯧꯖꯤꯛ ꯅꯨꯄꯥꯁꯤꯗ ꯅꯣꯡꯃꯩ ꯀꯥꯞꯄ ꯂꯦꯞꯇꯦ ꯃꯁꯤꯗꯒꯤ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯁꯤꯕꯨ ꯉꯥꯛꯇꯨꯅ ꯊꯝꯂꯤꯕ ꯃꯦꯆꯤꯟ ꯑꯃ ꯃꯥꯒꯤ ꯅꯨꯡꯊꯪꯁꯤꯅ ꯊꯨꯒꯥꯏꯗꯨꯅ ꯃꯥꯡꯍꯜꯂꯦ ꯑꯁꯨꯝꯅ ꯇꯧꯕꯗꯒꯤꯗꯤ ꯆꯥꯎꯔꯕ ꯖꯍꯥꯖ ꯑꯁꯤ ꯍꯧꯖꯤꯛꯇꯤ ꯃꯄꯨꯡ ꯐꯥꯅ ꯃꯈꯥꯔꯣꯝꯗ ꯆꯦꯟꯊꯔꯛꯂꯦ ꯗ꯭ꯔꯦꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯁꯨ ꯃꯐꯝꯁꯤ ꯊꯥꯗꯣꯛꯇꯨꯅ ꯆꯦꯜꯍꯧꯔꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯁꯔꯂꯣꯛꯄꯨ ꯀꯣꯏꯊꯤ ꯊꯤꯔꯛꯂꯦ ꯆꯥꯎꯔꯕ ꯆꯦꯟ ꯑꯃꯕꯨ ꯖꯍꯥꯖ ꯑꯁꯤꯅ ꯆꯤꯡꯗꯨꯅ ꯄꯨꯔꯛꯂꯤꯕꯁꯤ ꯁꯔꯂꯣꯛ ꯍꯣꯝꯗ ꯄꯥꯟꯒꯗꯧꯔꯦ ꯍꯥꯏꯕꯁꯤ ꯋꯥꯠꯁꯟꯅ ꯈꯪꯂꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯆꯣꯡꯁꯤꯜꯂꯛꯇꯨꯅ ꯁꯔꯂꯣꯛꯄꯨ ꯀꯟꯕꯤꯔꯝꯃꯤ ꯑꯁꯨꯝꯅ ꯁꯔꯂꯣꯛ ꯑꯁꯤ ꯃꯐꯝꯁꯤꯗ ꯊꯋꯥꯏ ꯍꯤꯡꯍꯧꯔꯦ ꯇꯧꯕꯇꯕꯨ ꯃꯈꯣꯏ ꯑꯅꯤꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯃꯐꯝꯁꯤꯗ ꯆꯥꯎꯅ ꯑꯃꯥꯡ ꯑꯇꯥ ꯀꯌꯥ ꯑꯃ ꯊꯣꯛꯍꯜꯂꯦ ꯑꯁꯨꯝꯅ ꯇꯧꯔꯨꯔꯤꯕ ꯃꯔꯥꯜ ꯑꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯄꯨꯂꯤꯁꯅ ꯐꯥꯗꯨꯅ ꯖꯦꯜꯗ ꯂꯩꯔꯦ ꯍꯧꯖꯤꯛ ꯗꯥꯛꯇꯔ ꯋꯥꯠꯁꯟꯁꯤ ꯌꯥꯝꯅ ꯁꯥꯎꯔꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯁꯔꯂꯣꯛꯀꯤ ꯃꯇꯦꯡ ꯄꯥꯡꯅꯅꯕ ꯍꯣꯠꯅꯔꯤꯉꯩ ꯃꯥꯅ ꯅꯨꯡꯁꯤꯖꯔꯤꯕꯤ ꯃꯦꯔꯤꯒꯤ ꯃꯅꯥꯛꯇ ꯆꯠꯄ ꯅꯪꯍꯧꯗ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯥꯅ ꯁꯥꯎꯅꯤꯡꯃꯟꯕꯗꯒꯤ ꯁꯔꯂꯣꯛꯅ ꯇꯧꯈꯤꯕ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯑꯀꯥꯏꯕ ꯄꯤꯈꯤꯕ ꯊꯕꯛꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯆꯤꯡꯊꯣꯛꯇꯨꯅ ꯉꯥꯡꯂꯦ ꯃꯔꯝ ꯑꯁꯤꯅ ꯍꯧꯖꯤꯛꯇꯤ ꯑꯩ ꯅꯪꯒ ꯂꯩꯃꯤꯟꯅꯕ ꯁꯨꯛꯄꯥꯝ ꯄꯥꯝꯗ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯨ ꯐꯣꯡꯗꯣꯛꯂꯤ
ꯑꯁꯨꯝ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯔꯩ ꯌꯦꯠꯅꯗꯨꯅ ꯈꯟꯅꯔꯛꯂꯦ ꯋꯥꯠꯁꯟ ꯍꯥꯏꯔꯤ ꯅꯪꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯍꯧꯖꯤꯛꯇꯤ ꯃꯦꯔꯤꯒ ꯑꯩꯒꯁꯨ ꯁꯣꯏꯗꯅ ꯃꯔꯤ ꯇꯠꯅꯔꯒꯅꯤ ꯑꯁꯨꯝꯅ ꯃꯈꯣꯏ ꯑꯅꯤꯁꯤ ꯌꯥꯝꯅ ꯀꯟꯅ ꯌꯦꯠꯅꯔꯤꯉꯩ ꯄꯨꯂꯤꯁ ꯅꯨꯄꯥ ꯑꯃꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯕꯨ ꯀꯧꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯕꯨ ꯕꯦꯜꯗ ꯊꯥꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯃꯤ ꯂꯥꯛꯂꯤ ꯍꯥꯏꯗꯨꯅ ꯌꯦꯡꯊꯣꯛꯂꯨꯕꯗ ꯃꯥꯕꯨ ꯊꯥꯗꯣꯛꯅꯕ ꯂꯥꯛꯂꯤꯕꯁꯤ ꯃꯦꯔꯤ ꯑꯣꯏꯔꯝꯂꯦ ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯁꯨ ꯌꯥꯝꯅ ꯍꯔꯥꯎꯅ ꯊꯣꯛꯂꯛꯏ ꯑꯗꯨꯒ ꯃꯥꯒꯤ ꯃꯇꯨꯡ ꯏꯟꯅꯗꯨꯅ ꯁꯔꯂꯣꯛꯁꯨ ꯊꯣꯛꯂꯛꯏ ꯇꯧꯕꯇꯕꯨ ꯃꯥꯅ ꯊꯣꯛꯂꯛꯄ ꯃꯇꯝꯗꯗꯤ ꯄꯨꯂꯤꯁ ꯅꯨꯄꯥꯁꯤꯅ ꯒꯦꯠ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯕꯦꯜꯗ ꯊꯥꯗꯣꯛꯂꯤꯕꯁꯤ ꯅꯪꯗꯤ ꯌꯥꯎꯗꯦ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯈꯛꯇꯅꯤ ꯍꯧꯖꯤꯛ ꯋꯥꯠꯁꯟꯅ ꯁꯔꯂꯣꯛꯇ ꯌꯦꯡꯂꯝꯂꯒ ꯆꯠꯈ꯭ꯔꯦ ꯁꯔꯂꯣꯛꯁꯨ ꯇꯧꯐꯝ ꯈꯪꯗꯅ ꯑꯗꯨꯝ ꯂꯩꯍꯧꯔꯦ ꯁꯔꯂꯣꯛꯅ ꯌꯦꯡꯊꯣꯔꯛꯄꯗ ꯖꯦꯜ ꯑꯁꯤꯗ ꯂꯩꯔꯤꯕ ꯕꯟꯗꯤꯁꯤꯡ ꯑꯁꯤ ꯃꯥꯕꯨ ꯐꯨꯅꯤꯡꯕꯅ ꯂꯥꯡꯇꯛꯅꯗꯨꯅ ꯂꯩꯕ ꯃꯤ ꯉꯥꯛꯇ ꯑꯣꯏꯔꯝꯂꯦ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯕꯟꯗꯤꯁꯤꯡ ꯑꯁꯤ ꯁꯔꯂꯣꯛꯅ ꯃꯔꯝ ꯑꯣꯏꯗꯨꯅ ꯐꯥꯍꯟꯈꯤꯕ ꯃꯤ ꯉꯥꯛꯇꯅꯤ ꯃꯔꯝ ꯑꯗꯨꯅ ꯁꯔꯂꯣꯛꯀꯤ ꯃꯊꯛꯇ ꯃꯈꯣꯏꯅ ꯂꯃꯟ ꯁꯤꯡꯕ ꯄꯥꯝꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯕꯟꯗꯤꯁꯤꯡ ꯑꯁꯤ ꯋꯥ ꯂꯥꯎꯅꯕꯒꯤ ꯃꯈꯣꯜ ꯇꯥꯏ ꯑꯗꯨꯒ ꯕꯟꯗꯤ ꯀꯌꯥ ꯑꯃꯅ ꯌꯣꯝꯁꯤꯟꯗꯨꯅ ꯂꯩꯕꯁꯨ ꯎꯏ ꯐꯤꯂꯝ ꯑꯁꯤ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯅ ꯁꯔꯂꯣꯛꯄꯨ ꯇꯝꯊꯤꯔꯤꯕ ꯕꯟꯗꯤꯁꯤꯡꯁꯤꯅ ꯐꯨꯊꯔꯤꯕꯣꯏ ꯅꯤꯡꯂꯨꯏ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯔꯣꯝꯗꯅ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇ꯭ꯔꯦꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯌꯥꯝꯅ ꯄꯥꯈꯠꯄꯒ ꯂꯣꯏꯅꯅ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯅ ꯕꯟꯗꯤꯁꯤꯡ ꯑꯁꯤꯕꯨ ꯏꯟꯈꯥꯏꯗꯨꯅ ꯆꯪꯂꯛꯄ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯇꯧꯔꯤꯕꯁꯤ ꯁꯔꯂꯣꯛꯄꯨ ꯐꯨꯕ ꯅꯠꯂꯝꯗ꯭ꯔꯦ ꯃꯥꯒꯤ ꯂꯧꯁꯤꯡ ꯁꯤꯖꯤꯟꯅꯗꯨꯅ ꯕꯟꯗꯤꯁꯤꯡ ꯑꯁꯤꯕꯨ ꯊꯦꯝꯗꯨꯅ ꯊꯝꯕ ꯑꯣꯏꯔꯝꯂꯦ ꯃꯥꯒꯤ ꯅꯣꯛꯅꯤꯡꯕ ꯋꯥꯔꯤ ꯀꯌꯥ ꯂꯤꯁꯤꯟꯗꯨꯅ ꯕꯟꯗꯤꯁꯤꯡ ꯑꯁꯤ ꯅꯣꯛꯍꯟꯗꯨꯅ ꯊꯝꯂꯤ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇ꯭ꯔꯦꯠꯅ ꯍꯥꯏꯔꯤ ꯅꯪꯕꯨ ꯂꯧꯊꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩ ꯂꯥꯛꯂꯤꯕꯅꯤ ꯃꯐꯝꯁꯤꯗ ꯂꯩꯔꯤꯕ ꯇꯝꯊꯤꯔꯕ ꯕꯟꯗꯤꯁꯤꯅ ꯍꯥꯏꯔꯛꯏ ꯅꯪꯒ ꯄꯨꯟꯕꯁꯦ ꯑꯩ ꯌꯥꯝꯅ ꯅꯨꯡꯉꯥꯏ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯍꯦꯟꯁꯦꯛ ꯇꯧꯔꯝꯂꯕ ꯃꯇꯨꯡꯗ ꯁꯔꯂꯣꯛ ꯑꯁꯤ ꯖꯦꯜ ꯑꯁꯤꯒꯤ ꯃꯄꯥꯟꯗ ꯊꯣꯛꯂꯛꯂꯦ ꯍꯧꯖꯤꯛ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇ꯭ꯔꯦꯠꯅ ꯈꯕꯔ ꯑꯃ ꯎꯠꯇꯨꯅ ꯌꯦꯡꯍꯜꯂꯤ ꯈꯕꯔꯁꯤꯗ ꯏꯗꯨꯅ ꯌꯥꯎꯔꯤꯕꯁꯤ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯃꯨꯛ ꯃꯪꯐꯝꯗꯒꯤ ꯍꯤꯡꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯑꯣꯏꯔꯕꯗꯤ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤ ꯑꯋꯥꯕ ꯇꯥꯔꯒꯅꯤ ꯑꯁꯨꯝꯅ ꯋꯥꯐꯝ ꯑꯁꯤ ꯁꯟꯗꯣꯛꯈꯤꯕꯗꯒꯤ ꯃꯌꯥꯝ ꯑꯁꯤ ꯀꯤꯅꯕꯅ ꯂꯣꯏꯔꯦ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯈꯕꯔ ꯑꯁꯤꯗ ꯐꯣꯡꯂꯤ ꯂꯦꯁꯇ꯭ꯔꯦꯠꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯋꯥꯡꯕ ꯐꯝ ꯄꯥꯏꯕ ꯃꯤꯑꯣꯏ ꯈꯔꯅ ꯅꯪꯕꯨ ꯊꯥꯗꯣꯛꯍꯜꯂꯤꯕꯅꯤ ꯃꯈꯣꯏꯅ ꯅꯪꯕु ꯎꯅꯕ ꯄꯥꯝꯕꯗꯒꯤ ꯅꯪꯕु ꯂꯧꯕ ꯂꯥꯛꯂꯤꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯁꯒꯣꯜ ꯒꯥꯔꯤ ꯑꯃꯗ ꯀꯥꯈꯠꯇꯨꯅ ꯃꯥ ꯄꯨꯗꯨꯅ ꯆꯠꯈ꯭ꯔꯦ ꯁꯒꯣꯜ ꯒꯥꯔꯤ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯌꯥꯎꯔꯝꯕ ꯅꯨꯄꯥ ꯑꯃꯅ ꯍꯥꯏꯔꯛꯏ ꯋꯥꯔꯧꯕꯤꯕ ꯌꯥꯗ꯭ꯔꯦ ꯁꯥꯔ ꯑꯗꯣꯝꯒꯤ ꯃꯥꯏ ꯑꯗꯨ ꯐꯤ ꯑꯃꯨꯕꯁꯤꯅ ꯀꯨꯞꯁꯤꯟꯗꯕ ꯌꯥꯔꯔꯣꯏ ꯍꯥꯏꯗꯨꯅ ꯀꯨꯞꯁꯤꯟꯈ꯭ꯔꯦ ꯃꯇꯨꯡꯗ ꯃꯥꯒꯤ ꯐꯤ ꯑꯁꯤ ꯂꯧꯊꯣꯔꯛꯄꯗ ꯌꯥꯝꯅ ꯐꯖꯔꯕ ꯌꯨꯝ ꯑꯃꯗ ꯂꯩꯔꯝꯂꯦ ꯃꯥꯒꯤ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥꯁꯤꯅ ꯍꯥꯏꯔꯛꯏ ꯃꯇꯧ ꯑꯁꯨꯝꯅ ꯑꯗꯣꯝꯕꯨ ꯄꯨꯔꯛꯄꯒꯤꯗꯃꯛꯇ ꯉꯥꯛꯄꯤꯒꯅꯤ ꯅꯪꯅ ꯁꯣꯏꯗꯅ ꯉꯛꯂꯝꯒꯅꯤ ꯉꯁꯤ ꯅꯪꯅ ꯂꯥꯛꯂꯤꯕ ꯃꯐꯝ ꯑꯁꯤ ꯀꯗꯥꯏꯗꯅꯣ ꯅꯪꯒꯤ ꯅꯃꯥꯡꯗ ꯂꯩꯔꯤꯕ ꯑꯩꯁꯤ ꯀꯅꯥꯅꯣ ꯈꯟꯕꯗ ꯁꯣꯏꯗꯅ ꯉꯛꯂꯝꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯔꯂꯣꯛꯅ ꯉꯁꯥꯏ ꯃꯥꯒꯤ ꯃꯃꯥꯏꯁꯤ ꯈꯨꯝꯖꯤꯟꯈ꯭ꯔꯕꯁꯨ ꯃꯥꯒꯤ ꯋꯥꯈꯜꯅ ꯁꯥꯒꯠꯈꯤꯕ ꯋꯥꯐꯝꯁꯤꯡ ꯑꯗꯨ ꯐꯣꯡꯗꯣꯔꯛꯂꯦ ꯃꯥꯏ ꯃꯤꯠ ꯈꯨꯝꯖꯤꯜꯂꯒ ꯁꯒꯣꯜ ꯒꯥꯔꯤ ꯃꯅꯨꯡꯗ ꯄꯨꯗꯨꯅ ꯂꯥꯛꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯃꯥꯒꯤ ꯚꯥꯞꯅ ꯁꯥꯖꯤꯜꯂꯒ ꯆꯠꯂꯤꯕ ꯂꯝꯕꯤ ꯑꯁꯤ ꯂꯣꯏꯅ ꯈꯪꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯆꯨꯝꯕꯁꯤꯗ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯁꯔꯂꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯗꯣꯝ ꯀꯅꯥꯅꯣ ꯍꯥꯏꯕꯁꯤ ꯑꯗꯣꯝꯒꯤ ꯃꯥꯡꯗ ꯂꯩꯔꯤꯕ ꯆꯤꯊꯤꯗꯨꯗ ꯁꯥꯔ ꯊꯣꯃꯥꯁ ꯔꯣꯊꯦꯔꯦꯝ ꯍꯥꯏꯅ ꯏꯔꯤꯕꯗꯨ ꯑꯗꯣꯝꯒꯤ ꯃꯤꯡ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯃꯁꯤꯒ ꯂꯣꯏꯅꯅ ꯑꯗꯣꯝ ꯑꯁꯤ ꯂꯣꯔꯗ ꯆꯤꯐ ꯖꯁꯇꯤꯁꯀꯤ ꯐꯝ ꯄꯥꯏꯔꯤꯕ ꯃꯤꯁꯛ ꯑꯣꯏꯔꯝꯒꯅꯤ ꯑꯗꯣꯝꯒꯤ ꯈꯨꯠꯇ ꯁꯟ ꯂꯥꯕꯒꯤ ꯁꯤꯝꯕꯣꯜ ꯌꯦꯛꯄ ꯈꯨꯗꯣꯞ ꯑꯃ ꯁꯤꯔꯤꯕꯗꯨꯅ ꯇꯥꯛꯄꯗꯤ ꯇꯦꯝꯄꯜ ꯑꯣꯐ ꯗ ꯐꯣꯔ ꯑꯣꯔꯗꯔ ꯍꯥꯏꯔꯤꯕꯗꯨꯒꯤ ꯂꯨꯆꯤꯡꯕ ꯑꯃꯁꯨ ꯁꯣꯏꯗꯅ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯑꯩꯅ ꯍꯧꯖꯤꯛ ꯂꯩꯔꯤꯕꯁꯤꯁꯨ ꯇꯦꯝꯄꯜ ꯑꯣꯐ ꯗ ꯐꯣꯔ ꯑꯣꯔꯗꯔ ꯍꯥꯏꯔꯤꯕ ꯑꯣꯐꯤꯁ ꯑꯁꯤꯒꯤ ꯍꯦꯗꯀ꯭ꯋꯥꯔꯇꯔꯗ ꯁꯣꯏꯗꯅ ꯑꯣꯏꯒꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯂꯤꯕ ꯋꯥꯐꯝ ꯈꯨꯗꯤꯡꯃꯛ ꯑꯁꯤ ꯂꯣꯏꯅ ꯆꯨꯝꯕꯁꯤꯗ ꯃꯃꯥꯡꯗ ꯐꯝꯂꯤꯕ ꯁꯥꯔ ꯊꯣꯃꯥꯁ ꯔꯣꯊꯦꯔꯦꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯔꯦ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯐꯝꯁꯤꯗ ꯑꯋꯥꯡꯕ ꯐꯝ ꯄꯥꯏꯕ ꯃꯤꯑꯣꯏ ꯑꯅꯤ ꯑꯃꯁꯨ ꯆꯪꯂꯛꯑꯦ ꯑꯃꯅ ꯁ꯭ꯇꯦꯟꯗꯤꯁ ꯀꯧꯏ ꯃꯍꯥꯛ ꯑꯁꯤꯅ USA ꯗꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯒ ꯑꯃꯅ ꯂꯣꯔꯗ ꯀꯣꯋꯥꯔꯗ ꯀꯧꯏ ꯃꯍꯥꯛ ꯑꯁꯤꯅ ꯂꯟꯗꯟ ꯑꯁꯤꯒꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯐꯝ ꯄꯥꯏꯕꯅꯤ ꯃꯈꯣꯏꯅ ꯍꯥꯏꯔꯛꯏ ꯂꯩꯕꯥꯛ ꯑꯁꯤꯗ ꯑꯋꯥꯕ ꯈꯨꯗꯣꯡꯊꯤꯕ ꯀꯌꯥ ꯑꯃ ꯂꯥꯛꯀꯗꯧꯔꯤ ꯉꯁꯤ ꯐꯥꯎꯕꯗ ꯇꯦꯝꯄꯜ ꯑꯣꯐ ꯐꯣꯔ ꯑꯣꯔꯗꯔ ꯍꯥꯏꯔꯤꯕ ꯇꯤꯝ ꯑꯁꯤꯅ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯊꯧꯗꯥꯡ ꯀꯌꯥ ꯑꯃ ꯄꯥꯏꯈꯠꯇꯨꯅ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯕ ꯃꯤꯑꯣꯏ ꯈꯔ ꯊꯣꯛꯂꯛꯄꯗꯒꯤ ꯈꯨꯗꯝ ꯑꯣꯏꯅ ꯍꯥꯏꯔꯕꯗ ꯕ꯭ꯂꯦꯛꯋꯨꯗꯒꯨꯝꯕ ꯃꯤꯑꯣꯏꯁꯤꯡ ꯊꯣꯛꯂꯛꯂꯕꯅꯤꯅ ꯁꯪꯁꯥꯔꯁꯤꯗ ꯑꯃꯥꯡꯕ ꯀꯌꯥ ꯑꯃ ꯄꯨꯔꯛꯀꯗꯧꯔꯦ ꯃꯁꯤꯗꯒꯤ ꯉꯥꯛꯊꯣꯛꯅꯕꯒꯤ ꯊꯧꯗꯥꯡ ꯑꯁꯤ ꯅꯪꯅ ꯂꯧꯕꯤꯌꯨ ꯃꯗꯨꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯄꯥꯡꯕ ꯌꯥꯕ ꯃꯇꯦꯡ ꯀꯌꯥ ꯑꯃꯁꯨ ꯄꯥꯡꯖꯒꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯍꯣꯏ ꯑꯩꯈꯣꯏꯅ ꯈꯪꯉꯤ ꯅꯍꯥꯛ ꯑꯁꯤ ꯃꯦꯖꯤꯛ ꯚꯨꯠ ꯄ꯭ꯔꯦꯠ ꯂꯥꯏ ꯇꯤꯟꯗ ꯊꯥꯖꯗꯕ ꯃꯤꯁꯛ ꯑꯃꯅꯤ ꯑꯗꯨ ꯑꯣꯏꯔꯕꯁꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯑꯁꯤꯅ ꯀꯤꯅꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯌꯦꯡꯂꯒ ꯅꯪꯅ ꯑꯩꯈꯣꯏꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯌꯥꯝꯅ ꯉꯛꯄ ꯋꯥꯐꯝ ꯑꯃ ꯐꯣꯡꯗꯣꯔꯛꯂꯦ ꯃꯥꯅ ꯊꯣꯃꯥꯁꯇ ꯍꯥꯏꯔꯛꯏ ꯅꯪꯅ ꯀꯤꯕ ꯐꯥꯎꯔꯤꯕꯗꯨ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯗꯅꯤ ꯁꯥꯔꯒꯤ ꯃꯤꯠ ꯑꯗꯨ ꯌꯦꯡꯂꯒ ꯑꯩꯅꯗꯤ ꯈꯪꯉꯤ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯒꯤ ꯅꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯊꯣꯃꯥꯁ ꯑꯁꯤ ꯉꯛꯄꯗ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯏꯀꯥꯏꯕꯁꯨ ꯐꯥꯎꯔꯝꯃꯤ ꯃꯥꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯋꯥꯐꯝ ꯑꯁꯤꯗꯤ ꯑꯩꯅ ꯀꯅꯥꯗꯁꯨ ꯍꯥꯏꯗꯣꯛꯇꯅ ꯊꯝꯕꯅꯤ ꯑꯗꯨꯕꯨ ꯅꯪꯅꯗꯤ ꯑꯩꯒꯤ ꯃꯤꯠ ꯑꯁꯤ ꯌꯦꯡꯂꯒ ꯕ꯭ꯂꯦꯛꯋꯨꯗ ꯑꯁꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯅꯤ ꯍꯥꯏꯕꯁꯤ ꯈꯪꯈ꯭ꯔꯦ ꯃꯍꯥꯛ ꯑꯁꯤ ꯎ ꯃꯪꯒꯣꯜꯒꯤ ꯃꯁꯛꯅꯤ ꯃꯥꯕꯨ ꯄꯣꯛꯂꯨꯕꯗꯒꯤ ꯃꯃꯥ ꯑꯗꯨꯁꯨ ꯁꯤꯈꯤꯕꯅꯤ ꯃꯥꯅ ꯆꯠꯈꯤꯕ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯑꯁꯤꯕꯒꯤ ꯊꯧꯗꯣꯛꯅ ꯃꯇꯨꯡ ꯏꯟꯅꯕꯅꯤ ꯃꯌꯥꯝꯅ ꯈꯟꯅꯔꯤꯕꯅ ꯅꯍꯥ ꯑꯣꯏꯔꯤꯕꯤ ꯅꯨꯄꯤ ꯃꯉꯥꯕꯨ ꯃꯥꯅ ꯍꯥꯠꯈꯤꯕꯅꯤ ꯍꯥꯏꯕꯁꯤꯅꯤ ꯇꯧꯕꯇꯕꯨ ꯑꯁꯦꯡꯕꯗꯤ ꯅꯨꯄꯤ ꯃꯉꯥꯗ ꯅꯠꯇꯦ ꯃꯤꯑꯣꯏ ꯀꯌꯥ ꯑꯃ ꯃꯥꯅ ꯍꯥꯠꯈ꯭ꯔꯕꯅꯤ ꯃꯥꯒꯤ ꯁꯛꯇꯤꯕꯨ ꯍꯦꯟꯒꯠꯍꯟꯅꯕꯅꯤ ꯍꯥꯏꯗꯨꯅ ꯃꯥꯅ ꯃꯤꯑꯣꯏ ꯀꯌꯥ ꯑꯃꯕꯨ ꯑꯁꯤꯕꯒꯤ ꯈꯌꯥꯠꯇ ꯇꯥꯍꯟꯈ꯭ꯔꯕꯅꯤ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥ ꯑꯁꯤ ꯁ꯭ꯔꯥꯞ ꯐꯪꯂꯕ ꯃꯤꯁꯛ ꯑꯃꯅꯤ ꯃꯥꯕꯨ ꯊꯤꯡꯅꯕꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯈꯤꯕꯅꯤ ꯑꯗꯨꯕꯨ ꯊꯤꯡꯕ ꯉꯝꯗ꯭ꯔꯦ ꯀꯣꯔꯠꯅ ꯍꯥꯏꯔꯛꯏ ꯐꯥꯁꯤ ꯇꯧꯗꯨꯅ ꯁꯤꯈ꯭ꯔꯕ ꯃꯥꯅ ꯑꯃꯨꯛ ꯍꯤꯡꯒꯠꯂꯛꯄ ꯍꯥꯏꯕꯁꯤ ꯍꯟꯗꯛ ꯊꯣꯛꯂꯒꯗꯧꯔꯤꯕ ꯊꯧꯗꯣꯛꯁꯤꯡ ꯑꯁꯤꯗꯤ ꯍꯦꯟꯅ ꯑꯀꯤꯕꯒꯤ ꯃꯁꯛ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯅꯤ ꯊꯣꯃꯥꯁꯅ ꯍꯧꯖꯤꯛ ꯁꯔꯂꯣꯛꯇ ꯂꯥꯏꯔꯤꯛ ꯑꯃ ꯄꯤꯔꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯃꯥꯒꯤ ꯃꯟꯇ꯭ꯔꯁꯤꯡ ꯑꯃꯗꯤ ꯃꯥꯒꯤ ꯁꯛꯇꯤꯁꯤꯡꯒꯤ ꯍꯧꯔꯛꯐꯝ ꯑꯣꯏꯔꯤꯕꯁꯤ ꯂꯥꯏꯔꯤꯛ ꯑꯁꯤꯗꯒꯤꯅꯤ ꯃꯥꯒꯤ ꯑꯔꯣꯟꯕ ꯈꯨꯗꯤꯡꯃꯛ ꯂꯥꯏꯔꯤꯛ ꯑꯁꯤ ꯄꯥꯔꯒ ꯁꯣꯏꯗꯅ ꯈꯪꯕ ꯉꯝꯒꯅꯤ ꯁꯪꯁꯥꯔ ꯑꯁꯤꯕꯨ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯃꯥꯒꯤ ꯑꯣꯏꯕ ꯇꯤꯝ ꯁꯦꯝꯒꯠꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯅꯪꯅ ꯃꯁꯤꯕꯨ ꯊꯤꯡꯕ ꯑꯗꯨꯅꯤ ꯀꯣꯔꯠꯅ ꯍꯥꯏꯔꯛꯏ ꯅꯪꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯍꯦꯛ ꯉꯝꯕ ꯃꯈꯩ ꯃꯇꯦꯡ ꯄꯥꯡꯒꯅꯤ ꯑꯩ ꯏꯁꯥꯃꯛ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯅ ꯂꯩꯕꯅꯤꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯀꯌꯥ ꯑꯃ ꯑꯩꯒꯤ ꯀꯟꯇ꯭ꯔꯣꯜꯗ ꯂꯩꯔꯤꯕꯅꯤ ꯑꯗꯨꯕꯨ ꯃꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤꯗ ꯁꯔꯂꯣꯛꯅ ꯊꯧ ꯁꯥꯕ ꯂꯩꯇꯦ ꯀꯣꯔꯠꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯂꯧꯒꯗꯕ ꯃꯃꯜ ꯑꯗꯨ ꯀꯌꯥꯅꯣ ꯅꯪꯅ ꯄꯥꯝꯕ ꯁꯦꯟꯐꯝ ꯑꯗꯨ ꯑꯩꯈꯣꯏꯅ ꯄꯤꯔꯒꯦ ꯍꯥꯏꯔꯛꯏ
ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯒꯤ ꯊꯕꯛ ꯑꯁꯤꯕꯨꯗꯤ ꯑꯩꯅ ꯇꯧꯔꯒꯦ ꯁꯪꯁꯥꯔꯁꯤꯕꯨ ꯀꯟꯕ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯧꯗꯥꯡꯅꯤ ꯇꯧꯕꯇꯕꯨ ꯅꯈꯣꯏꯗꯒꯤ ꯄꯩꯁꯥ ꯂꯧꯔꯒ ꯊꯕꯛ ꯑꯁꯤ ꯇꯧꯒꯗꯕ ꯅꯠꯇꯦ ꯄꯩꯁꯥꯒꯤꯗꯃꯛꯇ ꯈꯟꯗꯨꯅ ꯑꯩꯅ ꯊꯕꯛꯁꯤꯡ ꯑꯁꯤ ꯇꯧꯔꯤꯕ ꯅꯠꯇꯦ ꯁꯪꯁꯥꯔꯁꯤꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯑꯁꯨꯝꯅ ꯊꯣꯛꯂꯛꯄꯗ ꯃꯥꯅ ꯁꯥꯔ ꯊꯣꯃꯥꯁꯇ ꯍꯪꯂꯛꯏ ꯅꯈꯣꯏꯒꯤ ꯁꯥꯒꯩ ꯅꯥꯇꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯁꯤꯈ꯭ꯔꯦ ꯍꯥꯏꯔꯕꯅꯤꯅ ꯅꯪꯁꯨ ꯃꯇꯝ ꯀꯌꯥꯝ ꯀꯨꯏꯅ ꯍꯤꯡꯗꯨꯅ ꯂꯩꯈꯤꯒꯗꯕꯅꯣ ꯑꯩꯅ ꯍꯪꯖꯔꯤꯕ ꯋꯥꯍꯪ ꯑꯁꯤ ꯈꯟꯅꯕ ꯌꯥꯕ ꯋꯥꯐꯝ ꯑꯗꯨꯅꯤ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯃꯥꯅ ꯍꯥꯏꯔꯝꯂꯤꯕ ꯋꯥꯐꯝꯒꯤ ꯑꯥꯔꯊꯗꯤ ꯕ꯭ꯂꯦꯛꯋꯨꯠ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯅ ꯃꯥꯕꯨꯁꯨ ꯁꯣꯏꯗꯅ ꯊꯨꯅ ꯍꯥꯠꯅꯅꯕ ꯍꯣꯠꯅꯔꯛꯀꯅꯤ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨ ꯐꯣꯡꯗꯣꯛꯄꯅꯤ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯑꯥꯏꯔꯟ ꯑꯦꯗꯂꯔ ꯁꯤ ꯎꯠꯂꯛꯏ ꯃꯥꯅ ꯂꯩꯔꯤꯕ ꯍꯣꯇꯦꯜ ꯑꯁꯤꯗ ꯁꯔꯂꯣꯛꯄꯨ ꯀꯧꯔꯦ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤ ꯃꯃꯥꯡꯗ ꯃꯥꯅ ꯊꯤꯅꯅꯕ ꯍꯥꯏꯔꯝꯕ ꯅꯨꯄꯥ ꯑꯗꯨ ꯁꯤꯅ ꯐꯪꯂꯦ ꯂꯨꯛ ꯔꯤꯑꯣꯔꯗꯥꯟ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨ ꯕ꯭ꯂꯦꯛꯋꯨꯠꯀꯤ ꯀꯨꯗꯨꯒꯤ ꯃꯅꯨꯡꯗ ꯌꯥꯎꯗꯨꯅ ꯂꯩꯔꯝꯂꯦ ꯅꯪꯅ ꯌꯦꯡꯅꯤꯡꯂꯒꯁꯨ ꯃꯣꯛꯇ ꯂꯩꯕꯅꯤ ꯎꯅꯔꯨꯕ ꯌꯥꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯏ ꯁꯔꯂꯣꯛꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯪꯒ ꯄꯨꯟꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯥꯏꯊꯣꯡꯗꯤ ꯑꯩꯅ ꯎꯍꯧꯗꯦ ꯑꯗꯨꯕꯨ ꯃꯥꯒꯤ ꯐꯨꯔꯤꯠꯇ ꯆꯣꯛ ꯃꯀꯨꯞꯁꯤꯡ ꯄꯛꯂꯤꯕ ꯑꯗꯨꯅ ꯇꯥꯛꯄꯗꯤ ꯃꯍꯥꯛ ꯁꯣꯏꯗꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯝꯒꯅꯤ ꯑꯗꯨꯒ ꯌꯥꯝꯅ ꯉꯛꯂꯤꯕ ꯑꯃꯅ ꯄ꯭ꯔꯣꯐꯦꯁꯔ ꯑꯣꯏꯔꯒ ꯀꯔꯤꯒꯤꯗꯃꯛꯇ ꯃꯈꯨꯠꯇ ꯅꯣꯡꯃꯩ ꯄꯥꯏꯗꯨꯅ ꯆꯠꯂꯤꯕꯅꯣ ꯃꯗꯨꯁꯨ ꯑꯉꯛꯄ ꯃꯈꯜꯒꯤ ꯄꯤꯛꯂꯕ ꯅꯣꯡꯃꯩ ꯃꯆꯥ ꯑꯃꯅꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯑꯦꯗꯂꯔꯅꯁꯨ ꯈꯪꯂꯦ ꯃꯃꯥꯡꯗ ꯁꯒꯣꯜ ꯒꯥꯔꯤꯗ ꯊꯣꯝꯖꯤꯜꯂꯒ ꯅꯣꯡꯃꯩ ꯌꯣꯟꯅꯕ ꯋꯥꯐꯝ ꯐꯣꯡꯗꯣꯛꯂꯝꯕ ꯅꯨꯄꯥ ꯑꯗꯨ ꯁꯔꯂꯣꯛꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏ ꯑꯅꯤ ꯗ꯭ꯔꯤꯡ ꯊꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯔꯂꯣꯛꯅ ꯒ꯭ꯂꯥꯁꯇ ꯍꯩꯔꯤ ꯑꯥꯏꯔꯟ ꯑꯦꯗꯂꯔꯅ ꯁꯔꯂꯣꯛꯄꯨ ꯊꯦꯝꯅꯅꯕ ꯍꯣꯠꯅꯔꯤ ꯑꯩꯒ ꯂꯣꯏꯅꯅ ꯆꯠꯈ꯭ꯔꯁꯤ ꯍꯥꯏꯗꯨꯅ ꯉꯥꯡꯂꯤ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯑꯩꯕꯨ ꯊꯥꯖꯗ꯭ꯔꯤꯕꯅꯣ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯅꯪꯕु ट्रेन स्टेशन पुबा नत्रगना पुलिस स्टेशन पुबा अनिसिगे मरक्ता अमदि सोइद्रबनी असुमना मान हरिब ड्रिंक असि एडलर दसु पीरे तबुतबु एडलर न थक्त्रिङै सरलोकना मागी ग्लास सु थक्रे अदुगा एडलर न मागी ग्लास असि मखादा थमखिबदा सरलोकना सु खंगले करिगुम्बा ट्रिक अमा मांगोंदा तौरे हाइबसि होसि सरलोक की मकोक असि गाव हौरे मालै माइदा तुगे तवि अदुगा एडलर न माबु ngaखले मसना तापदि मान होजिक थक्रिब ड्रिंक असिदा करिगुम्बा वानथना बहिदा अमा हाबले हाइबसि सरलोक मसाना सु खंगले होजिक सु एडलर न माबु थेमना न बकन होनरि अदुगा मान थेमले वाफम सिदा सरलोक न दियाबु कौ लेथ्रे होजिक सरलोक असि मपुंग फाना वानथदुना फमुंग ताखरे मथंगी सिंदना सार थॉमस रोथेरम हरब नुपासी मागी बाटब असि इरुजेदुना लेरी मागी बाटब असि कोरीना साबनी असुमा लेरिंगै कनागुम लाकपगी सामेन सि फंगी माना लैदुना येंगी अदु कनामता उदे मफमसिदा थालंबा कैंडल सिंगसु लोइन मुटखरे माना मुन्नी येंगबदा कनामता उदबदगी मखा ताना इरुजेदुना लेरी अदु मागी हक्सांग सि करिनो मतौरले इसिंग असि सुमो मोलले असुना तौफम खंगदना लेरिंगै ताजासदा ब्लैकवुड असि मागी मनाक्ता फमदुना लेरमले अदु थॉमस की मखुत सिरिबु खुदोबसि माना लुक्सिनदुना हापसिनखरे होजेक थॉमस रोथेरम हरब नुपासी मफमसिदा सिरे यामदा भापताना भाइजरंगे थॉमस रोथेरम हरब नुपासी ब्लैकवुड मसामकी मपानी मथंगी सिंदना क्लाकी हरब पुलिस ऑफिसर सिका सरलोक असि सार थॉमस न सिरे हबगी पाउताबदगी मागी युमदा सेक येंगनबगीदमक्ता लागली तबुतबु सार थॉमस न लेरिबा बाटब असिदगी इसिंग मखैदि लोइन लौथोलमने अदुगा क्लाकी न हाइरी मागी मखुतगी खुदोबसु यावरमद्रे हाइदि असुमना इसिंग मखै लोइन लौथोलमबसिदा सरलोक न यामना सावरी इविडेंस अमता लेतना इना मतौ करमना थौदो असि पोलो यौना चंगमंगम गदौरिबनो मफमसिदा लेरिबा लानमिसिंग असि सरलोकना कुदम साखी ओइबे याबो पोलमसिंग थिरुनबगीदमक्ता तोपका थादोखरे मतुंगदा माना सुम सेक येंगलपदा कासिगी मनुंगदा अरोनबा काम सु लेरमसि थेंगरे होजिक कासिगी थोंग हांगदोक्तुना मनुंगसिदा संगसिलगले मनुंगसिदा पोचै क्याम सु लेरमले मफमसिदगी पोचै क्यामरो माना लोन हापसिनखरे असुमा लेरिंगै पुलिस की मियोइसिंग असि मुक संगसिलगले मखोइसु अरोनबा कासि लेरमसि उबदा यामना ngaklamni अदुबु सरलोकना हाइरई होजिकमकी ओइनदि थौदो असि मतंगदा करिसु हाइबा ngमहैरोय मसे हारमलगा मा कासदगी थोखरे मथंगी सिंदना स्टैंडिस हारिबा अमेरिकन ऑफिसर सि उलै माना हुजिक लागलिबसि टेंपल ऑफ द फोर ऑर्डर हारिबा ऑफिस असिदनि मफमसिदा हुजिक नोंगसु तारी माना संगसिलक मतमदा हानादगी अवांगबा फंपाइबा मियोइसिंग पुंदुन मीटिंग तौदुन लेरमले स्टैंडिसना हाइरई करिगिदमक्ता इबु मफमसिदा कौरिबना कोवार्ड हाइदन नसिदा कोवार्डना हुजिक सार थॉमस सिरे माना पाइरमलिबा फमसिबु महूत सिननबगीदमक्ता मागी मचानुपा लॉर्ड ब्लैकवुड द फमसि सिननबगीदमक्ता मीटिंग असि पांगथोकपनि हारगले असुम हाइरकदा स्टैंडिसना नोक्तुना हाइरई नंगी नाकोगतु चालबरा तौरिबा थबक असिना अमांगबा क्याम पुरकनी हाइबसि नंग खंगदबरा असुम हाइरिङै नाकलदगी ब्लैकवुड असि थोलले असुम थोलकपसि उबदे स्टैंडिस हारिम नुपासनि ngakpदा लोरे मफमसदा हानादगी लेरमलिबा सिंग असिदे ब्लैकवुड की मिचंगदा लेरबा ngakतनी ब्लैकवुड हाइरी एंगोंदा चेलिबा शक्ति सिंग असि खंगबदगी मफमसदा लेरिबा मयामसना मखोइगी लीडर ओइना आइसि खनबदि यानारबनी अइना तौरिबसि अइखोइगी लेबाकसिगी ओइना तुंगदे याइफगदबा थबक सिंग अदुनी मदुसु पृथ्वी पुंबदा अइखोइना हुकुम चलाइनबा थबक अदु तौरिबनी अइगोंदा फंगजिरिबा शक्ति अइना सिरिनरिबा ब्लैक मैजिक असना अइगी लंबी सिंगबिगनी सिविल वार नमरम ओइदुना सोंथालबा लेबाकसिगी गवर्नमेंट की पावर सिबु अइखोइना खुदुम सननबा होनागदबनी अदुना मफमसदा लेरिबा सिंगसे अइगी मिचंगदा ngakतनी अदुगा नंगदि अइगी मिचंग चंगलोइद्रा हंगलले मसदे स्टैंडिसना हाइरई अइदि केदुंगदा नंगी मिचंग चंगलोइ अदुगा नंगना सिरिनरिबा नंगना सानरिबा शक्ति अदु अफबा नते मदु मियोइबा मन खुदुम चंगबा ngamgदबा नते मदुना हेने हेन दुम अमांगबा पुरकनी अदुना नंगबु थिंगदबा यारो हेरमलगा नोंमै सातोरले तबुदबु माना नोंमै पुथोरलबसु ब्लैक हुनदि कीबा तौदे हुजिक स्टैंडिसना नोंमैगी ट्रिगर से हेक सिंगदुना कापलुबदगिदि खंगौदना मसादोइना मै चाखरे तौरिबा फिबम मसदा मफमसदा लेरिबा सिंगसि किनाबदा लोइरे मैंने साक्थेलबा स्टैंडिस हारिबा नुपासि खांग मंगमदबदगी बिल्डिंग असदगी चोंथदुना मखादा तारे मतौसुन महाग मफमसदि सिरे हुजिक ब्लैकवुड हाइरी तौरिबा थौंगसदा मयामना किबिगन नखोइगिदमक्तदि अइ लेरी अइगी मिचंग ओइरिबा नखोइना अइना पीरिबा मही सि थकपियु हाइदुना सनागी पात्रदा हापा मही मयामसदा पीरी मसिबु मखोइ मयामना थकबि
ꯍꯧꯖꯤꯛꯇꯤ ꯕ꯭ꯂꯦꯛ ꯎꯠꯅ ꯃꯈꯣꯏ ꯃꯌꯥꯝꯒꯤ ꯂꯤꯗꯔꯅ ꯐꯝꯒꯗꯕ ꯁꯤꯡꯍꯥꯁꯟ ꯑꯁꯤꯗ ꯐꯝꯗꯨꯅ ꯂꯩꯈ꯭ꯔꯦ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟꯁꯨ ꯂꯩ ꯃꯥꯒꯤ ꯀꯥꯁꯤꯅ ꯅꯥꯏꯇꯣꯝ ꯂꯩꯔꯤꯉꯩ ꯁꯔꯂꯣꯛ ꯑꯁꯤ ꯃꯥꯒꯤ ꯀꯥꯗ ꯆꯪꯁꯤꯜꯂꯛꯂꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯅꯪꯒꯤ ꯀꯥꯁꯤ ꯉꯥꯏꯍꯥꯛꯇꯪ ꯑꯩꯅ ꯁꯤꯖꯤꯟꯅꯕ ꯌꯥꯒꯗ꯭ꯔꯥ ꯃꯁꯤꯗ ꯋꯥꯠꯁꯟꯅꯁꯨ ꯌꯥꯒꯅꯤ ꯍꯥꯏꯅ ꯈꯨꯝꯂꯨꯔꯦ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯁꯔꯂꯣꯛꯅ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯄꯨꯁꯤꯟꯕꯤꯔꯛꯂꯣ ꯍꯥꯏꯗꯨꯅ ꯍꯧꯖꯤꯛ ꯃꯐꯝ ꯑꯁꯤꯗ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯃ ꯄꯨꯁꯤꯜꯂꯛꯇꯨꯅ ꯊꯝꯅꯔꯦ ꯃꯁꯤ ꯎꯕꯗ ꯋꯥꯠꯁꯟ ꯑꯁꯤꯗꯤ ꯁꯥꯎꯅꯤꯡꯕꯗ ꯂꯣꯏꯔꯦ ꯋꯥꯠꯁꯟꯅ ꯍꯥꯏꯔꯤ ꯀꯅꯥꯅꯣ ꯁꯤꯗꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯃꯃꯥꯡꯗ ꯔꯤꯌꯣꯔꯗꯟꯒꯤ ꯌꯨꯝꯗ ꯑꯩꯈꯣꯏꯒ ꯈꯟꯅꯈꯤꯕ ꯑꯗꯨꯅꯤ ꯅꯪꯕꯨ ꯊꯥꯡꯅ ꯊꯤꯟꯗꯨꯅ ꯍꯥꯠꯀꯦ ꯇꯧꯔꯝꯕ ꯒꯦꯡꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛꯇ ꯑꯃꯅꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯕꯨ ꯌꯥꯝꯅ ꯃꯨꯟꯅ ꯌꯦꯡꯁꯤꯜꯂꯝꯃꯤ ꯑꯁꯤꯕ ꯍꯛꯆꯥꯡ ꯑꯁꯤꯗꯒꯤ ꯁꯝ ꯈꯔ ꯀꯛꯂꯒ ꯃꯩꯗ ꯆꯨꯗꯨꯅꯁꯨ ꯌꯦꯡꯂꯤ ꯑꯃꯗꯤ ꯈꯨꯖꯤꯜꯗ ꯄꯛꯂꯤꯕ ꯂꯩꯕꯥꯛꯁꯤꯁꯨ ꯆꯦꯛ ꯇꯧꯔꯤ ꯃꯁꯤꯗꯒꯤ ꯃꯥꯅ ꯈꯪꯂꯦ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯂꯩꯕ ꯏꯟꯗꯁꯇ꯭ꯔꯤ ꯑꯃꯗ ꯊꯕꯛ ꯇꯧꯕ ꯃꯤꯅꯤ ꯍꯥꯏꯕꯁꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯁꯤꯗ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯍꯥꯏꯔꯛꯏ ꯅꯪꯅ ꯊꯤꯔꯤꯕ ꯃꯐꯝ ꯑꯗꯨ 9 Elms ꯍꯥꯏꯅ ꯀꯧꯕ ꯃꯐꯝ ꯑꯃꯅꯤ ꯃꯔꯝꯗꯤ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯏꯟꯗꯁꯇ꯭री ꯂꯩꯕꯁꯤ ꯃꯐꯝ ꯑꯗꯨꯗꯅꯤ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯂꯥꯏꯔꯤꯛ ꯑꯃ ꯄꯨꯊꯣꯛꯇꯨꯅ ꯆꯦꯛ ꯇꯧꯔꯨꯕ ꯃꯇꯝꯗ 9 Elms ꯍꯥꯏꯔꯤꯕ ꯃꯐꯝ ꯑꯁꯤꯗ ꯇꯨꯔꯦꯜ ꯃꯄꯥꯜꯗ ꯐꯦꯛꯇꯔꯤ ꯂꯩꯕꯒꯤ ꯈꯨꯗꯝ ꯑꯁꯤ ꯐꯪꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯅꯅꯕ ꯋꯥꯐꯝ ꯍꯧꯗꯣꯛꯂꯦ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤ ꯃꯐꯝ ꯑꯗꯨꯗ ꯆꯠꯄ ꯇꯥꯔꯕꯗꯤ ꯁꯣꯏꯗꯅ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯃꯅꯥꯛꯇ ꯌꯧꯕ ꯉꯝꯒꯅꯤ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅꯗꯤ ꯃꯥꯗꯤ ꯂꯥꯛꯂꯔꯣꯏ ꯍꯥꯏꯔꯛꯂꯦ ꯆꯠꯀꯦ ꯍꯥꯏꯔꯕꯁꯨ ꯅꯪ ꯅꯇꯣꯝꯇ ꯆꯠꯂꯨ ꯍꯟꯗꯛꯀꯤ ꯃꯇꯥꯡꯁꯤꯗꯗꯤ ꯑꯩ ꯌꯥꯎꯔꯔꯣꯏ ꯍꯥꯏꯔꯛꯏ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛ ꯃꯊꯟꯇ ꯆꯠꯈ꯭ꯔꯦ ꯑꯗꯨꯕꯨ ꯁꯔꯂꯣꯛꯅ ꯃꯥꯒꯤ ꯅꯣꯡꯃꯩꯁꯤ ꯀꯥꯎꯍꯧꯕ ꯁꯥꯗꯨꯅ ꯃꯐꯝ ꯑꯁꯤꯗ ꯊꯝꯂꯝꯂꯦ ꯃꯁꯤ ꯎꯕꯗꯒꯤ ꯋꯥꯠꯁꯟꯅꯁꯨ ꯈꯪꯂꯦ ꯑꯩꯕꯨ ꯅꯝꯐꯨꯗ ꯂꯥꯛꯍꯟꯅꯕꯒꯤ ꯃꯔꯝ ꯑꯁꯤ ꯁꯤꯜꯂꯦꯗꯅ ꯍꯥꯏꯔꯝꯂꯒ ꯅꯣꯡꯃꯩꯁꯤ ꯂꯧꯈꯠꯇꯨꯅ ꯃꯍꯥꯛꯁꯨ ꯆꯠꯈ꯭ꯔꯦ ꯃꯁꯤ ꯃꯇꯨꯡꯗ ꯎꯠꯂꯛꯂꯤꯕꯁꯤ ꯖꯍꯥꯖ ꯑꯃꯗ ꯃꯈꯣꯏ ꯑꯅꯤꯁꯤ ꯇꯣꯡꯗꯨꯅ ꯂꯥꯛꯂꯦ ꯑꯁꯨꯝꯅ ꯖꯍꯥꯖ ꯑꯁꯤ ꯇꯣꯡꯗꯨꯅ ꯇꯨꯔꯦꯜ ꯑꯁꯤꯗ ꯂꯥꯛꯄꯅ ꯃꯈꯣꯏꯅ ꯊꯤꯔꯛꯂꯤꯕ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯃꯐꯝ ꯌꯧꯔꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯐꯦꯛꯇꯔꯤ ꯑꯁꯤꯒꯤ ꯋꯥꯀꯔ ꯑꯃ ꯁꯥꯗꯨꯅ ꯄꯣꯠꯆꯩ ꯍꯣꯟꯕ ꯌꯥꯎꯗꯨꯅ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯁꯨꯝꯅ ꯆꯪꯁꯤꯜꯂꯛꯄꯅ ꯀꯦꯃꯤꯀꯦꯜꯒꯤ ꯄꯣꯠꯆꯩ ꯀꯌꯥ ꯑꯃ ꯂꯩꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯇꯧꯐꯝ ꯀꯥ ꯑꯃꯗ ꯌꯧꯁꯤꯜꯂꯛꯂꯦ ꯃꯐꯝ ꯑꯁꯤꯕꯨ ꯃꯨꯟꯅ ꯌꯦꯡꯗꯨꯅ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯨꯝꯕ ꯀꯦꯃꯤꯀꯦꯜ ꯑꯣꯏꯕ ꯄꯣꯠꯆꯩ ꯈꯔꯗꯤ ꯑꯩꯈꯣꯏꯅ ꯌꯧꯔꯛꯇ꯭ꯔꯤꯉꯩꯗ ꯃꯐꯝ ꯑꯁꯤꯗꯒꯤ ꯍꯥꯟꯅ ꯃꯈꯣꯏꯅ ꯄꯨꯊꯣꯛꯈ꯭ꯔꯦ ꯃꯐꯝ ꯑꯁꯤꯗ ꯎꯆꯤ ꯑꯁꯤꯕ ꯑꯃꯁꯨ ꯇꯥꯔꯝꯃꯤ ꯃꯁꯤꯒꯤ ꯃꯃꯩ ꯀꯛꯊꯠꯇꯨꯅ ꯁꯔꯂꯣꯛꯅ ꯍꯥꯞꯆꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯑꯇꯣꯞꯄ ꯀꯥ ꯑꯃꯗ ꯆꯪꯁꯤꯜꯂꯛꯄꯗ ꯃꯁꯤꯡ ꯌꯥꯝꯂꯕ ꯑꯣꯛꯀꯤ ꯑꯁꯤꯕ ꯍꯛꯆꯥꯡꯁꯤꯡ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕꯁꯤ ꯊꯦꯡꯅꯔꯦ ꯃꯐꯝ ꯑꯁꯤꯒꯤ ꯐꯛꯂꯥꯡꯗ ꯀꯔꯤꯒꯨꯝꯕ ꯋꯥꯍꯩ ꯈꯔꯁꯨ ꯏꯗꯨꯅ ꯊꯝꯂꯝꯃꯤ ꯃꯁꯤ ꯕꯥꯏꯕꯜꯗꯒꯤ ꯂꯧꯊꯣꯛꯄ ꯆꯦꯞꯇꯔꯒꯤ ꯃꯃꯤꯡ ꯑꯃꯅꯤ ꯑꯗꯨꯒ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯕꯥꯏꯕꯜꯒꯤ ꯆꯦꯞꯇꯔ ꯑꯗꯨꯗ ꯏꯕꯁꯤ ꯃꯇꯝ ꯈꯔ ꯑꯩꯅ ꯁꯤꯔꯨꯔꯕꯅꯤ ꯑꯁꯨꯝꯅ ꯍꯦꯛ ꯍꯥꯏꯕꯒ ꯅꯥꯀꯜꯗꯒꯤ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯈꯣꯟꯖꯦꯜꯅ ꯍꯥꯏꯔꯛꯏ ꯑꯗꯨꯕꯨ ꯑꯩ ꯍꯧꯖꯤꯛꯇꯤ ꯃꯇꯝ ꯆꯨꯞꯄꯒꯤ ꯑꯣꯏꯅ ꯍꯤꯡꯗꯨꯅ ꯂꯩꯔꯒꯅꯤ ꯑꯁꯨꯝꯅ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯃꯈꯣꯏ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯂꯩꯔꯝꯃꯤ ꯕ꯭ꯂꯦꯛꯋꯨꯗꯅ ꯃꯈꯥ ꯇꯥꯔꯛꯏ ꯑꯩꯅ ꯃꯃꯥꯡꯗꯁꯨ ꯍꯥꯏꯈ꯭ꯔꯕꯅꯤ ꯅꯪꯅ ꯉꯝꯂꯔꯣꯏꯗꯕ ꯊꯕꯛ ꯑꯁꯤꯗꯤ ꯁꯔꯦꯟꯗꯔ ꯇꯧꯊꯣꯛꯂꯣ ꯑꯩꯒꯤ ꯃꯤꯆꯪꯗ ꯅꯪꯁꯨ ꯌꯥꯎꯁꯤꯜꯂꯛꯂꯣ ꯁꯪꯁꯥꯔꯁꯦ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯟꯕ ꯉꯝꯂꯔꯣꯏ ꯍꯥꯏꯕꯁꯤ ꯃꯌꯥꯝꯗ ꯈꯪꯍꯜꯂꯨ ꯍꯥꯏꯔꯛꯂꯦ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯊꯣꯛꯂꯛꯎ ꯅꯪꯕꯨ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯅꯣꯡꯃꯩ ꯃꯔꯨ ꯑꯔꯦꯝꯕꯗ ꯃꯥꯡꯍꯟꯒꯅꯨ ꯄꯪꯀꯥꯞꯇ ꯀꯥꯞꯁꯤꯟꯒꯅꯨ ꯈꯥꯛꯇꯨꯅ ꯊꯝꯃꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯈꯣꯏꯒꯤ ꯍꯦꯛ ꯃꯅꯥꯛꯁꯤꯗ ꯕ꯭ꯂꯦꯛꯋꯨꯗ ꯑꯁꯤ ꯊꯣꯛꯂꯛꯇꯨꯅ ꯋꯥ ꯉꯥꯡꯂꯦ ꯃꯁꯤꯗꯒꯤ ꯃꯈꯣꯏ ꯑꯅꯤꯅ ꯄꯟꯊꯗꯅ ꯅꯣꯡꯃꯩ ꯀꯥꯞꯁꯤꯜꯂꯝꯃꯤ ꯋꯥꯠꯁꯟꯗꯤ ꯈꯔ ꯀꯥꯞꯂꯝꯂꯒ ꯇꯣꯛꯈ꯭ꯔꯦ ꯅꯣꯡꯃꯩ ꯃꯔꯨ ꯈꯥꯛꯇꯨꯅ ꯊꯝꯃꯤ ꯑꯗꯨꯕꯨ ꯁꯔꯂꯣꯛꯅꯗꯤ ꯃꯥꯒꯤ ꯅꯣꯡꯃꯩ ꯃꯔꯨ ꯄꯨꯟꯅ ꯀꯥꯞꯊꯣꯛꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯅ ꯀꯔꯦꯝꯅꯗꯨꯅ ꯍꯥꯏꯔꯛꯏ ꯀꯔꯤꯒꯤꯗꯃꯛꯇ ꯅꯪꯅ ꯅꯣꯡꯃꯩ ꯃꯔꯨ ꯈꯥꯛꯇ꯭ꯔꯤꯕꯅꯣ ꯍꯥꯏꯅ ꯃꯐꯝ ꯑꯁꯤꯗ ꯒ꯭ꯌꯥꯁꯁꯤꯡ ꯀꯥꯞꯊꯣꯔꯛꯇꯨꯅ ꯃꯩ ꯊꯥꯔꯛꯂꯦ ꯇꯧꯕꯇꯕꯨ ꯃꯐꯝ ꯑꯁꯤꯗ ꯑꯥꯏꯔꯟ ꯑꯦꯗꯂꯔ ꯑꯁꯤ ꯐꯥꯗꯨꯅ ꯊꯝꯃꯝꯂꯦ ꯃꯥꯒꯤ ꯃꯈꯨꯠ ꯑꯃꯗꯤ ꯃꯆꯤꯟ ꯄꯨꯟꯗꯨꯅ ꯌꯥꯟꯗꯨꯅ ꯊꯝꯃꯝꯂꯦ ꯃꯐꯝ ꯑꯁꯤꯗ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯑꯣꯛꯁꯥꯁꯤꯡ ꯑꯁꯤ ꯀꯛꯅꯅꯕꯒꯤꯗꯃꯛꯇ ꯌꯥꯟꯗꯨꯅ ꯊꯝꯂꯤꯕ ꯍꯣꯔꯥꯏ ꯑꯁꯤꯒꯤ ꯃꯄꯥꯗ ꯑꯦꯗꯂꯔ ꯑꯁꯤꯁꯨ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯂꯤ ꯃꯥꯕꯨ ꯀꯟꯅꯕꯒꯤꯗꯃꯛꯇ ꯁꯔꯂꯣꯛꯅ ꯄꯥꯝꯕꯩꯁꯤꯡ ꯄꯨꯊꯣꯛꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯋꯥꯠꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯒꯗꯧꯔꯤꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯁꯤ ꯈꯨꯗꯣꯡꯊꯤꯅꯤꯡꯉꯥꯏꯅꯤ ꯍꯥꯏꯅ ꯋꯥꯠꯁꯟꯅ ꯍꯥꯏꯔꯤꯕ ꯋꯥꯁꯤ ꯇꯥꯗꯦ ꯁꯔꯂꯣꯛꯅ ꯑꯦꯗꯂꯔꯕꯨ ꯀꯟꯅꯅꯕꯒꯤꯗꯃꯛꯇ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯊꯥꯕ ꯐꯤ ꯑꯃ ꯀꯨꯞꯁꯤꯜꯂꯕ ꯃꯇꯨꯡꯗ ꯃꯩ ꯆꯥꯛꯂꯤꯕ ꯃꯔꯛ ꯑꯁꯤꯗ ꯑꯦꯗꯂꯔꯕꯨ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤ ꯆꯥꯎꯔꯕ ꯐꯤꯁꯤꯅ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯨꯞꯁꯤꯟꯗꯨꯅ ꯂꯩꯔꯤ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯋꯥꯠꯁꯟꯅ ꯃꯩ ꯆꯥꯛꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯃꯨꯊꯠꯅꯕ ꯍꯣꯠꯅꯔꯤ ꯋꯥꯠꯁꯟꯅ ꯍꯧꯖꯤꯛ ꯃꯩ ꯆꯥꯛꯍꯜꯂꯤꯕ ꯒ꯭ꯌꯥꯁ ꯑꯁꯤ ꯃꯨꯊꯠꯄ ꯉꯝꯂꯦ ꯃꯇꯨꯡꯗ ꯑꯦꯗꯂꯔꯒꯤ ꯄꯨꯜꯂꯤꯕ ꯈꯨꯠ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯍꯣꯠꯅꯔꯤꯉꯩ ꯍꯣꯔꯥꯏꯅ ꯂꯩꯔꯤꯕ ꯃꯥꯏꯀꯩꯁꯤꯗ ꯃꯍꯥꯛ ꯆꯪꯁꯤꯟꯕ ꯍꯧꯔꯦ ꯁꯔꯂꯣꯛꯅ ꯋꯥꯠꯁꯟꯒꯤ ꯂꯦꯡꯕꯥꯟꯗ ꯇꯣꯡꯈꯠꯂꯕ ꯃꯇꯨꯡꯗ ꯑꯦꯗꯂꯔꯒꯤ ꯃꯈꯨꯠꯇ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯁꯤ ꯂꯧꯊꯣꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯂꯧꯊꯣꯛꯄ ꯉꯝꯗ꯭ꯔꯦ ꯅꯥꯀꯜꯗ ꯂꯩꯔꯤꯕ ꯕꯦꯟꯁꯣ ꯑꯁꯤꯒꯤ ꯃꯄꯥ ꯇꯝꯅ ꯍꯧꯖꯤꯛ ꯑꯦꯗꯂꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯑꯁꯨꯝ ꯆꯪꯁꯤꯜꯂꯛꯏ ꯁꯔꯂꯣꯛꯅ ꯌꯣꯠꯂꯤ ꯑꯁꯤꯕꯨ ꯀꯛꯅꯅꯕ ꯌꯥꯝꯅ ꯀꯟꯅ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯉꯝꯗꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯂꯧꯁꯤꯡ ꯑꯃ ꯄꯨꯊꯣꯔꯛꯂꯦ ꯕꯦꯟꯁꯣ ꯑꯁꯤꯕꯨ ꯎꯪꯂꯤꯕ ꯃꯣꯇꯣꯔ ꯑꯁꯤꯗ ꯁꯗꯨꯝ ꯂꯪꯁꯤꯟꯗꯨꯅ ꯆꯞꯍꯜꯂꯝꯃꯤ ꯑꯁꯨꯝꯅ ꯎꯪꯕ ꯈꯔ ꯂꯦꯞꯂꯤꯉꯩ ꯃꯇꯝꯁꯤꯗ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯦꯠ ꯑꯁꯤ ꯑꯃꯠꯇ ꯑꯣꯏꯅ ꯆꯞ ꯃꯥꯟꯅꯅ ꯄꯨꯜꯂꯤꯕ ꯌꯣꯠꯂꯤ ꯑꯁꯤꯗ ꯆꯤꯡꯊꯔꯝꯃꯤ ꯑꯗꯨꯕꯨ ꯍꯧꯖꯤꯛꯁꯨ ꯕꯦꯟꯁꯣ ꯑꯁꯤ ꯎꯪꯕ ꯇꯣꯛꯄꯗꯤ ꯅꯠꯇꯦ ꯑꯁꯨꯝ ꯑꯦꯗꯂꯔꯒꯤ ꯍꯛꯆꯥꯡ ꯑꯁꯤ ꯆꯪꯁꯤꯟꯕ ꯂꯦꯞꯄ ꯅꯠꯇꯦ ꯁꯔꯂꯣꯛꯀꯤ ꯍꯦꯛ ꯀꯣꯛ ꯃꯌꯥꯗ ꯍꯣꯔꯥꯏ ꯑꯁꯤꯅ ꯈꯥꯏꯕ ꯍꯧꯔꯛꯂꯦ ꯑꯗꯨꯕꯨ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯋꯦꯠ ꯑꯁꯤꯅ ꯌꯥꯟꯊꯕꯗꯒꯤ ꯌꯣꯠꯂꯤ ꯑꯁꯤ ꯄꯨꯜꯂꯤꯕ ꯃꯊꯛ ꯊꯪꯕ ꯐꯛꯂꯥꯡ ꯑꯁꯤ ꯀꯤꯟꯊꯗꯨꯅ ꯄꯥꯏꯊꯣꯔꯛꯂꯦ ꯃꯇꯧꯁꯨꯝꯅ ꯃꯈꯣꯏ ꯍꯤꯡꯍꯧꯔꯦ ꯑꯁꯨꯝꯅ ꯍꯤꯡꯖꯕꯁꯤꯗ ꯑꯦꯗꯂꯔ ꯑꯁꯤ ꯍꯔꯥꯎꯔꯝꯃꯤ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯄꯨꯁꯨ ꯃꯥꯅ ꯌꯥꯝꯅ ꯊꯥꯒꯠꯆꯔꯝꯃꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯑꯁꯤ ꯁꯥꯎꯃꯟꯕꯗꯒꯤ ꯕ꯭ꯂꯦꯛꯋꯨꯗꯄꯨ ꯂꯦꯝꯃ ꯊꯥꯔꯣꯏ ꯍꯥꯏꯗꯨꯅ ꯃꯐꯝꯁꯤꯗꯒꯤ ꯊꯣꯛꯈ꯭ꯔꯦ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯋꯥꯠꯁꯟꯒꯤ ꯃꯇꯦꯡ ꯄꯥꯡꯅꯕꯒꯤꯗꯃꯛꯇ ꯆꯠꯁꯤ ꯍꯥꯏꯗꯨꯅ ꯅꯥꯀꯜ ꯑꯃꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯕ꯭ꯂꯦꯛꯋꯨꯗ ꯑꯁꯤ ꯖꯍꯥꯖ ꯑꯃ ꯇꯣꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯃꯥꯅ ꯇꯥꯟꯅꯕ ꯐꯪꯍꯧꯗ꯭ꯔꯦ ꯋꯥꯠꯁꯟꯅ ꯆꯦꯟꯊꯣꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯃꯈꯣꯡꯗ ꯇꯥꯔꯥ ꯑꯃ ꯆꯦꯟꯅꯔꯛꯏ ꯃꯁꯤꯕꯨ ꯃꯥꯅ ꯍꯜꯂꯒ ꯌꯦꯡꯕ ꯃꯇꯝꯗꯗꯤ ꯃꯐꯝꯁꯤꯗ ꯍꯥꯟꯅꯗꯒꯤ ꯕꯣꯝ ꯄ꯭ꯂꯥꯟ ꯇꯧꯗꯨꯅ ꯊꯝꯃꯝꯂꯦ ꯕꯣꯝꯁꯤꯡ ꯑꯁꯤꯒꯤ ꯄꯤꯟꯕꯨ ꯄꯜꯍꯟꯗꯨꯅ ꯊꯝꯂꯤꯕ ꯌꯣꯠꯂꯤ ꯑꯁꯤꯗ ꯃꯥꯒꯤ ꯈꯣꯡꯅ ꯆꯦꯟꯅꯔꯨꯔꯦ ꯑꯁꯨꯝꯕ ꯂꯩꯔꯤꯉꯩ ꯁꯔꯂꯣꯛꯁꯨ ꯆꯦꯟꯊꯣꯔꯛꯂꯦ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯅꯪ ꯆꯪꯁꯤꯜꯂꯛꯀꯅꯨ ꯍꯥꯏꯗꯨꯅ ꯂꯥꯎꯔꯛꯂꯦ ꯑꯁꯨꯝꯅ ꯍꯦꯛ ꯂꯥꯎꯕꯒ ꯃꯐꯝꯁꯤꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯝ ꯀꯌꯥ ꯃꯔꯨꯝ ꯄꯣꯈꯥꯏꯔꯛꯂꯦ ꯍꯧꯖꯤꯛ ꯋꯥꯠꯁꯟ ꯑꯁꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯑꯗꯨꯒ ꯁꯔꯂꯣꯛꯅ ꯂꯩꯔꯤꯕ ꯃꯐꯝ ꯑꯁꯤꯗꯁꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯝꯁꯤꯡ ꯄꯣꯈꯥꯏꯔꯛꯂꯦ ꯑꯥꯏꯔꯟ ꯑꯦꯗꯂꯔꯁꯨ ꯕꯣꯝꯁꯤꯡꯅ ꯊꯥꯔꯛꯄꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯃꯥꯕꯨ ꯀꯟꯅꯕ ꯍꯣꯠꯅꯩ ꯑꯗꯨꯕꯨ ꯃꯁꯤꯡ ꯌꯥꯝꯂꯕ ꯕꯣꯝꯁꯤꯡ ꯍꯧꯖꯤꯛꯁꯨ ꯄꯣꯈꯥꯏꯔꯛꯄ ꯂꯦꯞꯇꯦ ꯃꯈꯣꯏ ꯑꯅꯤꯅ ꯆꯦꯟꯊꯣꯔꯛꯄꯗ ꯌꯥꯝꯅ ꯁꯥꯐꯨ ꯀꯟꯅ ꯕꯣꯝ ꯄꯣꯈꯥꯏꯔꯛꯄꯗꯒꯤ ꯄꯥꯏꯊꯣꯛꯇꯨꯅ ꯇꯥꯔꯦ ꯀ꯭ꯂꯥꯔꯀꯤ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯁꯔꯂꯣꯛꯄꯨ ꯆꯤꯡꯈꯠꯄꯤꯔꯤ ꯑꯗꯨꯒ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯁꯥꯔ ꯅꯪꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯄꯨꯂꯤꯁ ꯀꯌꯥ ꯑꯃꯅ ꯀꯣꯏꯊꯤ ꯊꯤꯔꯤ ꯍꯣꯝ ꯁꯦꯀ꯭ꯔꯦꯇꯔꯤ ꯑꯣꯏꯔꯤꯕ ꯂꯣꯔꯗ ꯀꯣꯋꯥꯔꯗꯅ ꯅꯪꯕꯨ ꯐꯥꯅꯅꯕꯒꯤꯗꯃꯛꯇ ꯑꯣꯔꯗꯔ ꯂꯥꯎꯊꯣꯛꯈ꯭ꯔꯤ ꯑꯗꯨꯅ ꯃꯐꯝ ꯈꯨꯗꯤꯡꯃꯛꯇ ꯄꯨꯂꯤꯁꯅ ꯀꯣꯏꯊꯤ ꯊꯤꯔꯦ ꯅꯪ ꯃꯐꯝꯁꯤꯗꯒꯤ ꯌꯥꯝꯅ ꯊꯨꯅ ꯆꯦꯟꯈ꯭ꯔꯣ ꯍꯥꯏꯔꯛꯏ
Dr. Watson cho hojik kai shu tawdri makoi gi damakta nang pakhaluranu nang mafam sidagi sen khrai duna thadro le masdagi Sherlock si amna kan siar le adu nakalamadana Iron Adler si pirol hongdoktuna mafam si thadoktuna satkina bagi damakta train station da lagle mana trainers te kakhatuna phamluriba kaas da nahandagi mabu thabak si nadun leiriba masak uhandaba professor si yaudun leramle mana airai trainers si aina ayaba pidriba makhai di chatloi asum nu pas ta phamdun lerambada Adler si sungak pudarungtre pas na makha tarai ai gi ayaba yaudana nangna ai gi thabak thadok pe yaroi Masda Adlan hari adom na ingon sina khiba thabak ado aina mapung phana tawre Luke Riordan hari banu pa do asi bak chang on phagle ma ga hujik mok ta leiri ban Masda shauda bo professor sina hari aina nangon tawhan ba pamli thabak ti madu khakta nate Sherlock ki thamoi bunanga thugai ga dabani ma bu hanjin ai kai ba pi ga dabani ado wafam mana Luke Riordan hari banu pa duna Blackwood ki dabang yamna maroi ba posak ma semdun leiri ban madu gi posak ado aingon purak tuna pi ga dabani hujik nanga tawda ba thabak yam wali bani kari ko mananga thabak singa si tawda ba tarabadi nangna nungsijari ba Sherlock ki asi bak chang on ugani ma bu aina hat pa soidrabani hairale asumna hairpas de Adler gi thamoi da ki ba phawre Matangi sindana bomb na shop da gilayeng dun leiriba Dr. Watson na leiriba hospital is dawlagle mafam Mr. Mary sulak tuna leire mafam Mr. Mabu yengsin dun leiriba Dr. si ate kana sunate Sherlock na magi saktam si hongdok tuna Dr. Sha dun leibani adu magi khonjel stabda Mary nadi Sherlock oigani haibasi singnakre masding magi tungina duna tanaragle adu mahangna hairei anabasi bu Dr. na kannaba gi damakta atopa hen ba pambai leitrabara masda Sherlock na hairei aigi pham da masidagi hen ba treatment amata leitre ay atopa patient sing yengluki ge haraga tholale adu Mary na mabu tanar pelepte adu hairei chanbi dun amuk lepi ko aina Dr. Watson bu nungsijari ba siga chamana nanga sumagi damakta wabiri bani haibase aina khangi aduna aina hygienic wafam di case asile ma thabi ganu masibu mai pak ngamna bagi damakta honabi hari wafam asimag Watson masan su yamna pamjaram liba thabak amani mana sokchara ba su masi magi duty ni magi oina di chawthok sabamni aduna lema thabi ganu case asi mai pak na bo honabi haiduna yamna thongna phabo ma tawgaloina na phongdorole masdagi Sherlock na su thabak sima khata na sangshin bagi damakta lagne masi matung do lagi bisi Sherlock na magi arei bi loksing thadaduna Blackwood ki maram da khangna na ba yamna kana honari music instrument ama khongbaga loinana magi makokta gi idea sing puthokna ba yamna kan honari mamanga thokraba thangdok kaya ama ukhra saktam kaya ama amadi Blackwood na mangonda hairam ba wafam kaya ama niksing duna hosik laini mamangda Blackwood na hairakhiba nang si ama singba mini nangi losing adu putho nangi losing si na duna hena khangna na ba hona nanga iga si nakala marom da di manari bani haibadi sangsara sibu masak olhan bangam liba aduguma bisak ama mamni hairam khiba wahi sing adu nisingi mastagi case asiga mari leina na mana lawr khiba polam kaya ama puthokuna amadi hack phangakhiba evidence sing de yumpham oiraga magi oiba losing kaya ama puthokuna thawong kaya ama sathaba hore aduguma phamsida chawrba diagram ama su yele mana tawriba thawong sing asi lightin bhoot pret ka mari leina ba haibadi black magic ka mari leina ba thawong sing aduni masai black una hairakhiba mioi ahum mamaga su makhata na sikhigani masibu nangna kanmangam lo hairakhiba wafam adu niksing baga loina na sikhiba mioi sing asi kari mari leina ba no haibadu kupna niksing na ba honari asumna chaba thakpa tumba kaw makai mahak tawriba thawong sida luptuna leire patungda tumlambadagi mahak mikap khangthok tholale mana yeng thorakpada magi manakta Dr. Watson amadi Iron Adler su leiramle Adler na hari nang hojhe hogalo case asi mapung phana sop tawna na bagi damakti sem saro masdigi mahak hogalale Dr. Watson hari nang mafam sida tawron liba thawong sing asi lightin boot plate ka mari leina ba thawong akani masdigi nang na kari idea phangma ngamla bono haina hangli Sherlock na Adler da hari kaidong nang na ibu thadok tuna satpa ngamlo hebisi agi thamoi da thajabani masda Adler na hari cover gi front page ta nang si wanted auto bi pau se ina thengnari hojikti nang si ain gi wang modo ina thabak tawba tabani aduguma thabak adugi damakta di aina nangi mateng sauna pangma ngamgani khanbadagi nang ina nakta mo halakli bani hain khumi Dr. Watson na phadun leiramba sida Sherlock na su yam harau jarami matangsta Watson na phagi dawgun hairi ai bulayeng liba doctor adu khara haibo wali haiduna Mary na ingona tamni masing matungda Adler amadi Dr. Watson bu gyan tana phamanduna thamlaga Sherlock na tawkhriba thawong sing maramda sugain hairale man hairi Blackwood na ingonda haikibani aigi loksing si na duna hiramasi bu thigat na bokono adubu aina di ngasidagi sahi lising amarongi mamangda leiramlaba technology asibu mirai bi duna thamamle mafamsda mana phongdok libasi visualistic oiba method asibuni haibadi boot plate lighting ga mari leinaba thawong asibu mana di thau sarudabani mana makata rei tawriba thaba khuding ase Temple of the Four Order hariba organization asiga mari loina laini Temple of the Four Order haribasna thainingei de hongna thajaba thawong khara lai masigi thawong sing si chathaba matamda makoi si mapan naidaba shakti phangani haibagi thajana ba wafam sulai masigi shakti si phangnabagi damakta makoi ni sui nariba polam singdi sangi mamai mioi bagi sham kai gi maya amadi eagle gi masa hariba sing si Sir Thomas na siba matamda aina check to busang lubada magi aron ba ka amada leiramada gi thengna rakhibani masing matung na map mu su puthorale Sherlock na makha tarai mamang da Blackwood na hathiba lupi manga dugi khudamna thawan michamana leiriba mapa asomda khudam uli Blackwood na mangphamdagi he hawlakpaga mioi ahum hatokhe masi mamangda ingonda sumana hairakhrabani siriba mioi ahum asigi location ase akhana mafamdani masigi mari leinari basi Temple of the Four Order haribasi mari loina leinari
aduna siriba mioi sing asigi location sing ase aina point tawduna thamle aduna de aina munna thigalakdagi khangle Blackwood ki aina aroi batawda bathabak asi masigi map asina sap sam taqlaban asna Watson harai nangna uliba map asigi matung ina di hojik lemhori ba haibabu nongsagi khudam uliba mafam sikhaktani asna Sherlock na sumagi seina point tawduna taqle mafam sta Blackwood ki aina aroi bathabak adu tawgadori mana hojik point tawduna taqle mafam asi parliament ani ari wafam si Dr. Watson su khangle asna ma sungak padaloi aduga nakala madana makoin leriba building sigi mapalda inspector Lestred si Sherlock ko phana na bagi damakta sangsilakli mafam sta police sangsilakle hebsi makoin su khangle mastagi Adler ga Dr. Watson ga chen khina na bagi damakta lambi tagle hoji makoin in salam dai da Sherlock na mana hariba instruction si matung ina thabak taw haiduna sema Dr. Watson si nakre patawsum makoin si mafam stagi sakre makoin ina hek sakhi bagi inspector Lestred si mafam sta sangsilakle hoji Sherlock na wa maset amata ngang de magi makhut pu inspector ne hankap phajin khre matawsum na Sherlock si phadunu purale mabu pusilakli basi Lord Coward ki manaktani Inspector Lestred ka Lord Coward ko wari shanadun lairingai Sherlock na yum sigi akoi to koyeng yengni alugo Coward ki phurit amdi magi khongup ta teri bali khom sing si mar ukre masi sing si urubadagi mangon da kari gum khara khangkhre aduga amana Inspector Lestred su Blackwood ki kangbu oiduna leiramle masi gi wafam si Sherlock no phongdok lubadagi Inspector Lestred na shawdur mangon phure asumna Sherlock pu sinaram laga Inspector Lestred si mafam si thokre makoi ni wari sharakpada Sherlock na hairi Blackwood na mamang da nupi manga hat ki thongdok sing adu da nangsu yaubra natragana ina phaki thongdok adu da khakte yaubra masi na hanglibagi maramdi maikhum upsilaga Blackwood ki miseng oina lephiba nupa adu ki khongup adu nangi khongup asini haibisa in khangi Pare hujikti ai mai thire haina su yazarage mase haina haina mafam sta mai thari basigi mai khu thoki na ba leiri mafam sibu magi khong na tapna thingjile masdagi mai chakli basigi mai khu si khas to loina paisiragle aduga nakala madana Lord Coward na Sherlock bo hana na bagi damakta nongmai lot na puthok to maru han ba hokre Sherlock na makha tarai ngasi si parliament na khoina mi kya yamna hat pa pamni wan madugi silliba lalong khudimaki ingida do aina khanglabani mi salaba eagle amadi lion asumna piramni bu khudam sing adugi artha ina hujikti khangle lion ki khudam oribadu haibadi nongsagi khudam oribadu parliament natra asum chumna Sherlock na harik pasida Mr. Coward singak pada loikre aduga hairei nangasi amna singba misakni tawuda wai khoina miyam ama hat ka doribadu maduna aphaba maram ma oirak na bagi damaktani pangdaba miki thi sing du loisilaba matungda hena powerful oibu khunai ma semgat ba honaribani aduna nang masigi damakta waraw yadri haram naga nongmai isna kaab ke haiduni yengthrok matamdadi kas da mai khuna pumyom yom dun leiramle Sherlock su mai khu mar is da mangre aduga mai khonjel na hairei aina mafam is da lakle bisidi siba lakpana de nangi na sindagi Blackwood ki last location adu khangdok na bagi damakta lakpani korna hairei aina di nangon da kari su haikhiba leite masta Sherlock na nangi sinna haidraba su nangi phurit amadi nangi khongup tagi aina sakhi oi biya ba khudam kya ma phangle nangna salu mafam adu gi leibak sing nangi khomuk ta tairi aduga nangi khongrau gi khu mapada nangna khu khudai kullaga Blackwood ki lai khurom bagi thorom da yauru gi khudam asi su aina khangle nangi khutta su sokpham dak ama leire masna takpadi thangna lelaga nangsi Blackwood ki mi oire haiduna nasani yazikhi bagi wasak lokhi bagi ni habisu aina khangi aduga nang leiruba mafam sing adu gi manam sing nangi phizol da siandon lakli basi dagi su aina khangle nangsi kadai kadai chaluguna haibasi maroina na khoina tawriba thorang si parliament gi makha thangba saruk ta leiba amot pu puthok pujin tawriba kenel adu da chalui habisi aina khangle ngasi si government pairiba khudingmak parliament pun ge dori masi khudong chaba lawraga na khoina hat na ba plan ya le habisu aina khangle asumna hairam laga magi handcuff asi inthorale adu Coward na sumabu nungina kapna nabagi damakta koi thiri Coward na section na nungwai si pairama matungda thongsu thingzile aduga harei nangna Blackwood ka yengna bo orriwisi nang apangmani nangna singba makai singlaga kari gi damakta Blackwood ka yengna bo orriwano kariguma nangna magi michenga leplam batarabadi nang sin nungai bo punsi mai ngama phangjagadabani asumna hairinge Sherlock ti magi nakal da siyar mata phamduna wai sanga leiri aduga thausadana hairei ekoi hujik matam manghanduna leiba yararo haiduna masdei Coward na mangona nungwai kapsilai aduga mana hai singa li thokle asuma li thok tuna mahak thongna udagi songthakar ka ising ta tare aduga mapanchidana hanadagi Dr. Watson gi kangbu na jahas mata mabu ngai duna leiramle masti Watson na thori malang tuna mangon da paihla matungda jahas ta mabu chingkhatkre hujik Sherlock na wari masu liraki mana huji hingdun sen thorok pangam ni base ataina nate Inspector Lestred ki mateng dagi ni haiduna flashback wana hange tuna ulai Inspector Lestred na mabu pulliba handcuff ki show si tawsina dun mangon da piramani maramastagi mana nan thok tuna lakpangam bani haiwa wafam si phongdoli masi matungda makoina parliament ni makha thangba saruk ta leiriba amora kai puthokna ba leiriba kenel adu tamna lagle nakalamada huji ulagli basi laibak si praja miyam asi pakhat pada loire Blackwood hariba tamthirba devil asi sikhra matungda mu halaklabani na aikoi gi laibak ki praja miyam asi wabana kham thenglagani laibak sta misi mina na thalagani haibu wafam sta mayam asi pakhana duna irang ke hamsu thokpuri mayam gi irang si bulaksin nabaki damakta police na yamna kana honari nakalamadana parliament house ki manungda mu ulagle government paibada yauriba phamnai ba asau sang sing loina yongnarle aduga nakalamadana Sherlock ki kangbu sisu kenel sta yosilale
ꯃꯐꯝꯁꯤꯗ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯀꯥꯡꯕꯨ ꯀꯌꯥ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯥꯅ ꯌꯦꯡꯂꯒ ꯍꯥꯏꯔꯛꯏ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤꯡꯁꯤ ꯀꯦꯃꯤꯀꯦꯜ ꯉꯥꯛꯇꯅꯤ ꯑꯗꯨꯒ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯁꯥꯏꯅꯥꯏꯠ ꯍꯥꯏꯔꯤꯕ ꯌꯥꯝꯅ ꯇꯝꯊꯤꯔꯕ ꯀꯦꯃꯤꯀꯦꯜ ꯑꯗꯨꯅꯤ ꯃꯁꯤꯗ ꯑꯦꯗꯂꯔꯅ ꯍꯪꯂꯛꯏ ꯅꯪꯅ ꯃꯇꯧ ꯀꯔꯝꯅ ꯈꯪꯂꯤꯕꯅꯣ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯃꯥꯡꯗ ꯃꯈꯣꯏꯒꯤ ꯀꯥꯡꯕꯨꯅ ꯂꯩꯔꯝꯕ ꯃꯐꯝꯗ ꯆꯪꯂꯨꯕꯗ ꯊꯦꯡꯅꯔꯛꯈꯤꯕ ꯀꯦꯃꯤꯀꯦꯜꯁꯤꯡ ꯑꯗꯨꯗꯒꯤ ꯈꯪꯕꯅꯤ ꯃꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯑꯩꯅ ꯎꯆꯤ ꯃꯃꯩ ꯀꯛꯇꯨꯅ ꯄꯨꯔꯛꯈꯤꯕꯅꯤ ꯃꯁꯤꯗꯒꯤ ꯑꯩꯅ ꯈꯪꯕꯅꯤ ꯃꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯤꯕꯁꯤ ꯁꯥꯏꯅꯥꯏꯠꯅꯤ ꯍꯥꯏꯕꯁꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯍꯥꯏꯔꯤ ꯕ꯭ꯂꯦꯛꯋꯨꯗꯅ ꯌꯥꯝꯂꯕ ꯃꯤꯁꯤꯡꯁꯤ ꯍꯥꯠꯀꯗꯧꯔꯤꯕꯁꯤ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯍꯦꯛ ꯇꯥꯕꯒꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯃꯤꯅꯤꯠ 3 ꯈꯛꯇ ꯉꯥꯏꯔꯦ ꯑꯩꯈꯣꯏ ꯌꯥꯝꯅ ꯊꯨꯅ ꯇꯧꯁꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯈꯪꯍꯧꯗꯅ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯑꯦꯗꯂꯔꯅ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯀꯥꯡꯕꯨꯁꯤꯡ ꯂꯩꯔꯤꯕꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯅꯣꯡꯃꯩ ꯀꯥꯞꯇꯨꯅ ꯍꯥꯠꯄ ꯍꯧꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛ ꯑꯃꯗꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯍꯥꯏꯔꯤ ꯅꯨꯄꯤ ꯍꯥꯏꯕꯁꯤꯗꯤ ꯑꯣꯟꯊꯣꯛꯄꯅꯤꯗ ꯃꯥꯅ ꯍꯥꯊꯨ ꯍꯥꯊꯨ ꯆꯪꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄ꯭ꯂꯥꯟ ꯑꯁꯤ ꯊꯨꯒꯥꯏꯒꯗꯧꯔꯦ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯃꯈꯣꯏ ꯑꯅꯤꯁꯨ ꯆꯪꯁꯤꯜꯂꯛꯇꯨꯅ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯀꯥꯡꯕꯨꯁꯤꯡꯁꯤꯒ ꯅꯣꯡꯃꯩ ꯀꯟꯅ ꯀꯥꯞꯅꯈ꯭ꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁꯀꯤ ꯃꯅꯨꯡꯗ ꯀꯣꯋꯥꯔꯗ ꯑꯃꯗꯤ ꯃꯥꯒꯤ ꯀꯥꯡꯕꯨꯁꯤꯡꯅ ꯊꯕꯛ ꯑꯁꯤ ꯍꯧꯅꯕꯒꯤꯗꯃꯛꯇ ꯏꯪꯒꯤꯠ ꯄꯤꯅꯕ ꯍꯧꯈ꯭ꯔꯦ ꯁꯔꯂꯣꯛꯀ ꯗꯥꯛꯇꯔ ꯋꯥꯠꯁꯟꯒꯅ ꯃꯥꯒꯤ ꯂꯝꯕꯥ ꯄꯥꯟꯅꯗꯨꯅ ꯌꯥꯝꯅ ꯀꯟꯅ ꯐꯨꯅꯗꯨꯅ ꯂꯩꯔꯤꯉꯩ ꯑꯦꯗꯂꯔꯅ ꯆꯪꯁꯤꯜꯂꯛꯇꯨꯅ ꯀꯦꯃꯤꯀꯦꯜꯁꯤꯡ ꯁꯤꯖꯤꯟꯅꯔꯤꯕ ꯈꯨꯠꯂꯥꯏ ꯑꯁꯤꯗꯒꯤ ꯀꯔꯤꯒꯨꯝꯕ ꯈꯔ ꯂꯧꯊꯣꯛꯅꯕ ꯌꯥꯝ ꯀꯟꯅ ꯍꯣꯠꯅꯔꯤ ꯅꯥꯀꯜ ꯑꯃꯗꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯍꯥꯎꯁ ꯑꯁꯤꯗꯅ ꯍꯣꯜ ꯑꯁꯤꯒꯤ ꯆꯥꯎꯔꯕ ꯊꯣꯡ ꯑꯁꯤ ꯊꯤꯡꯖꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯀꯥꯡꯕꯨ ꯑꯣꯏꯔꯤꯕꯁꯤꯡ ꯑꯁꯤꯅ ꯄꯔꯦꯡ ꯂꯦꯡꯁꯤꯜꯒ ꯊꯣꯡꯖꯤꯟꯗ ꯂꯦꯞꯇꯨꯅ ꯊꯛꯆꯤꯟꯗꯨꯅ ꯊꯝꯈ꯭ꯔꯦ ꯀꯣꯋꯥꯔꯗ ꯂꯥꯎꯗꯨꯅ ꯍꯥꯏꯔꯛꯏ ꯃꯌꯥꯝ ꯌꯦꯡꯕꯤꯌꯨ ꯁꯤꯈ꯭ꯔꯦ ꯍꯥꯏꯅ ꯂꯩꯔꯨꯔꯕ ꯑꯗꯨꯕꯨ ꯍꯧꯖꯤꯛꯇꯤ ꯍꯤꯡꯗꯨꯅ ꯂꯥꯛꯂꯕ ꯂꯣꯔꯗ ꯕ꯭ꯂꯦꯛꯋꯨꯗ ꯑꯁꯤ ꯑꯁꯨꯝꯅ ꯍꯥꯏꯕꯒ ꯕ꯭ꯂꯦꯛꯋꯨꯗ ꯑꯁꯤ ꯃꯊꯛ ꯊꯪꯕ ꯀꯥꯗꯒꯤ ꯊꯣꯛꯂꯛꯂꯦ ꯑꯁꯨꯝꯅ ꯃꯍꯥꯛ ꯊꯣꯛꯂꯛꯄ ꯎꯕꯗ ꯃꯐꯝꯁꯤꯗ ꯂꯩꯔꯝꯂꯤꯕ ꯃꯌꯥꯝꯁꯤꯗꯤ ꯉꯛꯄ ꯑꯃꯗꯤ ꯀꯤꯕꯅ ꯂꯣꯏꯈ꯭ꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯑꯩꯅ ꯃꯣꯡꯐꯝꯗꯒꯤ ꯑꯃꯨꯛ ꯍꯤꯡꯗꯨꯅ ꯂꯥꯛꯄꯁꯤ ꯎꯕꯗ ꯃꯌꯥꯝ ꯁꯣꯏꯗꯅ ꯉꯛꯅꯔꯝꯒꯅꯤ ꯑꯩꯅ ꯍꯜꯂꯛꯂꯤꯕꯁꯤꯒꯤ ꯃꯔꯝꯗꯤ ꯑꯩꯒꯤ ꯏꯪꯂꯦꯟ ꯍꯥꯏꯕ ꯂꯝ ꯑꯁꯤꯕꯨ ꯍꯦꯟꯅ ꯃꯄꯥꯡꯒꯜ ꯀꯟꯕ ꯂꯩꯕꯥꯛ ꯑꯃ ꯑꯣꯏꯍꯟꯅꯕꯒꯤꯗꯃꯛꯇꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕ ꯂꯩꯕꯥꯛꯁꯤꯡ ꯑꯁꯤꯅ ꯇꯨꯝꯅ ꯃꯥꯡꯍꯟꯅꯕꯒꯤꯗꯃꯛꯇ ꯑꯩ ꯑꯃꯨꯛ ꯍꯜꯂꯛꯄꯅꯤ ꯅꯥꯀꯜ ꯑꯃꯗꯅ ꯁꯔꯂꯣꯛꯀꯤ ꯀꯥꯡꯕꯨ ꯑꯁꯤꯅ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯃꯤꯑꯣꯏꯁꯤꯡꯁꯤꯒꯤ ꯌꯥꯝꯅ ꯀꯟꯅ ꯐꯥꯏꯠ ꯇꯧꯅꯔꯤ ꯍꯧꯖꯤꯛ ꯑꯦꯗꯂꯔ ꯑꯃꯗꯤ ꯁꯔꯂꯣꯛꯅ ꯃꯦꯁꯤꯟ ꯑꯁꯤꯕꯨ ꯑꯣꯞ ꯇꯧꯅꯅꯕ ꯍꯣꯠꯅꯔꯤ ꯑꯗꯨꯕꯨ ꯑꯦꯗꯂꯔꯅ ꯍꯥꯏꯔꯤ ꯃꯦꯁꯤꯟ ꯑꯁꯤ ꯑꯩꯈꯣꯏꯅ ꯑꯣꯞ ꯇꯧꯕ ꯉꯝꯂꯣꯏ ꯇꯣꯉꯥꯟꯕ ꯑꯈꯟꯅꯕ ꯊꯧꯑꯣꯡ ꯑꯃ ꯁꯤꯖꯤꯟꯅꯗꯨꯅ ꯁꯥꯕꯅꯤ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤ ꯃꯐꯝꯁꯤꯗ ꯏꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯚꯁꯀꯤ ꯗꯤꯚꯥꯏꯁ ꯑꯃꯁꯨ ꯌꯥꯎꯔꯤ ꯀꯔꯤꯒꯨꯝꯕ ꯃꯁꯤꯗ ꯑꯇꯣꯞꯄ ꯗꯤꯚꯥꯏꯁ ꯑꯃꯗꯒꯤ ꯂꯥꯛꯄ ꯁꯤꯒꯅꯦꯜ ꯑꯃ ꯐꯪꯂꯕ ꯃꯇꯨꯡꯗ ꯃꯉꯣꯟꯗꯒꯤ ꯊꯣꯛꯂꯛꯂꯤꯕ ꯀꯔꯦꯟ ꯑꯁꯤꯅ ꯀꯦꯃꯤꯀꯦꯜ ꯑꯁꯤꯕꯨ ꯒ꯭ꯌꯥꯁꯇ ꯑꯣꯟꯊꯣꯛꯀꯅꯤ ꯑꯁꯨꯝꯅ ꯑꯣꯟꯊꯣꯛꯂꯕ ꯒ꯭ꯌꯥꯁ ꯑꯁꯤꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯌꯧꯅ ꯆꯠꯀꯗꯧꯔꯤꯕꯅꯤ ꯆꯥꯎꯔꯕ ꯄꯥꯏꯞꯁꯤꯡ ꯑꯁꯤꯒꯤ ꯈꯨꯠꯊꯥꯡꯗ ꯍꯣꯜ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯚꯦꯟꯇꯤꯂꯦꯇꯔꯁꯤꯡ ꯑꯗꯨꯗ ꯇꯝꯊꯤꯔꯕ ꯁꯥꯏꯅꯥꯏꯠ ꯒ꯭ꯌꯥꯁ ꯑꯁꯤ ꯌꯧꯍꯟꯒꯗꯧꯔꯤꯕꯅꯤ ꯑꯁꯨꯝꯅ ꯇꯧꯔꯒ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯤ ꯂꯣꯏꯅ ꯍꯥꯠꯀꯗꯧꯔꯤꯕꯅꯤ ꯕ꯭ꯂꯦꯛꯋꯨꯗꯀꯤ ꯃꯅꯥꯛꯇ ꯃꯦꯁꯤꯟ ꯑꯁꯤꯕꯨ ꯑꯦꯛꯇꯤꯚꯦꯠ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁꯣꯏꯗꯅ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣꯜ ꯑꯃ ꯄꯥꯏꯔꯝꯒꯅꯤ ꯑꯗꯨꯅ ꯃꯇꯝ ꯑꯁꯤ ꯃꯤꯅꯤꯠ 3ꯒ ꯁꯦꯀꯦꯟ 10 ꯈꯛꯇ ꯉꯥꯏꯔꯦ ꯑꯗꯨꯒ ꯅꯥꯀꯜ ꯑꯃꯗꯅ ꯕ꯭ꯂꯦꯛꯋꯨꯗꯅ ꯅꯥꯄꯟꯒ ꯂꯣꯏꯅꯅ ꯄꯥꯔꯂꯤꯌꯥꯃꯦꯟ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯑꯣꯏꯕ ꯋꯥꯐꯝ ꯀꯌꯥ ꯑꯃ ꯊꯝꯂꯤ ꯍꯧꯖꯤꯛ ꯑꯦꯗꯂꯔꯅ ꯍꯥꯏꯔꯤ ꯑꯩꯈꯣꯏꯅ ꯃꯦꯁꯤꯟ ꯑꯁꯤꯕꯨ ꯑꯣꯞ ꯇꯧꯔꯨꯕꯒꯤ ꯗꯔꯀꯥꯔ ꯇꯥꯗꯦ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯇꯧꯒꯗꯕꯁꯤ ꯃꯦꯁꯤꯟ ꯑꯁꯤꯗ ꯌꯥꯎꯔꯤꯕ ꯀꯟꯇꯦꯅꯔ ꯑꯁꯤ ꯈꯛꯇꯪ ꯂꯧꯊꯣꯛꯀꯗꯕꯅꯤ ꯇꯧꯒꯗꯕ ꯀꯟꯇꯦꯅꯔ ꯑꯁꯤꯕꯨ ꯐꯥꯖꯤꯟꯗꯨꯅ ꯊꯝꯂꯤꯕ ꯁ꯭ꯀ꯭ꯔꯨ ꯑꯁꯤ ꯄꯨꯔꯥ ꯑꯣꯏꯅ ꯁꯧꯖꯤꯜꯂꯦ ꯃꯁꯤꯕꯨ ꯂꯧꯊꯣꯛꯇꯕ ꯌꯥꯔꯣꯏ ꯍꯥꯏꯅ ꯍꯥꯏꯅꯔꯤꯉꯩ ꯃꯅꯤꯡꯂꯣꯝꯗꯒꯤ ꯗꯥꯛꯇꯔ ꯋꯥꯠꯁꯟꯕꯨ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯀꯟꯅ ꯀꯥꯎꯊꯣꯔꯛꯂꯦ ꯑꯗꯨꯒꯗꯤ ꯆꯪꯂꯤꯕ ꯅꯨꯄꯥ ꯑꯁꯤ ꯉꯁꯥꯏ ꯃꯃꯥꯡꯗꯁꯨ ꯁꯔꯂꯣꯛꯀ ꯐꯨꯅꯈ꯭ꯔꯕ ꯐꯨꯠ 8 ꯋꯥꯡꯕ ꯃꯄꯥꯡꯒꯜ ꯀꯜꯂꯕ ꯐ꯭ꯔꯦꯖꯔ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯄꯟꯊꯗꯅ ꯑꯦꯗꯂꯔꯅ ꯅꯣꯡꯃꯩꯅ ꯀꯥꯞꯄꯤ ꯑꯗꯨꯕꯨ ꯄꯥꯜꯍꯧꯗ꯭ꯔꯦ ꯅꯣꯡꯃꯩꯁꯨ ꯃꯔꯨ ꯂꯣꯏꯁꯤꯟꯈ꯭ꯔꯦ ꯇꯝꯊꯤꯔꯕ ꯅꯨꯄꯥ ꯑꯁꯤ ꯃꯈꯨꯠꯇ ꯁꯤꯡꯖꯪ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯅꯥꯀꯜ ꯑꯃꯗꯅ ꯍꯧꯖꯤꯛ ꯄꯨꯡ 12 ꯆꯞ ꯆꯥꯅ ꯇꯥꯈ꯭ꯔꯦ ꯃꯁꯤꯗꯒꯤ ꯕ꯭ꯂꯦꯛꯋꯨꯗꯅ ꯍꯥꯏꯔꯛꯏ ꯍꯣꯜ ꯑꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕꯁꯤꯡ ꯑꯁꯤ ꯑꯩꯒꯤ ꯃꯤ ꯑꯣꯏꯕ ꯈꯛꯇꯅꯤ ꯍꯤꯡꯍꯧꯒꯗꯕ ꯑꯇꯩꯗꯤ ꯍꯧꯖꯤꯛ ꯂꯣꯏꯅ ꯁꯤꯔꯒꯅꯤ ꯕ꯭ꯂꯦꯛ ꯃꯦꯖꯤꯛ ꯁꯤꯖꯤꯟꯅꯗꯨꯅ ꯑꯩꯒꯤ ꯃꯔꯨꯞ ꯂꯣꯏ ꯑꯣꯏꯔꯤꯕ ꯗꯦꯚꯤꯜꯁꯤꯡꯕꯨ ꯑꯩꯅ ꯀꯧꯔꯒꯅꯤ ꯃꯈꯣꯏꯁꯤꯡ ꯑꯗꯨꯅ ꯅꯈꯣꯏ ꯂꯣꯏꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯅ ꯂꯥꯎꯔꯤ ꯑꯗꯨꯒ ꯃꯥꯒꯤ ꯃꯅꯤꯡꯗ ꯃꯈꯥ ꯊꯪꯕ ꯁꯔꯨꯛꯇ ꯂꯩꯔꯤꯕ ꯃꯦꯁꯤꯟ ꯑꯗꯨꯕꯨ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯔꯤꯃꯣꯠ ꯀꯟꯇ꯭ꯔꯣल पाइदुन लेबनी रिमोट असिगी बटन नमदुना एक्टिवेट तौरे मसिदगी मेसिन असिदसु ग्यास असि थादोकनबगीदमक्ता मथौ तौबा हौख्रे हौजिक पंथदना डॉक्टर वाटसन चाउ सांगब नुपासी मनिंग फादुना थमली अदुगा हाइरई मागी मकोकता फू हाइदुना अदुबु सरलोकना सोंसिन्दुना मागी मकोक लोइना चाउरब नुपासी मकोकता फुजिलुरे अदुबु नुपासी करिसु तौदे सरलोक ओइना मकोक ngawduna ture हौजिक मखोय यामना कन फुनखरे नाकलमदना एडलरना मागी नोंगमैदगी मरु खरा लौथोले ngasai magi nongmai maru loikre haibani adu maru loiramdre masna takpadi mana su kari gumba trick khara tawre haibasi ekhona su khangle nongmai maru gi manung yauri ba gun powder silak tholaga saujinduna leriba screw si bu phakaina na bagi damakta kari gumba thawma tawna na honari nakalamadana parliament manung sida leiriba miyoi sing si pakhat paga loina na siena na honari adu bu thong thingjin khrabani na makhoi thokpagi upai leite hauji adlana gun powder sing sida mai su ndru pokhai hanbadagi saujinduna leriba chawrba na si phakai nu pai thokre matungda cylinder man ba container si man lokthokre masi pairaga mafam sidagi ma yama thuna chenkhre asuma tawriba si sarlong na su uhore mana su makhoi de karigumba namtha ama tawre have si sarlong na su khangkhre gas si thadok lage hena torumba machine si hojik lebkhre parliament house sidana gas si hojik phabu thadoroktre masdagi black una su khangle makhoi na tawriba thong si de karigumba asoi baran mama leire have si panthadana remote si langthorm laga mahak hall sidagi atopa ka ama sangsilagle nakalamaromdana salok madi dr watson na chaw sang lu pa si saptuna thamli matungda dr watson da sinaram laga mahak adler bu tanana bagi damakta thorole adugo blackwood chu makhoi gi machine khilli mafam sida check tawna na bagi damakta sangsilagli adler na sentrok pa matamda blackwood na mabu ukhre adugo maninglomdana salok na mabu yamna kana tanarli basu khangkhre nakalamadana dr watson na chaw sanglabu nu pa sibu khawjeng da saptun lenghandana thamli adugo parliament house sidana leiramliba miyoi singisna court khut thin thinduna mabu phana na bagi damakta hairale masdagi masu pakhatuna mafam sidagi sentrole adugo nakalamadana adler na mafam kya phau phau dun sentrok pana hujik man thorli basi sabal oidriba chawrba thong magi mathakdani
थोंगसिना मानि चेंथरक मतमददी लंबी सि लोइरे चेनफम लेइत्रे असुमना चेनफम खंगदना लेरिङै मनिंगलोमदा सरलोक सु लागले अदुगा हाइरई नंगा तौरिबसिबु करिनो अरानबा लंबीदा अमुक चटलगे हाइना खल्लबरा मसदा अदलरना हाइरई एखोय हुजि असोय अंगाम मते यावररोय खुदोंग थिनगाय लेइत्रे हाइरई मसदा सरलोकना फरे अदुदि नंग सिंग लेमना मफमस्तिगी चत्रो अइना सुनंगु तानाररोय ngasi हाइबु नुमिसिदगी एखोय नि काइनारसि एडलर सुचननबगीदमक्ता थोलै ngasi मार्क चटपा ngamdre माना ममिदु सिन्दुरा हाइरई ngasi ai nangonda wafam sing loina khangalage aina suma tawribasi karigino haibadu ai hujikti nangondagi question chen base ai pamdre asum haringi mathakta blackwood si chongtharakuna mangondagi container si munkhre mana su blackwood te attack tongna bahonei adu blackwood na hai singa lei tholaba matungda magi chase na adler gi khori da namduna makha ta hangi tabgi tawdun laikre hujikti adler si khongkham ma leng be adre asum le ramati blackwood na ma makha da inthakre salong na ma bu kanna bahonei adu upai leite hojik blackwood ka salok ka si amna kana fight tawdarale blackwood haribu nupa si su fasna fighting skill haibu nupa amani line hack salok laksin bangamde hojik salok ni yeng thorokpa matamda adler si makha da taramdre mangma pham amada pandun leiribasi ure makhoi ni na phunarakpa matamda salok na thongstegi tage tawe adugo blackwood na nongmai khungatuna mangona kapsilagle blackwood ki manaka chawraba thori lisang matari masigi machin oribasna salok ki manaka leiri thori gi aroiba machinda lumlaba yotkak amasu yauri masibu salok na makha da inthagre masigi thori si chingthadunu pukhi matamda di blackwood ki makhong ista lawdunu masu chenadunu pukre adugo salok na panthadana blackwood ki makhutta pairiba container simul hore hoji blackwood si makha da takada bagi khunni yanduna leire tanjas da salok na hairi nanga tawramliba thabak sing adu jadu mantra mata nate science ki oiba polam singu sinarga haibadi chemical kyam sinarga nang nasana nasabu black magic haiba shakti leirba mi amagum mayamda uhanduna ki hanbani nanga tawkhiba thabak sing adu ai loina hairke mamangda police nu pamana nangna bhut thajin khiba saduna angau ophai gi mongda lehliba du sunangna paisa pirga tawhanbani adu mataw matamda jail adu leiriba police sing amadi bandi sing adu pakhalalaga nangi mingset hengatna bagi damakta tawkhibani aduga amana nangi mongpham phukai duna satkhre hariba du su mongpham adu nang phumdringi mamangda nang hana thugai thokbani aduga chettaba gam ama sina duna mung napsilaga thambani tawriba thong sing adu ariba egyptian sing sina ramba khoiga yerumga punsilaga semba gam makhalamani aduga nangi apokpana pamakpu part of ki sing da lubhanduna hatchibani maduda sinariba chemical adu Luke Riordan hariba nupadana puthoklamani mayamna hei singba scientist amani mana puthokliba chemical adu kori gi patra ga thengna matabda activate tawgada posak amani aina thigatpa lakpada ising adu laktholamne adumna ising adu lakthokhrabadi aikoina thigatpa matamda khangdana bagi damakta tawribani aina masi khangluribasi magi lab ta sanglu matamda hangoi kharada mana sangyeng chathagi bagi khudam sing leirambadu daina khangkhibani aduna nanga tawriba sing si jadu mantra matanate science ki oba polam sin aduna mayamda ki hanba ngaktani aduga standis kauba American officer amabu magi nongwei he kap tholubaga maina saktuna sikriba dusu nakoina tonganba chemical makhalama sin aduna mana lakpa matamda nong ta hanba manduna khiktaribadu madugi chemical aduni maduna haksang thana solhanduna thamkhrabani aduga nangi mi sing thadoktuna magi nongwei di yauriba nongwei maru sing adu nakhoi gi oiba maru sing sindokhibani maduna nongwei adu he kapaga mai hoduna masada sakjabani aduga aroibadana government paiba kangbo sibu nangna parliament punna pusilaba matungda hanna ba khujil tharang tawbani madusu cyanide hariba tamthiraba chemical asi sinaraga aduga nangadi yamna pongna lauri nangi misang da leiba miyoi singdi amata siroi haiduna madugi maramdi mamangda nangna nangi miyoi oigadoriba singadu dambahi ma pithakribadu antidote ngaktani haibadi cyanide hariba chemical asigi magun hatpa ngamba antidote adu makhoida hana pithakbani masi khangdabani na makhoina di khangani blackwood ki misang changlubadagi makhoidi hingjare blackwood ki misang oidaba sing asidi makhoigi mamangda tumna sire haiduna makhoigi thamoi da khanjana bagi damakta nanga tawbani aduna aina haribasni nanga tawriba sing asi jadu mantra gi oiba wafam amata yaude puram asi science ki oiba polam sin aduna mayamda ki hanba ngaktani nangna khanjarubana thainangai digi lekliba black magic hariba thawong si sinarga devil singna nangbu lawba lakani han khanjarubani masdigi nangna nupi kya hatuna makhoida value na katkhibani tabudu nangna tawriba singadu aremba loina tare kana gumba devil amatana nangbu lawba laktabadagi nang si sakti leiba mini devil singa khutsamna ba mini asengba maki jadu haiba mini hayan nabagi damakta science ko iba polam sina tuna mayam asibuki hanmani asumna hujikti blackwood na tawram liba aron bukhudi ma se Sherlock na khangduna haidorle adugo blackwood se hujik lumlaba yoche man yan thabadagi magi haksang si makharom ta dum singthadun leiribani masdigi mana lauduna hairei sanbiduna nangna ibu amukta kanbiu agi khongda lawriba thori se mukta lokthokpiu haina haijaragle masdigi Sherlock na sawroba singjang ma lokhatlaga langlakpa matamdadi magi thori si kakre asumna blackwood bu man kanbirami Sherlock na hairi hujikti nanga tawram liba nam thatkyoba thabak sing se praja miyam su loina khanglagani mayamna kinaram liba wafum khudimak loina koklagani aduga handakti achumba maki oina nanga se phasi tawduna hatgadoribani aduga asumna leiringai blackwood na magi manaka leiriba singjang asiga Sherlock ta lon attack torna bagi damak to honaduna leiri tabudu magi mathakta yamnu leiriba chawrba yot ki barama magi mapamakta ta tasilakpadagi mana phamlibu wa asi tekpadagi makha ta paithakre aduga yotli singa leiriba singi marakta panduna leire asumna ngai hak palamla matungda amung nan thoktur makha ta paithakraga yotli singsina charamdal halab matungda mahak phasi tawduna mafam sire
ꯇꯧꯔꯤꯕ ꯊꯧꯑꯣꯡꯁꯤꯡ ꯉꯛꯄꯒ ꯂꯣꯏꯅꯅ ꯁꯔꯂꯣꯛꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯃꯥꯕꯨ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯋꯥꯟꯊꯗꯨꯅ ꯂꯩꯔꯤꯕ ꯑꯦꯗꯂꯔꯒꯤ ꯃꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯂꯦ ꯃꯥꯒꯤ ꯃꯈꯨꯠ ꯑꯁꯤꯗ ꯍꯦꯟꯀꯞ ꯐꯥꯖꯤꯜꯂꯦ ꯑꯗꯨꯒ ꯑꯦꯗꯂꯔꯕꯨ ꯍꯧꯗꯣꯛꯂꯦ ꯍꯧꯖꯤꯛꯇꯤ ꯃꯈꯣꯏ ꯑꯅꯤꯁꯤ ꯅꯨꯡꯁꯤꯅꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤ ꯑꯦꯗꯂꯔꯅ ꯍꯥꯏꯔꯛꯏ ꯑꯩꯅ ꯊꯕꯛ ꯇꯧꯔꯤꯕ ꯄ꯭ꯔꯣꯐꯦꯁꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯑꯗꯨ ꯃꯣꯔꯤꯌꯥꯔꯇꯤ ꯀꯧꯕꯅꯤ ꯃꯤꯑꯣꯏ ꯈꯨꯗꯤꯡꯃꯛꯀꯤ ꯑꯁꯣꯟꯕ ꯑꯃꯃꯝ ꯂꯩ ꯑꯩꯒꯤ ꯑꯁꯣꯟꯕꯗꯨ ꯃꯥꯅ ꯈꯪꯕꯗꯒꯤ ꯎꯄꯥꯏ ꯂꯩꯇꯗꯨꯅ ꯑꯩ ꯑꯁꯤ ꯃꯥꯒꯤ ꯃꯈꯥꯗ ꯊꯕꯛ ꯇꯧꯗꯨꯅ ꯂꯩꯕꯅꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯀꯔꯤꯅꯣ ꯅꯪꯒꯤ ꯑꯁꯣꯟꯕꯗꯨꯕꯨ ꯍꯥꯏꯅ ꯍꯪꯂꯤ ꯑꯗꯨꯕꯨ ꯑꯦꯗꯂꯔꯅꯗꯤ ꯄꯥꯎꯈꯨꯝꯗꯤ ꯄꯤꯗꯅ ꯃꯉꯣꯟꯗ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯌꯦꯡꯗꯨꯅ ꯂꯩꯔꯤ ꯑꯗꯨ ꯃꯍꯥꯛꯅ ꯍꯥꯏꯔꯛꯏ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯅꯪꯅ ꯂꯥꯏꯅ ꯈꯟꯒꯅꯨ ꯅꯪꯉꯣꯟꯗ ꯂꯩꯔꯤꯕ ꯂꯧꯁꯤꯡ ꯇꯦꯂꯦꯟ ꯑꯗꯨꯒꯨꯝ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯁꯨ ꯂꯩꯕꯅꯤ ꯇꯧꯕꯇꯕꯨ ꯅꯪꯉꯣꯟꯗꯒꯤꯗꯤ ꯃꯥꯅ ꯁꯔꯨꯛ ꯆꯥꯝꯃ ꯍꯦꯟꯅ ꯇꯝꯊꯤꯕ ꯍꯦꯜꯂꯤ ꯃꯥꯕꯨ ꯂꯥꯏꯅ ꯂꯧꯒꯅꯨ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯑꯩ ꯀꯔꯤꯁꯨ ꯃꯗꯨꯒꯤꯗꯃꯛꯇ ꯀꯤꯕꯤꯗꯦ ꯃꯥꯒꯁꯨ ꯊꯦꯡꯒꯥꯏꯅꯕ ꯇꯥꯕꯅꯤ ꯍꯥꯏꯅ ꯐꯣꯡꯗꯣꯛꯂꯤ ꯃꯇꯨꯡꯗ ꯍꯦꯟꯀꯞꯀꯤ ꯁꯣ ꯑꯁꯤ ꯃꯉꯣꯟꯗ ꯍꯥꯞꯆꯤꯟꯕꯤꯔꯝꯂꯦ ꯑꯗꯨꯒ ꯑꯦꯗꯂꯔꯅ ꯁꯤꯔꯤꯕ ꯗꯥꯏꯃꯟꯒꯤ ꯂꯤꯛ ꯑꯁꯤ ꯃꯥꯅ ꯂꯧꯊꯣꯛꯈ꯭ꯔꯦ ꯃꯁꯤꯒꯤ ꯂꯤꯛ ꯑꯁꯤ ꯃꯈꯣꯏꯒꯤ ꯂꯩꯕꯥꯛꯀꯤ ꯃꯍꯥꯔꯥꯅꯤꯒꯤ ꯂꯤꯛꯅꯤ ꯃꯔꯝ ꯑꯁꯤꯅ ꯃꯄꯨꯗ ꯄꯤꯊꯣꯛꯈꯤꯅꯕꯒꯤꯗꯃꯛꯇ ꯃꯥꯅ ꯃꯁꯤ ꯂꯧꯊꯣꯛꯍꯧꯔꯤꯕꯅꯤ ꯑꯗꯨꯒ ꯁꯔꯂꯣꯛ ꯑꯁꯤ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯀꯦ ꯇꯧꯏ ꯑꯦꯗꯂꯔꯅ ꯍꯥꯏꯔꯛꯏ ꯅꯪ ꯑꯩꯕु ꯃꯤꯔꯥꯏꯗꯨꯅ ꯆꯠꯂꯒꯦꯔꯥ ꯍꯥꯏꯗꯨꯅ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯍꯣꯏ ꯆꯨꯝꯃꯤ ꯑꯩꯒꯤ ꯊꯃꯣꯏꯗꯁꯨ ꯅꯨꯡꯉꯥꯏꯇꯕ ꯐꯥꯎꯏ ꯇꯧꯕꯇꯕꯨ ꯎꯄꯥꯏ ꯂꯩꯇꯦ ꯑꯩ ꯅꯪꯕꯨ ꯃꯤꯔꯥꯏꯗꯨꯅ ꯆꯠꯄ ꯇꯥꯔꯦ ꯍꯥꯏꯔꯝꯂꯒ ꯃꯍꯥꯛ ꯃꯐꯝꯁꯤꯗꯒꯤ ꯍꯧꯒꯠꯇꯨꯅ ꯆꯠꯈ꯭ꯔꯦ ꯍꯧꯖꯤꯛ ꯎꯠꯂꯛꯂꯤꯕꯁꯤ ꯆꯥꯎꯔꯕ ꯊꯣꯡ ꯑꯁꯤꯒꯤ ꯃꯈꯥꯗ ꯐꯠꯇ꯭ꯔꯕ ꯕ꯭ꯂꯦꯛꯋꯨꯗ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤ ꯌꯣꯠꯂꯤꯅ ꯆꯔꯝꯗ ꯌꯥꯟꯗꯨꯅ ꯂꯩꯕꯒꯤ ꯁꯛꯇꯝ ꯑꯁꯤ ꯎꯠꯂꯛꯏ ꯃꯊꯪꯒꯤ ꯁꯤꯟꯗꯅ ꯗꯥꯛꯇꯔ ꯋꯥꯠꯁꯟ ꯑꯁꯤ ꯀꯥ ꯑꯃ ꯍꯣꯡꯗꯨꯅ ꯆꯠꯈꯤꯅꯕꯒꯤꯗꯃꯛꯇ ꯁꯦꯝ ꯁꯥꯔꯤ ꯃꯥꯒꯤ ꯅꯨꯡꯁꯤꯖꯔꯕꯤ ꯃꯦꯔꯤꯒꯁꯨ ꯂꯨꯍꯣꯡꯅꯕꯒꯤꯗꯃꯛꯇ ꯃꯥ ꯁꯦꯝ ꯁꯥꯗꯨꯅ ꯂꯩꯔꯕꯅꯤ ꯃꯈꯣꯏ ꯑꯅꯤꯅ ꯍꯧꯖꯤꯛ ꯂꯥꯛꯂꯤꯕꯁꯤ ꯁꯔꯂꯣꯛꯅ ꯂꯩꯔꯤꯕ ꯀꯥꯁꯤꯗꯅꯤ ꯃꯈꯣꯏꯅ ꯀꯥꯁꯤꯗ ꯆꯪꯁꯤꯜꯂꯛꯄꯗ ꯑꯉꯛꯄ ꯊꯧꯗꯣꯛ ꯑꯃ ꯎꯔꯦ ꯁꯔꯂꯣꯛ ꯑꯁꯤ ꯊꯧꯔꯤ ꯌꯥꯟꯗꯨꯅ ꯑꯁꯤꯕ ꯑꯃꯒꯨꯝ ꯂꯩꯔꯝꯂꯤꯕꯁꯤ ꯎꯔꯦ ꯃꯁꯤ ꯎꯕꯗ ꯃꯦꯔꯤ ꯑꯁꯤꯗ ꯄꯥꯈꯠꯄꯗ ꯂꯣꯏꯔꯦ ꯑꯗꯨꯕꯨ ꯗꯥꯛꯇꯔ ꯋꯥꯠꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪ ꯀꯔꯤꯁꯨ ꯄꯥꯈꯠꯀꯅꯨ ꯃꯥꯅ ꯇꯧꯔꯤꯕꯁꯤ ꯀꯔꯤꯒꯨꯝꯕ ꯑꯦꯛꯁꯄꯦꯔꯤꯃꯦꯟ ꯑꯃ ꯇꯧꯔꯤꯕ ꯑꯣꯏꯔꯝꯒꯅꯤ ꯀꯩꯗꯧꯅꯨꯡꯗ ꯑꯁꯨꯝꯅ ꯃꯁꯥꯅ ꯃꯁꯥꯕꯨ ꯁꯨꯁꯥꯏꯗ ꯇꯧꯔꯒ ꯁꯤꯒꯗꯕ ꯃꯤ ꯅꯠꯇꯦ ꯍꯥꯏꯔꯛꯏ ꯃꯇꯨꯡꯗ ꯋꯥꯠꯁꯟꯅ ꯆꯩꯅ ꯊꯤꯟꯗꯨꯅ ꯃꯥꯕꯨ ꯍꯧꯗꯣꯛꯂꯦ ꯃꯥꯅ ꯊꯧꯁꯥꯗꯅ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯏ ꯒꯨꯗ ꯑꯥꯐꯇꯔꯅꯨꯟ ꯑꯩꯅ ꯉꯁꯤ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤ ꯃꯃꯥꯡꯗ ꯕ꯭ꯂꯦꯛꯋꯨꯗꯄꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈ꯭ꯔꯕ ꯃꯇꯨꯡꯗ ꯃꯇꯧ ꯀꯔꯝꯅ ꯃꯥꯅ ꯍꯤꯡꯗꯨꯅ ꯂꯩꯔꯝꯂꯤꯕꯅꯣ ꯍꯥꯏꯕꯗꯨ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯃꯁꯤꯒꯤ ꯃꯔꯝꯗꯤ ꯃꯔꯨꯑꯣꯏꯅ ꯃꯤꯡꯆꯠ ꯊꯤꯒꯗꯧꯔꯤꯕꯁꯤ ꯅꯪꯅꯤ ꯅꯪꯕꯨ ꯃꯤꯡꯆꯠ ꯊꯤꯒꯗꯕꯗꯒꯤ ꯀꯟꯅꯅꯕ ꯍꯣꯠꯅꯔꯤꯕꯅꯤ ꯋꯥꯠꯁꯟꯅ ꯍꯥꯏꯔꯛꯏ ꯅꯪꯅ ꯇꯧꯔꯤꯕ ꯊꯧꯑꯣꯡ ꯑꯁꯤꯗꯒꯤ ꯀꯔꯤ ꯈꯪꯕ ꯉꯝꯂꯕꯅꯣ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯑꯩꯅ ꯈꯪꯕ ꯍꯥꯏꯕꯕꯨ ꯃꯃꯥꯡꯗ ꯃꯥꯕꯨ ꯐꯥꯁꯤ ꯇꯧꯗꯨꯅ ꯍꯥꯠꯈꯤꯕ ꯃꯇꯝ ꯑꯗꯨꯗ ꯐꯥꯁꯤ ꯇꯧꯒꯗꯧꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅ ꯃꯉꯣꯟꯗ ꯍꯨꯛ ꯑꯃ ꯁꯤꯖꯤꯟꯅꯈꯤꯕꯅꯤ ꯃꯗꯨꯒꯤ ꯍꯨꯛ ꯑꯗꯨꯅ ꯃꯔꯨꯑꯣꯏꯅ ꯐꯣꯔꯁ ꯄꯤꯔꯤꯕꯁꯤ ꯍꯛꯆꯥꯡꯒꯤ ꯈ꯭ꯋꯥꯡꯗꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯃꯤꯠꯌꯦꯡꯗꯅ ꯆꯔꯝꯗ ꯊꯧꯔꯤ ꯊꯨꯔꯤꯕ ꯑꯗꯨ ꯈꯛꯇꯅꯤ ꯎꯍꯜꯂꯤꯕ ꯊꯧꯔꯤ ꯑꯗꯨꯒꯤ ꯃꯅꯤꯡꯗ ꯈ꯭ꯋꯥꯡꯗꯒꯤ ꯂꯥꯛꯂꯤꯕ ꯍꯨꯛ ꯑꯗꯨ ꯀꯣꯠꯁꯤꯟꯗꯨꯅ ꯊꯝꯕꯅꯤ ꯑꯗꯨ ꯑꯣꯏꯔꯕꯗꯤ ꯃꯊꯛꯇ ꯊꯧꯔꯤ ꯑꯗꯨ ꯆꯤꯡꯈꯠꯄ ꯃꯇꯝꯗ ꯃꯗꯨꯒꯤ ꯐꯣꯔꯁ ꯑꯗꯨ ꯆꯔꯝꯗ ꯄꯤꯔꯔꯣꯏ ꯈ꯭ꯋꯥꯡꯗꯒꯤ ꯄꯨꯔꯛꯂꯤꯕ ꯍꯨꯛ ꯑꯗꯨ ꯑꯣꯏꯅ ꯄꯤꯔꯒꯅꯤ ꯃꯁꯤ ꯍꯥꯏꯔꯗꯨꯅ ꯃꯥꯒꯤ ꯍꯛꯆꯥꯡꯗ ꯁꯦꯝꯗꯨꯅ ꯊꯝꯂꯤꯕ ꯕꯦꯜꯁꯤꯡ ꯑꯁꯤ ꯎꯠꯂꯛꯂꯦ ꯍꯧꯖꯤꯛ ꯋꯥꯠꯁꯟꯅ ꯃꯥꯒꯤ ꯊꯧꯔꯤ ꯑꯁꯤ ꯀꯛꯂꯦ ꯑꯗꯨꯒ ꯃꯥꯅ ꯍꯪꯂꯤ ꯅꯪꯅ ꯍꯥꯏꯔꯤꯕꯁꯤꯕꯨꯗꯤ ꯆꯨꯝꯂꯦ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯒꯦ ꯇꯧꯕꯇꯕꯨ ꯑꯩꯅ ꯃꯥꯒꯤ ꯕꯣꯗꯤꯗ ꯆꯦꯛ ꯇꯧꯕ ꯃꯇꯝꯗ ꯃꯥꯒꯤ ꯁꯤꯡꯂꯤꯅ ꯃꯇꯧ ꯀꯔꯝꯅ ꯃꯊꯧ ꯇꯧꯕ ꯂꯦꯞꯂꯤꯕꯅꯣ ꯃꯗꯨꯒꯤ ꯋꯥꯐꯝ ꯑꯗꯨꯁꯨ ꯈꯪꯕ ꯄꯥꯝꯃꯤ ꯃꯁꯤꯗ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯃꯁꯤꯃꯗꯤ ꯅꯪꯁꯨ ꯌꯥꯝꯅ ꯉꯛꯄ ꯐꯥꯎꯒꯅꯤ ꯖꯤꯕ ꯃꯈꯜ ꯑꯃꯗꯒꯤ ꯐꯪꯕ ꯍꯨ ꯃꯈꯜ ꯑꯃꯅꯤ ꯃꯁꯤꯒꯤ ꯍꯨꯁꯤꯕꯨ ꯁꯤꯖꯤꯟꯅꯔꯨꯕ ꯃꯤ ꯑꯗꯨ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯋꯥꯟꯊꯗꯨꯅ ꯂꯩꯒꯅꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯅ ꯁꯤꯡꯂꯤ ꯅꯥꯎꯔꯤꯁꯤꯡ ꯑꯁꯤ ꯃꯊꯧ ꯇꯧꯕ ꯂꯦꯞꯀꯅꯤ ꯀꯅꯥꯒꯨꯝꯕ ꯗꯥꯛꯇꯔ ꯑꯃꯅ ꯆꯦꯛ ꯇꯧꯔꯕꯁꯨ ꯃꯤ ꯑꯗꯨ ꯑꯁꯤꯕꯅꯤ ꯍꯥꯏꯅ ꯑꯗꯨꯝ ꯍꯥꯏꯒꯅꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯃꯦꯔꯤꯅ ꯃꯈꯣꯏꯒꯤ ꯍꯨꯏꯅ ꯅꯥꯀꯜꯗ ꯑꯁꯤꯕꯒꯨꯝ ꯂꯩꯔꯤꯕꯁꯤ ꯎꯔꯦ ꯃꯁꯤꯗꯒꯤ ꯄꯥꯈꯠꯇꯨꯅ ꯍꯨꯏ ꯑꯁꯤꯕꯨ ꯀꯩꯗꯧꯔꯕꯅꯣ ꯍꯥꯏꯅ ꯍꯪꯉꯤ ꯁꯔꯂꯣꯛꯅ ꯍꯥꯏꯔꯤ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯏꯈꯤꯕ ꯋꯥꯐꯝ ꯑꯗꯨꯃꯛ ꯃꯁꯤꯅꯤ ꯍꯨꯏ ꯑꯁꯤ ꯀꯔꯤꯁꯨ ꯇꯧꯔꯣꯏ ꯑꯁꯤꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅ ꯋꯥꯟꯊꯔꯤꯕꯅꯤ ꯑꯁꯣꯝꯅ ꯍꯥꯏꯅꯔꯤꯉꯩ ꯀ꯭ꯂꯥꯔꯀꯤ ꯍꯥꯏꯔꯤꯕ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯁꯤ ꯃꯐꯝꯁꯤꯗ ꯆꯪꯁꯤꯜꯂꯛꯇꯨꯅ ꯏꯟꯁꯄꯦꯛꯇꯔ ꯂꯦꯁꯇ꯭ꯔꯦꯠ ꯑꯗꯣꯝꯕꯨ ꯌꯥꯝꯅ ꯊꯨꯅ ꯂꯥꯛꯅꯅꯕ ꯍꯥꯏꯔꯤ ꯍꯥꯏꯕ ꯄꯥꯎ ꯑꯁꯤ ꯄꯤꯔꯔꯦ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯍꯧꯖꯤꯛ ꯑꯃꯨꯛ ꯀꯔꯤ ꯂꯩꯔꯦ ꯃꯁꯤꯗ ꯀ꯭ꯂꯥꯔꯀꯤꯅ ꯕ꯭ꯂꯦꯛꯋꯨꯗꯄꯨ ꯑꯗꯣꯝꯅ ꯊꯤꯡꯈꯤꯕ ꯅꯨꯃꯤꯠ ꯑꯗꯨꯗ ꯑꯩꯈꯣꯏꯒꯤ ꯁꯥꯔꯖꯟ ꯑꯣꯏꯕ ꯅꯨꯄꯥ ꯑꯃ ꯃꯥꯡꯈꯤ ꯃꯗꯨꯒꯤ ꯅꯨꯄꯥ ꯑꯗꯨ ꯀꯦꯅꯦꯜ ꯑꯃꯗ ꯁꯤꯗꯨꯅ ꯂꯩꯔꯝꯂꯦ ꯍꯥꯏꯔꯤꯕ ꯁꯥꯔꯖꯟ ꯑꯁꯤ ꯃꯀꯣꯛꯇ ꯅꯣꯡꯃꯩ ꯃꯔꯨ ꯑꯃ ꯄꯥꯜꯂꯤ ꯑꯁꯨꯝꯅ ꯍꯥꯏꯔꯛꯄꯗ ꯁꯔꯂꯣꯛꯅ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒꯤ ꯚꯤꯖꯟ ꯃꯥꯒꯤ ꯃꯃꯤꯠꯇ ꯎꯔꯦ ꯑꯗꯨꯒ ꯍꯥꯏꯔꯛꯏ ꯄꯥꯜꯂꯝꯂꯤꯕ ꯅꯣꯡꯃꯩ ꯃꯔꯨ ꯑꯗꯨ ꯑꯄꯤꯛꯄ ꯃꯈꯜꯒꯤ ꯅꯣꯡꯃꯩꯒꯤ ꯃꯔꯨꯔꯥ ꯃꯁꯤꯗ ꯀ꯭ꯂꯥꯔꯀꯤꯅꯁꯨ ꯃꯥꯅꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯁꯔꯂꯣꯛꯅ ꯃꯈꯥ ꯇꯥꯅ ꯍꯪꯉꯤ ꯃꯥꯒꯤ ꯃꯅꯥꯛꯇ ꯒꯟ ꯄꯥꯎꯗꯔ ꯇꯥꯔꯝꯕꯔꯥ ꯃꯁꯤꯗꯁꯨ ꯀ꯭ꯂꯥꯔꯀꯤꯅ ꯍꯣꯏ ꯇꯥꯔꯝꯃꯤ ꯍꯥꯏꯅ ꯈꯨꯝꯃꯤ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯈꯪꯂꯦ ꯁꯥꯔꯖꯟ ꯑꯗꯨꯕꯨ ꯍꯥꯠꯂꯝꯂꯤꯕꯗꯨ ꯑꯇꯩꯅ ꯅꯠꯇꯦ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯗꯨꯅꯤ ꯋꯥꯠꯁꯟꯅ ꯌꯥꯝꯅ ꯐꯤꯡꯅ ꯍꯪꯂꯛꯏ ꯕ꯭ꯂꯦꯛꯋꯨꯗꯅ ꯁꯤꯖꯤꯟꯅꯔꯝꯕ ꯃꯦꯆꯤꯟ ꯑꯗꯨ ꯀꯗꯥꯏꯗ ꯂꯩꯈ꯭ꯔꯦ ꯃꯁꯤꯗ ꯀ꯭ꯂꯥꯔꯀꯤꯅ ꯃꯗꯨꯗꯤ ꯌꯥꯝꯅ ꯆꯦꯛꯁꯤꯟꯅ ꯁꯤꯀ꯭ꯔꯦꯠ ꯁꯥꯔꯚꯤꯁꯀꯤ ꯀꯥꯡꯕꯨꯅ ꯁꯦꯟꯅꯗꯨꯅ ꯊꯝꯂꯤ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯈꯪꯂꯦ ꯃꯗꯨꯗꯤ ꯃꯔꯨꯑꯣꯏꯅ ꯄ꯭ꯔꯣꯐꯦꯁꯔ ꯃꯣꯔꯤꯌꯥꯔꯇꯤꯅ ꯄꯥꯝꯃꯤꯕꯁꯤ ꯕ꯭ꯂꯦꯛꯋꯨꯗꯅ ꯁꯤꯖꯤꯟꯅꯔꯝꯂꯤꯕ ꯃꯦꯆꯤꯟ ꯑꯁꯤꯅꯤ ꯃꯃꯥꯡꯗ ꯑꯦꯗꯂꯔꯅ ꯀꯟꯇꯦꯅꯔ ꯄꯨꯗꯨꯅ ꯆꯠꯈꯤꯕꯗꯨꯗꯤ ꯑꯩꯈꯣꯏꯒꯤ ꯙ꯭ꯌꯥꯟ ꯑꯁꯤ ꯅꯥꯀꯜ ꯑꯃꯗ ꯍꯣꯡꯗꯣꯛꯅꯕ ꯇꯧꯕꯅꯤ ꯍꯥꯏꯕꯗꯤ ꯑꯦꯗꯂꯔꯕꯨ ꯑꯩꯅ ꯇꯥꯟꯅꯗꯨꯅ ꯆꯠꯀꯅꯤ ꯍꯥꯏꯕꯁꯤ ꯃꯈꯣꯏꯅ ꯈꯪꯕꯗꯒꯤ ꯇꯧꯔꯤꯕꯅꯤ ꯑꯗꯨꯝꯅ ꯑꯩꯈꯣꯏꯅ ꯆꯠꯈ꯭ꯔꯕꯗꯤ ꯃꯦꯆꯤꯟ ꯑꯗꯨ ꯍꯨꯟꯗꯣꯛꯂꯝꯕ ꯃꯇꯝꯗ ꯃꯈꯣꯏꯅ ꯃꯦꯆꯤꯟ ꯑꯁꯤ ꯂꯧꯈꯤꯅꯕ ꯇꯧꯕꯅꯤ ꯃꯔꯨꯑꯣꯏꯅ ꯃꯈꯣꯏꯅ ꯄꯥꯝꯂꯤꯕꯁꯤ ꯃꯗꯨꯒꯤ ꯃꯦꯆꯤꯟ ꯑꯗꯨꯗ ꯁꯤꯖꯤꯟꯅꯔꯤꯕ ꯇꯦꯛꯅꯣꯂꯣꯖꯤ ꯑꯗꯨꯅꯤ ꯋꯥꯌꯔꯂꯦꯁ ꯗꯤꯚꯥꯏꯁ ꯁꯤꯖꯤꯟꯅꯗꯨꯅ ꯍꯥꯏꯕꯗꯤ ꯑꯦꯂꯦꯛꯇ꯭ꯔꯣꯃꯦꯒꯅꯦꯇꯤꯛ ꯋꯦꯕ ꯁꯤꯖꯤꯟꯅꯗꯨꯅ ꯃꯦꯆꯤꯟ ꯑꯃꯕꯨ ꯐꯪꯁꯟ ꯇꯧꯍꯟꯕ ꯍꯥꯏꯕꯁꯤ ꯑꯔꯥꯏꯕ ꯊꯕꯛ ꯅꯠꯇꯦ ꯃꯁꯤꯒꯤ ꯑꯣꯏꯕ ꯅꯣꯂꯦꯖ ꯑꯁꯤ ꯃꯈꯣꯏꯅ ꯐꯪꯅꯅꯕ ꯍꯣꯠꯅꯔꯛꯄꯅꯤ ꯃꯁꯤꯗꯒꯤ ꯁꯔꯂꯣꯛꯅ ꯍꯥꯏꯔꯛꯏ ꯋꯥꯠꯁꯟ ꯃꯁꯤꯒꯨꯝꯕ ꯃꯦꯆꯤꯟ ꯑꯁꯤꯅ ꯐ꯭ꯌꯨꯆꯔ ꯍꯥꯏꯕꯗꯨ ꯑꯣꯏꯒꯗꯧꯔꯤꯕꯅꯤ ꯑꯗꯨꯅ ꯐ꯭ꯌꯨꯆꯔꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯕꯒꯤꯗꯃꯛꯇ ꯃꯈꯣꯏꯅ ꯇꯧꯔꯛꯂꯤꯕꯅꯤ ꯍꯥꯏꯕꯒꯤ ꯑꯥꯔꯊꯗꯤ ꯇꯨꯡꯗ ꯂꯥꯛꯀꯗꯕ ꯃꯤꯔꯣꯜꯁꯤꯡꯕꯨ ꯈꯨꯗꯨꯝ ꯆꯟꯕ ꯉꯝꯅꯅꯕꯒꯤꯗꯃꯛꯇ ꯇꯧꯔꯤꯕꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯐꯣꯡꯗꯣꯛꯄꯅꯤ ꯑꯁꯨꯝꯅ ꯍꯥꯏꯅꯔꯤꯉꯩ ꯁꯒꯣꯜ ꯒꯥꯔꯤ ꯊꯧꯕ ꯅꯨꯄꯥꯁꯤ ꯆꯪꯁꯤꯜꯂꯛꯇꯨꯅ ꯋꯥꯠꯁꯟꯗ ꯍꯥꯏꯔꯔꯦ ꯁꯥꯔ ꯑꯗꯣꯝꯒꯤ ꯄꯣꯠꯆꯩ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯍꯥꯞꯄ ꯂꯣꯏꯔꯦ ꯍꯥꯏꯗꯨꯅ ꯑꯗꯨꯕꯨ ꯁꯔꯂꯣꯛꯀ ꯋꯥꯠꯁꯟꯒꯁꯤ ꯌꯦꯡꯅꯗꯨꯅ ꯏꯪꯒꯤꯠ ꯑꯃ ꯇꯧꯅꯈ꯭ꯔꯦ ꯑꯗꯨꯒ ꯃꯈꯣꯏꯒꯤ ꯍꯨꯏꯁꯤ ꯒ꯭ꯌꯥꯟ ꯇꯥꯔꯛꯇꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯁꯤꯕꯨ ꯇꯥꯟꯅꯕ ꯁꯥꯗꯨꯅ ꯋꯥꯠꯁꯟꯁꯨ ꯀꯥꯁꯤꯗꯒꯤ ꯆꯦꯟꯊꯣꯛꯈ꯭ꯔꯦ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃ ꯂꯩꯔꯦ ꯍꯧꯖꯤꯛ ꯃꯈꯣꯏ ꯑꯅꯤꯅ ꯏꯪꯒꯤꯠ ꯇꯧꯅꯈꯤꯕꯗꯨ ꯃꯈꯥ ꯇꯥꯅ ꯀꯦꯁ ꯑꯁꯤꯒꯤ ꯊꯤꯒꯠꯀꯗꯕ ꯀꯌꯥ ꯑꯃ ꯂꯩꯕꯅꯤꯅ ꯋꯥꯠꯁꯟꯅ ꯀꯥ ꯑꯁꯤꯕꯨ ꯊꯥꯗꯣꯛꯇꯨꯅ ꯑꯇꯣꯞꯄ ꯃꯐꯝꯗ ꯆꯠꯈꯤꯅꯕ ꯇꯧꯔꯤꯕꯁꯤ ꯇꯣꯛꯅꯅꯕ ꯏꯪꯒꯤꯠꯇꯨ ꯄꯤꯅꯕꯅꯤ ꯃꯁꯤꯗꯒꯤ ꯋꯥꯠꯁꯟꯅ ꯍꯨꯏꯁꯤ ꯇꯥꯟꯅꯕ ꯁꯥꯗꯨꯅ ꯃꯄꯥꯟꯗ ꯆꯦꯟꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯕꯁꯤ ꯐꯤꯂꯝꯁꯤꯕꯨ ꯌꯦꯡꯂꯤꯕ ꯑꯩꯈꯣꯏꯅꯁꯨ ꯚꯥꯞ ꯇꯥꯔꯦ ꯑꯗꯨꯒ ꯍꯧꯖꯤꯛ ꯁꯔꯂꯣꯛꯅ ꯑꯔꯣꯏꯕ ꯑꯣꯏꯅ ꯀ꯭ꯂꯥꯔꯀꯤ ꯍꯥꯏꯔꯤꯕ ꯅꯨꯄꯥ ꯑꯁꯤꯕꯨ ꯀꯧꯗꯨꯅ ꯍꯥꯏꯔꯛꯏ ꯀꯦꯁ ꯔꯤꯑꯣꯄꯟ ꯍꯥꯏꯗꯨꯅ ꯍꯥꯏꯕꯗꯤ ꯀꯦꯁ ꯑꯁꯤ ꯂꯣꯏꯁꯤꯟꯗ꯭ꯔꯤ ꯑꯃꯨꯛ ꯅꯧꯅ ꯍꯥꯡꯗꯣꯛꯂꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨ ꯐꯣꯡꯗꯣꯛꯄꯅꯤ
asumna wafam si haiba loina film si matang sta loisile aduga mayam da wafam matang thamjage ngasi ene explain tawjari fasi Sherlock Holmes ki first part ni aduga second part chu 2011 da thokrabani madugi mamingna Sherlock Holmes a game of shadows haibani second part oriba film si ge explanation ki video su soidena puzarake haiba wafam su thamjari ngasi aigi explanation si kam dobage haiba du comment box da thambiram aina haiba da soikribalan ki bamadi sida hu yaw matam da mayam tanga piu haiba wafam thamjari video bu like to share to su kaubi ganu mataw sum na international movie singi Manipuri da explanation tabi na bagi damakta aigi movie story Manipur haiba channel si bu subscribe to biu masigi loina nang si ge damakta di video si matang sida loisin jarage sanji sarama na mayam bu amukka na kurumjari